ꯍꯥꯞꯁꯦ ꯉꯁꯤ ꯀꯣꯃꯦꯟꯁ ꯄꯥꯕꯗꯗꯤ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯏꯁꯄꯦꯛꯇꯣ ꯄꯤꯔꯛꯎꯅꯦ ꯃꯊꯛꯇ ꯂꯩꯔꯦꯗꯣ ꯍꯣꯔꯦꯟ ꯀꯣꯃꯦꯟꯁ ꯄꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯏꯁꯄꯦꯛꯇꯗꯤ ꯃꯌꯥꯝ ꯉꯁꯤ ꯂꯥꯛꯅꯗ꯭ꯔꯦ ꯄꯨꯡ 8 ꯇꯥꯔꯦ ꯀꯥꯎꯅꯔꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ ꯊꯣꯏꯕꯤ ꯁꯅꯥ 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 ꯔꯣꯃꯤꯇꯥ ꯍꯥꯟꯅ ꯂꯥꯛꯑꯦ ꯉꯁꯤ ꯔꯣꯃꯤꯇꯥ ꯍꯥꯏ ꯆꯦ ꯍꯥꯏꯅ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯔꯣꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯦ ꯍꯥꯏ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯑꯩꯅ ꯊꯣꯏꯕꯤꯁꯅꯥ ꯀꯧꯕ ꯇꯥꯍꯧꯕ꯭ꯔꯣ ꯃꯤꯁꯇꯔ ꯄꯥꯈꯪ ꯍꯥꯏ ꯍꯦꯜꯂꯣ ꯀꯅꯥꯝ ꯃꯤꯁꯇꯔ ꯂꯥꯏꯛ ꯇꯧꯗꯦ ꯄꯥꯈꯪꯗ ꯆꯦ ꯍꯥꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯂꯥꯏꯛ ꯑꯝꯇ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯔꯣꯃꯤꯇꯥꯅ ꯆꯥꯛ ꯀꯩ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯣ ꯆꯦ ꯍꯥꯏꯔꯣ ꯆꯥꯛ ꯆꯥꯔꯦ ꯔꯣꯃꯤꯇꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯁꯦꯅꯥꯁ ꯂꯥꯛꯑꯦ ꯍꯥꯏ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯦꯜꯂꯣ ꯁꯦꯅꯥꯁ ꯔꯣꯃꯤꯇꯥ ꯀꯥꯡꯖꯤ ꯃꯣꯅꯤꯀꯥꯅ ꯆꯦ ꯂꯥꯏꯚ ꯇꯧ ꯂꯩꯔꯦ ꯍꯥꯏꯔꯣ ꯃꯣꯅꯤꯀꯥ ꯂꯥꯏꯚꯁꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯥꯛꯄꯅꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯥꯍꯧꯋꯦ ꯏꯅꯝꯃ ꯑꯗꯨꯅꯦ ꯑꯩꯅ ꯀꯧꯏꯗꯣ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯔꯣꯃꯤꯇꯥꯗꯤ ꯇꯣꯡꯉꯀꯥꯟꯗꯤ ꯆꯥꯔꯦ ꯍꯥꯏꯌꯦ ꯃꯣꯅꯤꯀꯥꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯦꯅꯥꯁ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯔꯧꯅꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯋꯥꯔꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯩꯁꯦ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤꯅꯦ ꯌꯥꯝ ꯋꯥꯔꯕ ꯉꯁꯤꯁꯦ ꯀꯣꯃꯦꯟꯠꯁ ꯂꯦꯞꯄꯦ ꯔꯣꯃꯤꯇꯥꯅ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯆꯦꯗꯤ ꯍꯥꯏꯌꯦ ꯑꯩꯗꯤ ꯉꯁꯤꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯦꯕ ꯉꯁꯤꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕꯀꯣ ꯑꯗꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯃꯥꯏ ꯌꯨꯝꯗ ꯑꯗꯨꯗꯨꯅ ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯑꯩꯗꯤ ꯅꯨꯡꯗꯥꯡꯁꯦ ꯆꯔꯥ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯆꯔꯥ ꯍꯦꯜꯂꯦ ꯍꯪꯒꯥꯝꯒ ꯕꯣꯔꯥꯒ ꯆꯥꯔꯦ ꯍꯥꯏ ꯍꯥꯎꯅꯤ ꯃꯣꯅꯤꯀꯥ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯋꯦ ꯑꯗꯨꯅ ꯑꯣꯏꯅ ꯃꯥꯜꯂꯦ ꯍꯦꯛꯇ ꯆꯪꯅꯤꯡꯂꯤꯁꯦ ꯏꯔꯣꯝꯕ ꯆꯥꯏ ꯉꯥ ꯑꯇꯥꯎꯕꯒ ꯍꯥꯏ ꯑꯁ ꯍꯥꯎꯅꯤꯍꯦ ꯏꯔꯣꯝꯕ ꯍꯥꯎꯕꯅꯤꯀꯣ ꯁꯦꯍꯅꯥꯖ ꯕꯦꯒꯝꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯅꯨꯡꯁꯤꯕꯤ ꯁꯦꯍꯅꯥꯖ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯅꯦ ꯉꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯩꯁꯦ ꯉꯁꯤ ꯗꯥꯏꯇꯤꯡ ꯇꯧꯔꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯨꯏꯕꯀꯣ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯅ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯍꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯕ ꯃꯨꯛꯕꯥꯡ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯌꯥꯝ ꯆꯥꯁꯜꯂꯛꯄꯗꯣ ꯑꯗꯨꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯨꯡꯗꯥꯡꯁꯦ ꯆꯔꯥ ꯍꯦꯜꯂꯦꯕ ꯑꯗꯨꯒꯤ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯦ ꯄ꯭ꯂꯦꯠꯇꯕꯨꯗꯤ ꯈꯇꯪ ꯆꯥꯏ ꯑꯩꯈꯣꯏ ꯗꯥꯒꯤꯗꯤ ꯊꯣꯡꯉꯦꯕꯀꯣ ꯗꯥꯒꯤ ꯊꯣꯡꯕꯗꯣ ꯑꯩ ꯈꯤꯇꯪꯗꯤ ꯆꯥꯏ ꯌꯥꯝ ꯆꯥꯗꯦ ꯔꯣꯃꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯀꯗꯥꯏꯗ ꯀꯣꯏꯔꯨꯏꯅꯣ ꯆꯦ ꯍꯥꯏ ꯑꯩꯗꯣ ꯉꯁꯤꯗꯣ ꯁꯨꯄ꯭ꯔꯤꯌꯥ ꯁꯥꯃꯨꯔꯥꯏ ꯗꯥꯏꯔꯤꯗꯣ ꯃꯣꯏꯗ ꯆꯠꯂꯨꯏꯕꯀꯣ ꯉꯁꯤꯁꯦ ꯃꯥꯅ ꯂꯥꯛꯑꯣ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯆꯤꯆꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅꯤꯁꯦ ꯄꯨꯟꯁꯦ ꯍꯥꯏꯕꯁꯦ ꯀꯨꯏꯔꯕ ꯑꯝꯇꯪ ꯄꯨꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯗꯣ ꯉꯁꯤꯗꯤ ꯆꯠꯊꯨꯔꯦꯕꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥꯗꯤ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯗꯗꯥ ꯂꯩ ꯗꯗꯥꯗꯣ ꯉꯁꯤꯁꯦ ꯄꯨꯔꯥ ꯗꯤꯟꯁꯤꯃꯅꯦ ꯃꯥꯅꯦ ꯑꯩꯒ ꯆꯠꯄꯒꯤꯅꯦ ꯃꯥꯁꯦ ꯊꯕꯛꯇꯣ ꯀꯩꯅꯣ ꯇꯧꯔꯕ ꯊꯕꯛꯇꯣ ꯂꯣꯏꯕ ꯉꯝꯗꯕꯒꯤ ꯃꯥ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯀꯣ ꯔꯣꯃꯤꯇꯥꯅ ꯑꯉꯥꯡ ꯍꯥꯏꯗ ꯇꯞꯍꯜꯂꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯚꯤꯗꯤꯑꯣ ꯅꯝꯂꯛꯄ꯭ꯔꯣ ꯅꯝꯃꯛꯑꯦ ꯑꯗꯣ ꯁꯨꯄ꯭ꯔꯤꯌꯥꯅ ꯍꯌꯦꯡ ꯊꯥꯡꯒꯠꯂꯛꯀꯅꯤꯀꯣ ꯁꯨꯄ꯭ꯔꯤꯌꯥꯅ ꯍꯌꯦꯡ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯩꯗꯤ ꯍꯌꯦꯡ ꯊꯥꯡꯒꯠꯂꯛꯑꯔꯣꯏꯕꯀꯣ ꯁꯨꯄ꯭ꯔꯤꯌꯥꯒꯤꯗ ꯍꯌꯦꯡ ꯆꯪꯉꯒ ꯌꯦꯡꯉꯨꯕꯀꯣ ꯃꯥ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯩꯅ ꯍꯪꯆꯤꯠꯀꯨꯝꯕ ꯊꯥꯡꯒꯠꯂꯛꯀꯦ ꯑꯗꯩ ꯔꯣꯃꯤꯇꯥꯅ ꯑꯉꯥꯡ ꯍꯥꯏ ꯑꯉꯥꯡ ꯂꯩꯇꯦ ꯔꯣꯃꯤꯇꯥ ꯏꯆꯥꯅꯨꯄꯤꯗꯣ ꯉꯁꯤ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯆꯠꯈ꯭ꯔꯦꯀꯣ ꯉꯁꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯉꯁꯤꯒ ꯍꯌꯦꯡꯒ ꯃꯥꯒꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯂꯩꯌꯦꯕ ꯑꯗꯨꯒꯤ চꯠꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯃꯥ ꯂꯩꯇꯦ পূর্ণিমা পাত্রানা হাই দিদি কি করছো হাই আমি দিদি লাইভ করছি আপনি ভালো আছো ꯔꯣꯃꯤꯇꯥꯅ ꯍꯥꯏꯌꯦ ꯑꯉꯥꯡ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯣ ꯍꯥꯏ ꯑꯉꯥꯡꯗꯣ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯆꯠꯈ꯭ꯔꯦ ꯔꯣꯃꯤꯇꯥ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯗ ꯕꯨꯡꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯚ ꯂꯥꯛꯑꯒ ꯗꯥꯕꯨꯡꯒꯤ ꯗꯥ ꯕꯨꯡꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯚ ꯂꯥꯛꯑꯒ ꯅꯦꯠ ꯌꯥꯎꯗꯅ ꯐꯖꯅ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯌꯨꯛꯇꯔꯣ
ꯉꯁꯥꯏ ꯉꯥꯏꯍꯥꯛꯀꯤ ꯇꯥꯛꯇꯣꯏꯔꯝ ꯑꯣ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯗꯥꯅ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯩ ꯔꯣꯃꯤꯇꯥꯅ ꯑꯣꯍꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤ ꯑꯃ ꯎꯗꯦꯗ ꯏꯅꯝꯃ ꯂꯣꯜꯂꯝꯗꯣꯏꯅꯤ ꯏꯕꯦꯝꯃ ꯂꯣꯜꯂꯝꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯄꯨꯔꯅꯤꯃꯥꯅ ꯄꯠꯇ꯭ꯔ हाँ दीदी ভালো পূর্ণিমা আপনি আজকে কি সবজি খাচ্ছ আমি বেঙ্গলি বেশি বুঝি না হায়ো ngomdre সিরেদা পূর্ণিমা আজকে কি সবজি খাচ্ছে রমিতাꯅ 이바이도 ꯂꯥꯛꯂꯕꯣ 이바이도 ꯂꯥꯛꯇ꯭ꯔꯤꯅꯦ 이바이 ꯊꯕꯛ ꯁꯨꯔꯤꯅꯦ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯏꯕꯀꯣ 이바이ꯁꯨ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡꯒꯤ ꯅꯦꯠ ꯌꯥꯗꯕꯒꯤ ꯃꯥꯜꯂꯦ ꯂꯥꯏꯐꯇꯣ ꯌꯥꯝ ꯆꯞꯄꯧꯋꯦ ꯉꯁꯥꯏ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯌꯥ ꯍꯣꯏꯒꯤ ꯑꯥꯗ ꯌꯨꯝꯗ ꯅꯦꯠ ꯈꯤꯇꯪ ꯐꯪꯕ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯒꯤ ꯇꯧꯋꯤꯅꯦ ꯑꯗꯣ ꯃꯦꯘꯆꯟꯗ꯭ꯔ ꯂꯥꯛꯑꯦ ꯏꯌꯥꯝꯕ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯥꯏꯔꯒ ꯈꯨꯔꯝꯃꯦ ꯗꯥ ꯃꯦꯘꯅ ꯃꯌꯥꯝꯗ ꯗꯥ ꯃꯦꯘꯅ ꯈꯨꯔꯝꯃꯛꯑꯦ Bobby Saikia, hi, where are you from? We are from Silchar, Bobby. Are you from? Bobby Saikar, hi, hello. मेरे चैनल पे नए आए हो तो बॉबी मेरे चैनल को सपोर्ट कीजिए प्लीज़ और लाइक भी कीजिए प्लीज़ मयाम लाइक जामना वाले लाइक तक तो सिंबियुको पूर्णिमा पत्रना तुम्ही भालो आछो तो हे आमी भालो आछी আপনি কমা হাইদনো দা আপনি কি ভালো আপনি কি ভালো পূর্ণিমা ভাত খেয়েছে পাট খেছো আদাজি মা কাদাই কিনো হুদিছে কমা হাইদনো আপনি কোথায় তো আছে আপনি কোথায় তো নিয়ে আছে পূর্ণিমা थैंक यू मेरे एलबी पे आने के लिए थैंक यू सो मच पूर्णिमा Bobby Saikiana I am from India okay Thabisana inamase ꯆꯠꯂꯨꯕꯒꯤ ꯏꯅꯝꯃꯁꯦ ꯆꯠꯂꯨꯕꯒꯤ ꯋꯥꯕ ꯃꯥꯜꯂꯤ ꯁꯛꯁꯦ ꯉꯁꯤꯗꯤ ꯑꯗꯨꯏꯁꯨ ꯐꯕꯨꯗꯤ ꯐꯖꯩ ꯍꯥꯏꯉꯁꯤ ꯌꯥꯝ ꯋꯥꯔꯦ ꯊꯣꯏꯕꯤꯁꯤꯅ ꯆꯠꯂꯒ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯎꯅꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯅꯣꯛꯄꯒ ꯈꯣꯠꯄꯒ ꯉꯥꯡꯕꯒ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯦ ꯍꯥꯏꯕꯁꯦ ꯀꯨꯏꯔꯕꯀꯣ ꯑꯗꯨꯒ ꯄꯨꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯅꯅꯦ ꯆꯤꯆꯦ ꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯩꯁꯨꯅꯦ ꯑꯗꯨꯝ ꯆꯠꯀꯅꯤ ꯇꯧꯔꯒ ꯏꯀꯥꯏꯁꯜꯂꯛꯑꯕꯀꯣ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯁꯨꯝ ꯆꯠꯇꯕꯗꯣ ꯃꯅꯥꯎꯅ ꯍꯥꯏꯕ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯣ ꯍꯥꯏꯌꯦ ꯃꯅꯥꯎ ꯀꯔꯤ ꯃꯇꯦꯡ ꯇꯧꯁꯤꯒꯦ ꯅꯆꯦꯅ ꯉꯝꯖꯕ ꯀꯔꯤ ꯃꯇꯦꯡ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯃꯇꯦꯡ ꯇꯧꯁꯤꯒꯦ ꯃꯉꯥꯜꯅ ꯏꯆꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯃꯉꯥꯜ ꯋꯦꯜꯀꯝ ꯅꯆꯦꯒꯤ एलपीꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟꯅ ꯄꯠꯇ꯭ꯔ ꯗꯤꯗꯤ কি করছো হাই ꯑꯗꯩꯗꯤ ꯗꯥ ꯃꯦꯘꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯗꯥ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯝꯇ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯄ꯭ꯂꯤꯖ द्विदम KYTꯅ where are you from we from Silchar bro are you from ꯑꯗꯒꯤ Somendra Royna how are you ꯍꯥꯏ I am fine thank you ꯑꯗꯒꯤꯗꯤ ꯕꯣꯕꯤꯇꯥꯅ ꯍꯥꯏ ꯆꯦ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯕꯣꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯑꯗꯨ ꯇꯧꯔꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦꯅꯦ ꯊꯦꯡꯃꯜꯂꯦ ꯍꯥꯏ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯩꯗꯤ ꯃꯝꯁꯤꯜꯂꯀꯥꯟꯗ ꯅꯪꯒꯤ ꯀꯣꯃꯦꯟ ꯅꯪꯅ ꯄꯤꯔꯛꯄ ꯃꯦꯁꯦꯖꯇꯣ ꯃꯝꯁꯤꯜꯂꯀꯥꯟꯗ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯇꯧꯍꯧꯗ꯭ꯔꯦ ꯑꯩ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯕ ꯉꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯏꯆꯟꯅ ꯍꯥꯏ ꯆꯦ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯏꯆꯟ नुंगाइबो कन्यां चारके अरे पूर्णिमा पत्रना दीदी आमी हिंदी जानी ना ठीक আছে আমি বাঙালি তো ওই জন্য হয় ওকে আপনি বেঙ্গলিতে আপনি আমাকে কথা বলো আমি বেঙ্গলিতে আনসার দিব হ্যাঁ ঠিক আছে ꯗꯥꯕꯤꯖꯣꯟ ꯂꯥꯛꯑꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯗꯥꯕꯤꯖꯣꯟ ꯑꯩꯈꯣꯏ ꯗꯥꯗꯣ ꯉꯁꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯕꯒꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯥ ꯌꯥꯎꯔꯛꯀꯅꯤ ꯉꯁꯤꯗꯣ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯕꯒꯤꯅꯦ ꯊꯕꯛꯇꯣ ꯁꯨꯗꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯗ ꯁꯨꯒꯗꯕ ꯊꯕꯛꯇꯣ ꯃꯥ ꯄꯦꯟꯗꯤꯡ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅꯅꯦ ꯑꯗꯨꯗꯨꯒꯤ ꯃꯥ ꯊꯕꯛ ꯀꯟꯅ ꯍꯧꯖꯤꯛ ꯁꯨꯔꯤꯌꯦ ꯗꯥꯕꯤꯖꯣꯟ
ꯑꯗꯒꯤꯗꯤ ꯏꯆꯟꯅ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯏꯆꯟ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯗꯨꯏꯕꯝꯅ ꯍꯥꯐ꯭ꯂꯣꯡ ꯍꯥꯏꯌꯦ ꯑꯣꯀꯦ ꯕ꯭ꯔꯣ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯅꯝꯃ ꯉꯥꯎꯗ꯭ꯔꯣꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯩ ꯂꯥꯏꯛ ꯇꯧꯔꯝꯗꯕꯩ ꯋꯥꯅꯤ ꯍꯥꯏ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯒꯤꯗꯤ ꯀꯥꯔꯅꯦꯁ ꯁꯤꯜꯆꯔ ꯀꯥꯏꯒꯤꯅꯣ ꯁꯤꯜꯆꯔ ꯁꯨꯅꯥꯏꯒꯤꯅꯦ ꯑꯗꯒꯤꯗꯤ ꯃꯅꯥꯎꯅ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯣ ꯍꯥꯏꯌꯦ ꯑꯣꯀꯦ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯇꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯃꯅꯥꯎ ꯀꯔꯝꯕ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯇꯦꯡꯁꯦ ꯄꯥꯡꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯑꯣ ꯁꯜꯃꯥꯟꯅ ꯋꯦꯌꯥꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯑꯗꯒꯤꯗꯤ ꯗꯨꯕꯤꯗꯝ ꯋꯥꯏꯇꯤꯅ ꯋꯥꯠꯁ ꯌꯣꯔ ꯀꯩꯅꯣꯁꯦ ꯍꯥꯏꯁꯦ ꯇ꯭ꯔꯥꯏꯞꯁ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯥꯏꯞꯁ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯏꯁꯦ ꯑꯗꯩ ꯗꯣꯂꯦꯟꯅ ꯍꯥꯏꯕ ꯏꯇꯥꯎꯕꯨꯡꯗꯤ ꯍꯥꯏꯌꯦ ꯗꯣꯂꯦꯟ ꯏꯇꯥꯎꯕꯨꯡꯗꯣ ꯉꯁꯤ ꯊꯕꯛ ꯈꯔ ꯀꯟꯕꯒꯤ ꯃꯥꯁꯦ ꯊꯕꯛ ꯇꯧꯔꯤꯕꯀꯣ ꯊꯕꯛ ꯁꯨꯔꯤꯕꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯥꯁꯦ ꯌꯥꯎꯔꯛꯀꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯀꯅꯤ ꯑꯗꯒꯤꯗꯤ ꯀ꯭ꯂꯤꯌꯔ ꯋꯥꯔꯗꯅ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯅꯥꯎꯅ ꯅꯦꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯏꯅꯥꯎ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯊꯝꯁ ꯑꯞꯀ ꯎꯠꯂꯒ ꯂꯥꯛꯑꯦꯀꯣ ꯏꯆꯦ ꯀꯥꯅꯣꯟ ꯋꯦꯜꯀꯝ ꯀꯣꯕꯤꯇꯥꯅ ꯆꯦ ꯁꯤꯜꯆꯔ ꯀꯥꯏꯒꯤꯅꯣ ꯑꯩ ꯏꯁꯄꯦꯛꯁꯦ ꯎꯞꯁꯟꯒꯦꯀꯣ ꯃꯌꯥꯝ ꯀꯣꯃꯦꯟꯁ ꯄꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯃꯤꯠꯁꯦ ꯀꯩꯕ ꯆꯦ ꯁꯤꯜꯆꯔ ꯀꯥꯏꯒꯤꯅꯣ ꯍꯥꯏꯌꯦ ꯑꯩꯁꯦ ꯁꯤꯜꯆꯔ ꯀꯩꯅꯣꯒꯤꯅꯦ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯦ ꯕꯣꯕꯤꯇꯥ ꯑꯗꯩ ꯀ꯭ꯂꯤꯌꯔ ꯋꯥꯔꯗꯅ ꯀꯩ ꯍꯥꯏꯅꯣ ꯕꯣꯂꯣ ꯄ꯭ꯂꯤꯖ ꯃꯦꯔꯥ ꯅꯥꯝ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯨꯁꯤꯀꯥꯟꯇꯅ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯁꯤꯀꯥꯟꯇ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯀꯩꯁꯥꯝꯒꯤ ꯅꯤꯉꯣꯜꯅ ꯑꯩ ꯅꯨꯡꯁꯤꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏ ꯑꯩ ꯅꯨꯡꯁꯤꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏ ꯀꯞꯊꯔꯛꯑꯦꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯁꯨ ꯈꯥꯡꯕꯗ ꯑꯩꯁꯨ ꯈꯪꯕꯗ ꯉꯥꯏꯔꯤꯗꯨꯀꯥꯟꯗ ꯈꯪꯗꯦꯗ ꯈꯔ ꯑꯃꯅ ꯍꯌꯦꯡꯁꯦ ꯀꯠꯂꯨ ꯍꯥꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯅꯝꯃ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯅꯝꯃ ꯍꯥꯏ ꯑꯁꯦꯡꯃꯛꯀꯤꯅꯤꯀꯣ ꯒ꯭ꯌꯥꯟꯒꯤꯁꯦ ꯃꯥꯡꯅꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯁꯥꯝꯒꯤ ꯅꯤꯉꯣꯜꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯅꯨꯡꯁꯤꯕꯗꯣ ꯎꯗꯦ ꯑꯣ ꯀꯩꯁꯥꯝꯅ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯎꯗꯦ ꯍꯥꯏꯕ ꯑꯩꯌꯥ ꯑꯩ ꯁꯤꯔꯦꯗ ꯀꯩꯁꯥꯝꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯈꯪꯉꯤ ꯈꯨꯃꯟ ꯄ꯭ꯂꯤꯖ ꯅꯪꯅ ꯁꯤꯖꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯛꯏꯗ ꯅꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯉꯔꯥꯡꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯑꯖꯥꯠꯁꯤꯡꯍꯅ ꯖꯦ ꯚꯤꯝꯖꯤ ꯍꯥꯏ ꯖꯦ ꯚꯤꯝꯖꯤ ꯏꯆꯦ ꯀꯥꯔꯣꯝꯕꯂꯥꯅ ꯊꯣꯏꯕꯤ ꯈꯨꯃꯟ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒꯗꯤ পূর্ণিমানা তুমি আর দাদা ভালো আছো তো বলো দিদি তোমার ছেলে মেয়ে ভালো আছে তো বলো হ্যাঁ আমার ছেলে মেয়ে খুব ভালো আছি ꯑꯗꯨꯗꯒꯤꯗꯤ ꯗꯨꯏꯗꯝꯅ ꯍꯥꯏꯕ ꯑꯣ ꯅꯥꯏꯁ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯁꯨꯁꯃꯤꯇꯥꯅ ꯆꯦ ꯁꯨꯅꯥꯏ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯁꯨꯁꯃꯤꯇꯥ ꯑꯩꯁꯦ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯍꯥꯏꯅꯦꯅꯦ ꯀꯀꯥ ꯀꯩ ꯍꯦꯟꯁꯥꯡ ꯆꯥꯔꯒꯦ ꯃꯅꯤꯄꯨꯔꯗꯤ ꯂꯣꯏꯔꯦ ꯅꯦꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯅꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯦ ꯍꯧꯗꯣꯔꯛꯄꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯃꯦꯘꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯗꯥ ꯃꯦꯘꯥꯗ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯍꯪꯉꯦꯀꯣ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯑꯗꯒꯤꯗꯤ ꯅꯤꯂꯤꯅꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏ ꯏꯕꯣꯍꯜ ꯂꯥꯛꯑꯦ ꯏꯕꯣꯍꯜ ꯕ꯭ꯔꯣ ꯂꯥꯛꯑꯦ ꯃꯥꯏꯛꯀ ꯈꯣꯡꯗꯔꯒ ꯂꯥꯛꯑꯦ ꯑꯗꯩ ꯑꯥꯔꯖꯦ ꯕ꯭ꯔꯣꯁꯨ ꯂꯥꯛꯑꯦ ꯇꯝ ꯕ꯭ꯔꯣ ꯍꯥꯏꯅ ꯅꯣꯛꯅ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯅꯤ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯄ꯭ꯋꯥ ꯑꯅꯤ ꯂꯥꯛꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤꯗꯤ ꯏꯅꯥꯎꯅ ꯅꯦꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯗꯥꯏꯇꯤꯡ ꯉꯁꯤ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯋꯦꯕꯀꯣ ꯉꯁꯤꯁꯦ ꯏꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯅꯨꯡꯗꯥꯡꯁꯦ ꯆꯥꯛ ꯆꯥꯁꯟꯕꯗꯣ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯗꯩ ꯅꯂꯤꯅꯤꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯦꯅꯦ ꯍꯥꯏ
ꯅꯨꯡꯉꯥꯏꯔꯤ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯀꯩ ꯍꯥꯏꯅꯣ ꯂꯥꯒꯤꯖꯥꯎ ꯃꯌꯥꯝ ꯑꯗꯨꯅꯤꯅꯦ ꯑꯥꯔꯖꯦ ꯂꯥꯒꯤꯖꯥꯎ ꯍꯥꯏꯔꯗꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯕꯣꯍꯜ ꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯍꯥꯏꯅꯁꯨ ꯀꯧꯈ꯭ꯔꯦ ꯑꯗꯩ ꯗꯤꯕꯤꯗꯝꯅ ꯀꯩ ꯍꯥꯏꯕ ꯅꯥꯏꯁ ꯁ꯭ꯄꯦꯛ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯅꯥꯏꯁ ꯁ꯭ꯄꯤꯛ ꯍꯥꯏꯕꯀꯣ ꯁ꯭ꯄꯤꯛ ꯍꯥꯏꯕ ꯅꯥꯏꯁ ꯁ꯭ꯄꯤꯛ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯅꯂꯤꯅꯤꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯇꯦꯝꯕꯨꯡ ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯇꯦꯝꯕꯨꯡꯗꯣ ꯊꯕꯛ ꯁꯨꯔꯤꯌꯦ ꯃꯥꯁꯦ ꯀꯞꯈꯤꯁꯤꯅ ꯀꯩꯅꯣ ꯁꯤꯕꯨ ꯃꯥꯏ ꯅꯨꯡꯁꯤꯕ ꯃꯥꯡꯈ꯭ꯔꯦ ꯁꯨꯛ ꯌꯥꯝ ꯀꯞꯄ꯭ꯔꯥ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯅ ꯍꯥꯏ ꯇꯧꯈ꯭ꯔꯦ পূর্ণিমানা দিদি তোমাদের বাড়ি কোথায় বলো তো আমার বাড়ি তো শিলচর সুনাই থেকে কিলোমিটার কেন দা 5 কিলোমিটার 8 পাঁচ 5 কিলোমিটার ফꯖꯅ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ শিলচর পূর্ণিমা আমার ঘরটা শিলচর সুনাই ꯂꯩꯁꯥꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯗꯨꯅꯦ ꯀꯅꯥꯅ ꯉꯝꯖꯄꯣꯠꯅꯣ ꯉꯁꯤ ꯀꯠꯂꯨꯔꯒ ꯍꯌꯦꯡꯁꯨ ꯀꯠꯂꯨ ꯍꯥꯏꯌꯦ ꯉꯝꯖꯗ꯭ꯔꯦ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯄꯥꯅꯤꯕ ꯑꯃꯨꯛ ꯀꯠꯂꯒ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯖꯟ ꯀꯅꯥꯅ ꯀꯠꯂꯒ ꯂꯩꯗꯣꯏꯅꯣ ꯅꯠꯇ꯭ꯔꯅꯦ ꯁꯟꯇꯣꯁꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯇꯥꯃꯣꯕꯨꯡ ꯑꯣꯏꯃꯥ ꯁꯤꯅꯤꯀꯣ ꯅꯪ ꯑꯉꯥꯡ ꯅꯪ ꯁꯤꯅꯤꯀꯣ ꯅꯪ ꯁꯤꯅꯤꯀꯣ ꯑꯗꯒꯤꯗꯤ ꯅꯂꯤꯅꯤꯅꯅꯦꯅꯦ ꯆꯍꯤ ꯀꯌꯥꯅꯣ ꯍꯥꯏ ꯑꯩ ꯆꯍꯤ 90 ꯌꯧꯗꯣꯔꯦ ꯅꯂꯤꯅꯤ ꯑꯩꯁꯦ ꯑꯉꯥꯡꯗꯤ ꯅꯠꯇꯦꯀꯣ ꯑꯗꯩ ꯑꯥꯔꯖꯦꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯏꯕꯣꯍꯜꯅ 13 ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯝꯈ꯭ꯔꯦ ꯗꯥ ꯃꯦꯘꯥꯅ ꯉꯁꯤꯗꯤ ꯀꯌꯥꯅꯣ ꯕꯂꯥ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯨꯒꯒꯤꯗꯤ ꯑꯥꯔꯖꯦ ꯑꯩꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯏꯕꯣꯍꯜꯅ ꯇꯜꯂꯤꯉꯣ ꯏꯕꯣꯍꯜ ꯅꯪꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯁꯤꯒꯅꯦ ꯈꯪꯕ꯭ꯔꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯒ ꯁꯥꯎꯅꯤꯡꯉꯤꯕꯣ ꯀꯩꯁꯥꯝꯒꯤ ꯅꯤꯉꯣꯜ ꯇꯥꯃꯣꯕꯨꯡ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯨꯀꯣ ꯇꯥꯃꯣ ꯋꯥꯔꯅꯤ ꯍꯥꯏ ꯇꯥꯃꯣ ꯉꯁꯤꯒꯤ ꯊꯕꯛ ꯁꯨꯗ꯭ꯔꯤꯅꯦ ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯑꯩꯁꯨ ꯁꯝꯃꯤꯅꯤ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯉꯥꯛꯇꯪꯗꯤ ꯂꯩꯌꯨ ꯍꯥꯏꯕ ꯅꯣꯏꯕꯨ ꯃꯥꯏꯛ ꯂꯥꯛꯑꯦꯀꯣ ꯔꯥꯖꯂꯛꯁꯃꯤ ꯂꯥꯛꯑꯦ ꯆꯦ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯔꯥꯖꯂꯛꯁꯃꯤ ꯑꯗꯒꯤ ꯖꯣꯟꯁꯟꯁꯨ ꯂꯥꯛꯑꯦ ꯏꯇꯩꯃ ꯑꯩꯁꯦ ꯅꯇꯧ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯔꯨꯗꯅ ꯂꯥꯏꯚꯀ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯆꯞꯄꯦ ꯍꯥꯏ ꯑꯣ ꯅꯦꯠ ꯂꯩꯇꯕ ꯃꯐꯝꯗ ꯂꯩꯔꯨꯔꯕꯣꯅ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯍꯣꯏꯅꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯅ ꯑꯩꯅꯦ ꯍꯥꯟꯅ ꯍꯪꯕꯅꯦ ꯍꯥꯏꯔꯛꯑꯣ ꯃꯦꯘꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯒꯣꯄꯥꯜꯅ ꯆꯦ ꯂꯥꯏꯛ ꯇꯧꯔꯝꯂꯒꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯒꯣꯄꯥꯜ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯒꯤꯗꯤ ꯃꯣꯍꯝꯃꯗꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯒꯤ ꯏꯆꯦ ꯀꯥꯏꯅ ꯒꯣꯄꯥꯜ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯒꯣꯄꯥꯜꯅ 13ꯗ ꯍꯥꯏ ꯏꯕꯣꯍꯜꯅ ꯒꯣꯄꯥꯜ ꯇꯝ ꯍꯥꯏ ꯒꯣꯄꯥꯜꯅ ꯆꯦ ꯀꯥꯅꯣꯟ ꯑꯩ ꯆꯠꯂꯒꯦ ꯍꯥꯏ ꯒꯣꯄꯥꯜ ꯂꯥꯏꯈꯣ ꯆꯠꯈꯤꯅꯨ ꯂꯩꯈꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯌꯨꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯑꯌꯨꯁꯤꯁꯦꯉꯁꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯃꯥꯏ ꯀ꯭ꯂꯥꯁ ꯂꯩꯀꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯃꯥ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏ ꯗꯥꯅ ꯂꯧꯕꯤꯔꯨꯗꯣꯏꯅꯦ ꯑꯗꯩ ꯒꯣꯄꯥꯜꯅ ꯑꯥꯔꯖꯦ ꯍꯥꯏꯔꯒ ꯈꯨꯔꯝꯈ꯭ꯔꯦ ꯏꯕꯣꯍꯜꯅ ꯆꯦꯅꯨ ꯈꯨꯃꯟ ꯑꯩ ꯊꯕꯛ ꯀꯟꯕꯅ ꯂꯣꯏꯔꯦ ꯍꯥꯏ ꯑꯌꯥ ꯊꯕꯛ ꯌꯥꯝ ꯀꯜꯂꯕꯅꯤ ꯏꯕꯣꯍꯜ ꯑꯗꯩ ꯒꯣꯄꯥꯜꯅ ꯏꯕꯣꯍꯜ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯑꯗꯩ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯃꯥꯏꯕꯝ ꯍꯥꯏ ꯏꯅꯝꯃ ꯑꯇꯣꯝꯕꯤ ꯀꯧꯔꯧ ꯍꯥꯏ ꯀꯩꯕꯥ ꯃꯥꯏꯕꯝ ꯍꯥꯏ ꯏꯅꯝꯃ ꯑꯇꯣꯝꯕꯤ ꯀꯧꯔꯧ ꯍꯥꯏ ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯒꯣꯄꯥꯜ ꯕ꯭ꯔꯣ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯆꯦ ꯀꯥꯅꯣꯅ ꯕꯣꯍꯜ ꯅꯪꯒꯤ ꯊꯕꯛ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏ ꯄꯨꯔꯅꯤꯃꯥꯅ ꯑꯣꯀꯦ ꯗꯤꯗꯤ ꯍꯥꯏꯅ ꯕꯕꯥꯏ ꯇꯧꯔꯦ ꯀꯠꯄꯩꯅꯣ ꯍꯥꯏꯁꯦ ꯍꯥꯏ ꯔꯣꯃꯤꯇꯥ ꯑꯩꯈꯣꯏꯒꯤꯅꯦ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯀꯩꯅꯣ ꯀꯠꯂꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯒꯤꯗꯤ ꯂꯨꯂꯨꯍꯥꯅ ꯀꯩꯅꯣ ꯚꯥꯇꯥ ꯑꯅꯨ ꯍꯥꯏ ꯀꯩ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯣ ꯑꯗꯩ ꯒꯣꯄꯥꯜꯅ ꯑꯥꯔꯖꯦ
ꯀꯩ ꯍꯥꯏꯅꯣ ꯐꯤꯔꯥꯟ ꯀꯠꯄꯩꯗꯨꯔꯣ ꯑꯃꯨꯛ ꯐꯤꯔꯥꯟ ꯀꯠꯄꯒꯤꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯒꯤ ꯏꯕꯣꯍꯜꯅ ꯆꯦ ꯕꯂꯥ ꯃꯤꯖꯣꯔꯥꯝꯗꯅꯤ ꯍꯥꯏ ꯑꯗꯒꯤ ꯑꯦꯂꯤꯅꯥ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯉꯁꯤ ꯑꯌꯨꯛꯇꯤ ꯑꯍꯥꯎꯕ ꯆꯥꯔꯝꯃꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤꯁꯦ ꯌꯦꯡꯉꯨ ꯑꯦꯂꯤꯅꯥ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯏꯅꯥꯎꯅꯨꯄꯤꯒꯤꯗꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯒꯤꯅꯦ ꯆꯥꯅꯤꯡꯗ꯭ꯔꯕꯀꯣ ꯑꯗꯨꯅ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯀꯥꯡꯉꯧ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯄꯤꯖꯔꯦꯕꯀꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯌꯥꯏ ꯅꯪ ꯀꯩꯅꯣ ꯂꯣꯡꯉꯩ ꯂꯧꯔꯒ ꯐꯖꯅ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯑꯩ ꯑꯌꯥꯗꯨꯅ ꯍꯦꯛ ꯐꯩ ꯍꯥꯏꯌꯦ ꯑꯩ ꯍꯣꯏꯕ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯅꯦꯅꯦ ꯃꯅꯤꯄꯨꯔꯤꯒꯤ ꯃꯇꯦꯡ ꯑꯉꯝꯕ ꯈꯔ ꯄꯥꯡꯕꯤꯌꯨꯕ ꯍꯥꯏ ꯑꯗꯨꯅꯦ ꯑꯉꯝꯕ ꯃꯇꯦꯡꯁꯦ ꯍꯣꯏ ꯃꯃꯥꯡꯗꯁꯨ ꯄꯥꯡꯈꯤꯕꯀꯣ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯈꯤ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯍꯟꯗꯛꯁꯨ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏ ꯑꯣ ꯕꯣꯍꯜ ꯍꯥꯏꯔꯗꯤ ꯀꯩꯁꯥꯝ ꯅꯤꯡꯉꯣꯜ ꯊꯣꯏꯕꯤꯁꯅꯥ ꯑꯩꯉꯣꯟꯗ ꯏꯅꯝꯃ ꯑꯇꯣꯝꯕꯤ ꯀꯧꯔꯛꯑꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯍꯥꯏ ꯏꯕꯣꯍꯜꯅ ꯆꯦꯅꯨ ꯈꯨꯃꯟ ꯑꯩ ꯊꯣꯏꯕꯤ ꯅꯤꯡꯁꯤꯡꯉꯤ ꯑꯩ ꯆꯥꯟꯅꯕꯤꯗꯨꯅ ꯑꯩꯒꯤ ꯏꯁꯩ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯩ ꯏꯕꯣꯍꯜꯅ ꯊꯣꯏꯕꯤꯁꯅꯥ ꯇꯝꯇꯝ ꯍꯥꯏꯔꯗꯤ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯇꯝꯇꯝ ꯕ꯭ꯔꯣ ꯀꯩꯅꯣ ꯀꯜꯀꯥ ꯑꯣꯐꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯏꯕꯣꯍꯜ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯀꯩꯅꯣꯅ ꯍꯥꯏ ꯇꯧꯔꯒ ꯆꯪꯉꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯍꯥꯏ ꯑꯗꯒꯤ ꯅꯤꯡꯉꯣꯜꯅ ꯍꯥꯏꯕ ꯏꯆꯦꯝꯍꯟ ꯑꯅꯨꯗꯤ ꯁꯛ ꯊꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯐꯖꯩꯀꯣ ꯍꯥꯏ ꯐꯖꯈ꯭ꯔꯣ ꯅꯪ ꯂꯣꯏ ꯐꯖꯈ꯭ꯔꯣ ꯕꯕꯤꯇꯥꯅ ꯍꯥꯏꯕ ꯆꯦ ꯆꯥꯈꯤꯒꯦꯀꯣ ꯂꯥꯏꯛ ꯇꯧꯏꯀꯣ ꯍꯥꯏ ꯑꯣꯀꯦ ꯕꯕꯤꯇꯥ ꯆꯥꯊꯣ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯕꯣꯟ ꯊꯣꯏꯕꯤꯁꯅꯥ ꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯗꯦꯅꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯕꯣꯍꯜꯅ ꯑꯣꯏ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯀꯤꯟꯇꯨ ꯑꯃꯤ ꯍꯥꯐ ꯇꯥꯏꯝ ꯀꯥꯝ ꯀꯣꯔꯥꯏꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯩꯒꯤ ꯃꯔꯤꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯔꯁꯦ ꯈꯨꯝꯕꯅꯤꯀꯣ ꯅꯪ ꯅꯃꯤꯠꯇꯣ ꯀꯥꯏꯗ ꯄꯥꯜꯂꯤ ꯍꯥꯏ ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯑꯣꯀꯦ ꯇꯝꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤ ꯏꯕꯣꯍꯜꯅ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯀꯔꯤ ꯀꯠꯂꯨ ꯍꯥꯏꯕ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯪ ꯉꯁꯥꯏ ꯍꯥꯏꯔꯛꯄꯗꯣ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯑꯣꯏꯃꯥ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯔ ꯀꯞꯈꯔꯦ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯩꯅꯣ ꯕꯂꯥ ꯍꯥꯏ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯗꯨꯗꯤꯅ ꯕꯂꯥꯅ ꯃꯥꯁꯦ ꯀꯩꯅꯣꯒꯤꯅꯦꯅ ꯀꯩꯕ ꯀꯥꯏꯗꯅꯣꯝ ꯍꯥꯏꯈꯤꯕꯗꯨꯗꯤꯅ ꯅꯍꯥꯟ ꯗꯥ ꯃꯦꯘꯥ ꯑꯗꯩ ꯏꯕꯣꯍꯜꯅ ꯀꯩ ꯍꯥꯏꯅꯣ ꯀꯩꯔꯥꯛꯕ꯭ꯔꯣ ꯍꯥꯏ ꯀꯩꯅꯣ ꯀꯩꯔꯥꯛꯕ꯭ꯔꯣ ꯍꯥꯏꯕꯨ ꯄꯨꯔꯅꯤꯃꯥꯅ ꯗꯤꯗꯤ ꯇꯥ ꯍꯣꯜꯂꯦ ꯅꯦꯄꯥꯜ ꯆꯤꯅꯣ ꯇꯨꯃꯤ ꯍꯦ ꯅꯦꯄꯥꯜ ꯆꯤꯅꯤ ꯑꯗꯒꯤꯗꯤ ꯀꯥꯅꯣꯅ ꯍꯥꯏꯕ ꯃꯦꯘꯥ ꯁꯤꯈ꯭ꯔꯣ ꯍꯥꯏꯉꯣ ꯂꯣꯏꯔꯦꯗ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯕꯣꯍꯜ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯀꯠꯂꯨ ꯍꯥꯏꯕ ꯉꯁꯤ ꯁꯦ ꯑꯗꯣ ꯍꯌꯦꯡꯁꯨ ꯀꯠꯂꯨ ꯍꯥꯏꯅꯩ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯕ꯭ꯔꯣꯅ ꯀꯩꯅꯣ ꯑꯥꯃꯤꯇꯣ ꯀꯥꯜꯀꯦ ꯕꯤꯖꯤ ꯑꯣꯏꯕꯣ ꯇꯝꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯒꯦꯃꯔꯅ ꯍꯥꯏ ꯆꯤꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯗꯥꯔꯁꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯄꯣꯜ ꯒꯦꯃꯔꯅ ꯍꯥꯏ ꯆꯤꯆꯦ ꯍꯥꯏ ꯆꯥꯏꯅꯤꯁ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯃꯔꯛꯇ ꯑꯩꯒꯤ ꯍꯥꯏꯔ ꯀꯞꯄꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯑꯣꯀꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯗꯤ ꯄꯨꯔꯅꯤꯃꯥꯅ ꯒꯨꯗ ꯅꯥꯏꯠ ꯗꯤꯗꯤ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯄꯨꯔꯅꯤꯃꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤꯗꯤ ꯃꯦꯘꯆꯟꯗ꯭ꯔꯅ ꯑꯗꯨ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯕꯂꯥ ꯍꯥꯏꯌꯦ ꯑꯗꯩ ꯂꯝꯉꯥꯟꯕꯤꯅ ꯑꯥꯏ ꯂꯚ ꯌꯨ ꯇꯥꯃꯣ ꯕꯨꯡ ꯍꯥꯏ ꯁꯤꯔꯦ ꯁꯩꯇ ꯅꯪꯅ ꯉꯥꯡꯉꯦ ꯇꯥꯃꯣ ꯕꯨꯡ ꯑꯝꯇ ꯇꯥꯕꯤꯗꯦ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯄꯠꯇ꯭ꯔ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯅꯪ ꯀꯌꯥꯔꯛ ꯍꯪꯈꯤꯗꯣꯏꯅꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯏꯕꯣꯍꯜꯅ ꯆꯦꯅꯨ ꯈꯨꯃꯟ ꯄ꯭ꯂꯤꯖ ꯏꯁꯩ ꯑꯝꯇ ꯑꯩ ꯏꯃꯣꯏꯅꯨꯒꯤ ꯍꯥꯏ ꯉꯁꯤꯁꯦ ꯋꯥꯕꯅ ꯏꯕꯣꯍꯜ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯁꯤ ꯀꯣꯏꯕ ꯆꯠꯂꯨꯏꯑꯕ ꯑꯗꯨꯒꯤ 와ꯕꯨ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯕ ꯉꯁꯤꯁꯦ ꯑꯩꯁꯦ ꯑꯗꯩ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯑꯣꯖꯥ ꯏꯕꯣꯍꯜ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯑꯗꯒꯤꯗꯤ
ꯔꯣꯃꯤꯇꯥꯅ ꯏꯃꯣꯏꯅꯨꯁꯦ ꯃꯥꯟꯗꯦ ꯅꯠꯇ꯭ꯔꯣ, ꯏꯃꯣꯏꯅꯨꯁꯦ ꯃꯥꯟꯗꯦ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯦ. ꯑꯗꯒꯤꯗꯤ ꯕꯁꯟꯅ ꯍꯥꯏꯕ ꯖय ꯃꯥताꯖꯤ ꯚꯥꯕꯤꯖꯤ ꯍꯥꯏꯌꯦ, ꯖय ꯃꯥताꯖꯤ. ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯅ ꯉꯁꯤ ꯀꯠꯇ꯭ꯔꯁꯨ ꯍꯌꯦꯡ ꯍꯦꯛ ꯀꯠꯄꯤꯔꯣ. ꯍꯌꯦꯡ ꯑꯗꯨꯝ ꯀꯠꯀꯅꯤꯕꯀꯣ, ꯑꯩꯗꯣ ꯉꯁꯤꯗꯤ ꯅꯪꯗ꯭ꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯀꯠꯂꯅꯤꯕ. ꯂꯝꯉꯥꯟꯕꯤꯅ ꯏꯅꯦꯝ ꯔꯣꯕꯤꯇꯥ ꯍꯥꯏ. ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯊꯣꯏꯕꯤꯁꯅꯥ ꯅꯣꯏ ꯌꯥꯝ ꯁꯥꯎꯔꯦ ꯑꯗꯨꯒꯤ ꯀꯤꯖꯩꯌꯦ ꯍꯥꯏꯗꯤ ꯃꯦꯘꯆꯟꯗ꯭ꯔꯅ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯀꯩ ꯍꯥꯏꯕ ꯍꯪꯈꯤꯅꯤ ꯕꯂꯥ. ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯕꯦꯡꯉꯣ ꯍꯥꯏꯌꯣ, ꯏꯕꯨꯡꯉꯣ ꯍꯥꯏꯌꯣ, ꯏꯕꯨꯡꯉꯣꯁꯨ ꯍꯥꯏꯅꯨ. ꯏꯕꯦꯒꯣ ꯍꯥꯏꯔꯣ, ꯏꯕꯨꯡꯉꯣꯁꯨ ꯍꯥꯏꯅꯨ, ꯏꯅꯝꯃꯁꯨ ꯍꯥꯏꯅꯨ ꯍꯥꯏꯌꯦ. ꯏꯕꯦꯒꯣ ꯍꯥꯏꯌꯨ ꯍꯥꯏꯌꯣ. ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯑꯩꯒꯤ ꯅꯦꯠꯁꯦ ꯏꯊꯟꯇ ꯀꯣꯛꯇ ꯅꯨꯡꯗꯥꯡꯗ ꯊꯨꯡꯒꯤ ꯀꯩꯅꯣ ꯏꯊꯟꯇ ꯀꯣꯛꯇ ꯅꯨꯡꯙꯪꯅ ꯊꯨꯒꯥꯏꯅꯤꯒꯤ. ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯔꯁꯦ ꯀꯤꯟ ꯈꯪꯕ꯭ꯔꯥ ꯍꯥꯏ. ꯑꯗꯒꯤꯗꯤ ꯂꯝꯉꯥꯟꯕꯤ ꯁꯤꯡꯍꯅ ꯏꯅꯦꯝ ꯔꯣꯃꯤꯇꯥ ꯍꯥꯏ. ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯥꯔꯖꯦ ꯏꯆꯦꯒꯤ ꯂꯩꯐꯝꯗꯣ ꯑꯝꯇ ꯍꯥꯏꯌꯨ ꯃꯦꯘꯥꯗ ꯍꯥꯏ. ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯃꯌꯥꯅꯥꯎꯅ ꯍꯥꯏ, ꯆꯦ ꯑꯩ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ. ꯑꯣꯀꯦ ꯃꯌꯥꯅꯥꯎ ꯋꯦꯜꯀꯝ. ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯏꯕꯣꯍꯜ ꯊꯨꯒꯥꯏꯌꯨ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯌꯦ. ꯑꯗꯒꯤꯗꯤ ꯂꯩꯅꯥꯅ ꯍꯥꯏ ꯁꯤꯁ ꯑꯩꯁꯨ ꯂꯥꯛꯂꯦ ꯍꯥꯏ. ꯊꯦꯡꯀ꯭ꯌꯨ ꯂꯩꯅꯥ, ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ. ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯊꯨꯒꯥꯏꯔꯁꯦ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ. ꯏꯕꯣꯍꯜꯅ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟ ꯍꯥꯏꯅ ꯍꯥꯏꯔꯦ. ꯑꯗꯨꯗꯒꯤꯗꯤ ꯒꯣꯄꯥꯜꯅ ꯏꯇꯩꯃ ꯈꯨꯃꯟ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯥꯔꯒ ꯆꯠꯂꯒꯦ ꯅꯅꯥꯎꯁꯨ ꯍꯥꯏ. ꯑꯗꯒꯤꯗꯤ ꯂꯝꯉꯥꯟꯕꯤꯅ ꯆꯦ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯏꯕꯣꯍꯜ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯍꯥꯏ. ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯕ꯭ꯔꯣꯅ ꯏꯆꯦ ꯀꯥꯅꯣꯟ ꯀꯩꯗꯧꯔꯤꯒꯦꯅꯦ ꯍꯥꯏ. ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯀꯩ ꯍꯥꯏꯕ ꯀꯥꯅꯣꯟ ꯕꯂꯥꯁꯦ ꯋꯥꯕꯗꯒꯤ ꯋꯥꯕ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯜꯂꯦ. ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯍꯣꯏ ꯆꯨꯝꯃꯦ ꯑꯥꯔꯖꯦꯕ꯭ꯔꯣ ꯊꯣꯏꯕꯤ ꯁꯅꯥꯁꯤ ꯁꯥꯏ. ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯑꯥꯔꯖꯦ ꯀꯣꯡꯕ ꯍꯥꯏ. ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯊꯣꯏꯕꯤꯁꯅꯥ ꯀꯤꯟ ꯈꯪꯗ꯭ꯔꯦ ꯍꯥꯏ. ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯍꯥꯏꯅ ꯍꯥꯏꯔꯦ. ꯏꯕꯣꯍꯜꯅ ꯑꯩ ꯑꯣꯏꯅ ꯁꯛꯂꯒꯦ ꯑꯗꯣꯏꯗꯤ ꯍꯥꯏꯔꯒ ꯂꯥ ꯀꯥꯏ ꯇꯧꯈ꯭ꯔꯦ. ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯍꯥꯏ. ꯔꯣꯃꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ. ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ. ꯂꯝꯉꯥꯟꯕꯤꯅ ꯍꯥꯏ ꯆꯦ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯍꯥꯏꯔꯦ. ꯑꯗꯨꯒꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯏꯕꯦꯒꯣ ꯍꯥꯏꯁꯤꯅꯤ. ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ. ꯂꯥꯏꯛ ꯇꯧꯕꯗ ꯀꯥꯎꯕ ꯌꯥꯎꯔꯒꯁꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ. ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯏꯕꯦꯒꯣ ꯍꯥꯏ. ꯑꯗꯩ ꯑꯥꯔꯖꯦꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯃꯥꯏꯁꯤꯕꯣ, ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯔꯒ ꯀꯩꯅꯣꯕ ꯊꯥꯖꯤꯜꯂꯛꯑꯣ. ꯆꯦꯟꯕꯒ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒ ꯑꯣꯟꯈ꯭ꯔꯦ. ꯀꯔꯤ ꯍꯥꯏꯒꯦꯅ ꯁꯤ ꯑꯣꯟꯕꯁꯦ, ꯗꯣꯜ ꯑꯣꯟꯕ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨꯒꯗꯣ ꯑꯣꯟꯈ꯭ꯔꯦꯅꯦ ꯃꯥꯁꯦ. ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯑꯥꯔꯖꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯛꯅ ꯆꯦꯟꯈ꯭ꯔꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯏꯕꯦꯡꯉꯣ ꯑꯣꯏ ꯀꯧꯔꯅꯤ ꯍꯥꯏꯌꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯎꯕ ꯍꯥꯏ. ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯑꯩ ꯐꯣꯟ ꯃꯩ ꯇꯠꯂꯦ, ꯃꯩꯁꯨ ꯂꯥꯛꯇꯦ ꯍꯥꯏ. ꯃꯤꯁꯦ ꯏꯂꯤꯛ ꯂꯤꯛꯈ꯭ꯔꯦ ꯇꯧꯏ ꯂꯥꯁꯦ. ꯃꯤ 9 ꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦ. ꯃꯌꯥꯝ ꯃꯤ 9 ꯈꯛꯇꯪ ꯉꯥꯏꯔꯦ. ꯅꯣꯏ ꯆꯠꯄꯤꯈꯤꯅꯨꯀꯣ. ꯅꯣꯏ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯃꯤ 0 ꯇꯥꯔꯅꯤ. ꯑꯥꯔꯖꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯑꯗꯒꯤꯗꯤ ꯏꯕꯣꯍꯜ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯗꯥ ꯃꯦꯘꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯏꯆꯦ ꯀꯥꯅꯣꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ. ꯑꯩ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯑꯦ ꯉꯁꯤꯁꯦ. ꯑꯩꯁꯦ ꯊꯣꯛꯄ ꯌꯥꯗꯦꯕ, ꯆꯠꯄ ꯀꯣꯏꯕ ꯌꯥꯗꯦꯕ. ꯍꯜꯂꯒ ꯑꯗꯨꯝ ꯀꯣꯛ ꯆꯤꯛꯄꯤꯗ ꯇꯧꯗꯣꯏꯕ.
ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅꯅꯦ LBꯁꯦ ꯇꯧꯔꯔꯣꯏꯒꯦ ꯇꯧꯕ ꯗꯗꯥꯅ ꯃꯌꯥꯝꯅ ꯉꯥꯏꯔꯒ ꯂꯩꯔꯝꯒꯅꯤ ꯇꯧꯔꯣ ꯍꯥꯏꯅ ꯑꯗꯨꯒ ꯇꯧꯔꯛꯄꯅꯦꯕ ꯇꯧꯅꯤꯡꯗ꯭ꯔꯕ ꯉꯁꯤꯁꯦ ꯏꯕꯣꯍꯜꯅ ꯑꯣꯀꯦ ꯀꯩꯔꯥꯛ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯤ ꯂꯥꯛꯑꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯅꯣꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯊꯣꯏꯕꯤ ꯁꯅꯥ ꯉꯥꯎꯕ ꯍꯟꯈꯔꯦ ꯍꯥꯏ ꯑꯗꯩ ꯑꯥꯔꯖꯦꯅ ꯏꯆꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯑꯌꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯅꯪ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯀꯣꯕꯤ ꯁꯥꯛ ꯍꯥꯏ ꯑꯥꯔꯖꯦ ꯅꯪ ꯆꯥꯛ ꯌꯥꯝ ꯊꯦꯡꯉꯤ ꯀꯩꯒꯤꯅꯣꯅꯦ ꯅꯪ ꯀꯩꯅꯣ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤ ꯇꯧꯔꯔꯣꯏꯒꯦ ꯀꯥꯏꯅ ꯃꯔꯨ ꯑꯣꯏꯅ ꯉꯥꯏꯔꯤꯁꯦ ꯑꯩꯅꯅꯦ ꯑꯌꯨꯛꯇꯩ ꯍꯥꯏ ꯑꯗꯨꯅꯦꯕ ꯊꯣꯏꯕꯤ ꯁꯅꯥ ꯑꯩꯅ ꯇꯧꯔꯔꯣꯏꯒꯦ ꯈꯜꯂꯁꯨꯅꯦ ꯅꯣꯏ ꯃꯌꯥꯝꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯁꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯇꯧꯅꯤꯡꯗ꯭ꯔꯁꯨ ꯇꯧꯗꯕ ꯍꯥꯏꯗꯤ ꯃꯇꯝꯁꯤ ꯌꯧꯔꯛꯄꯗꯅꯦ ꯑꯁ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯉꯥꯏꯔꯝꯒꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝꯅꯦ ꯇꯧꯅꯤꯡꯕꯗꯣ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯅꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯑꯩ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯑꯩ ꯂꯥꯛꯁꯨ ꯂꯥꯛꯅꯤꯡꯉꯣꯏ ꯍꯥꯏꯕ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯂꯥꯛꯏꯅꯦꯕ ꯏꯕꯣꯍꯜꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏ ꯃꯥꯜꯂꯦ ꯍꯀꯥꯝꯒ ꯋꯥ ꯆꯜꯂꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯏꯆꯦ ꯀꯩꯅꯣ ꯊꯦꯡꯅ ꯆꯥꯏ ꯑꯗꯨꯒꯤꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯂꯝꯉꯥꯟꯕꯤꯅ ꯇꯥꯃꯣꯕꯨꯡ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯞꯈꯤꯁꯤꯅ ꯑꯣꯏꯃꯥ ꯁꯤꯗꯣꯔꯦ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯧꯔꯛꯑꯝꯗ꯭ꯔꯗꯤ ꯏꯅꯝꯃ ꯅꯪ ꯑꯩ ꯀꯩꯅꯣ ꯁꯞꯇ꯭ꯔꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯈꯪꯖꯩ ꯏꯕꯦꯝꯃ ꯑꯗꯩ ꯏꯆꯦ ꯀꯥꯅꯕꯂꯥꯅ ꯑꯥꯔꯖꯦ ꯆꯥꯛ ꯌꯥꯝ ꯊꯦꯡꯉꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯑꯩ ꯎꯏꯔꯤ ꯑꯣꯟ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯇꯝꯕ꯭ꯔꯣ ꯇꯨꯝꯅꯤꯡꯉꯕꯣ ꯍꯥꯏꯌꯦ ꯑꯦꯂꯤꯅꯥꯗꯣ ꯂꯥꯛꯑꯝꯃꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯃꯦꯟꯁ ꯑꯃꯈꯛꯇꯪꯒ ꯄꯤꯔꯝꯃ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯌꯦꯡ ꯈꯠꯅꯗꯣꯏꯅꯦ ꯃꯥꯒ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕꯖꯥꯠꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯄ꯭ꯂꯤꯖ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤꯁꯦ ꯋꯥꯕꯅ ꯑꯩ ꯍꯥꯏ ꯀꯥꯟꯅꯗꯕ ꯖꯥꯠꯅꯤꯗ ꯑꯥꯔꯖꯦꯅ ꯏꯆꯦ ꯀꯥꯅꯣꯟ ꯊꯦꯡꯅ ꯆꯥꯏꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯂꯝꯉꯥꯟꯕꯤꯅ ꯆꯦ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯁꯞꯇ꯭ꯔꯗꯣ ꯑꯣꯏꯗꯕ ꯁꯞꯇ꯭ꯔꯅꯤ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅꯒꯤ ꯁꯞꯇ꯭ꯔꯗꯣ ꯑꯣꯏꯗꯕ ꯁꯞꯇ꯭ꯔꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯁꯨ ꯂꯝꯉꯥꯟꯕꯤꯅ ꯏꯆꯦ ꯇꯈꯦꯜ ꯂꯥꯛꯑꯦ ꯀꯩꯅꯣ ꯎꯪꯅ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯏꯆꯦ ꯋꯥꯃꯟꯕꯒꯤ ꯇꯧꯔꯤꯅꯤꯅꯦ ꯉꯁꯤꯁꯦ ꯑꯩ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯕꯀꯣ ꯑꯗꯨꯗꯨꯒꯤ ꯋꯥꯃꯟꯕꯒꯤꯅꯦ ꯉꯁꯤꯁꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯤꯠꯁꯦ ꯍꯥꯀꯠꯆꯅ ꯁꯤꯗꯣꯔꯦ ꯏꯅꯝꯃ ꯌꯦꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯊꯤꯟꯕ ꯁꯣꯏꯔꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯍꯥꯏꯌꯦ ꯏꯆꯦ ꯇꯈꯦꯜ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯅꯥꯎꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯇꯈꯦꯜꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯗꯣꯂꯦꯟꯅ ꯍꯥꯏꯕ ꯏꯇꯥꯕꯨꯡꯅ ꯌꯨ ꯊꯛꯄꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯗ ꯅꯣꯏ ꯀꯛꯄꯗꯣ ꯏꯇꯥꯎꯗꯣ ꯌꯥꯝ ꯃꯥꯜꯂꯤ ꯅꯨꯃꯤꯠꯇꯣ ꯍꯥꯏ ꯑꯣ ꯃꯥ ꯈꯔ ꯃꯥꯟꯕꯅꯦ ꯃꯥ ꯇꯧꯕꯁꯦꯀꯣ ꯃꯥꯁꯨ ꯉꯥꯎꯒ ꯁꯥꯕꯗꯣ ꯃꯥꯟꯕꯅꯦꯕ ꯌꯥꯝꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯝꯉꯥꯟꯕꯤ ꯅꯪ ꯅꯁꯝꯗꯣ ꯈꯨꯗꯥꯡꯗ ꯌꯦꯠꯂꯨꯔꯥ ꯍꯥꯏꯌꯦ ꯂꯝꯉꯥꯟꯕꯤ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯅꯨꯄꯤꯅꯤ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒꯅꯦ ꯍꯩꯕꯅꯤꯀꯣ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯦ ꯑꯗꯩ ꯏꯕꯣꯍꯜꯅ ꯀꯣꯂꯤ ꯍꯋꯥꯏ ꯑꯣꯟ ꯀꯣꯂꯤ ꯍꯋꯥꯏ ꯑꯣꯟ ꯏꯆꯦ ꯀꯥꯅꯣꯅ ꯑꯥꯔꯖꯦ ꯅꯪ ꯏꯆꯦꯒꯤ ꯂꯩꯐꯝ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯏꯆꯦ ꯇꯈꯦꯜꯅ ꯏꯃꯧ ꯅꯨꯄꯤ ꯍꯥꯏꯅ ꯀꯧꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯣꯛꯂꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯇꯈꯦꯜꯅ ꯑꯩꯒꯤ ꯑꯥꯂꯨ ꯁꯣꯛ ꯍꯥꯏ ꯑꯣ ꯏꯆꯦ ꯍꯥꯎꯕꯅꯤ ꯑꯥꯂꯨ ꯁꯣꯛꯁꯨ ꯀꯣ ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯏꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯏꯕꯣꯍꯜꯅ ꯏꯆꯦ ꯇꯈꯦꯜ ꯑꯩ ꯑꯣꯟ ꯍꯥꯏꯅ ꯍꯥꯏꯌꯦ ꯍꯀꯥꯝꯁꯨ ꯋꯥ ꯆꯜꯂꯦ ꯏꯕꯣꯍꯜꯁꯦ ꯑꯥꯔꯖꯦꯅ ꯏꯆꯦ ꯀꯥꯅꯣꯟ ꯏꯆꯦ ꯀꯥꯅꯣꯟ ꯋꯥꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯑꯗꯩꯗꯤ ꯏꯆꯦ ꯇꯈꯦꯜꯅ ꯑꯥꯔꯖꯦ ꯇꯝ ꯂꯥꯒꯤꯖꯥꯎ ꯙꯤꯟꯆꯥ ꯂꯥꯒꯤꯖꯥꯎ ꯍꯥꯏꯈ꯭ꯔꯦ ꯂꯝꯉꯥꯟꯕꯤꯅ ꯆꯦ ꯊꯣꯏꯕꯤ ꯁꯅꯥ ꯂꯥꯒꯤꯖꯥꯎ
Dolena itau bung sana saribo hai hoi dolen akhoi dado ma thabak khara chinbagine thabak suriba du noi mayam na kawise ma loi tai heba ko ma imung da thabak suri ne ado kena toiba loi tai ba ko ma ina ngangai sisu tai daidi noi mayam na kawise ma loi khange ba ko ma su lakning ne yamna ado thabak to kan bagine tawbune ba ma lakti la ni thoklani dagi che kanon na natte arje kanon natte arje kongbane hai iche bala kongbadadi irang thoktabra kamai tawge ba mai chakhare arje maitaina o thoibi sana ne thoibi sana ni ne wagani haibado hai दिल संभल जा जरा थोबी सनाना कइनो दाट जे हाय दे पीएम रहमान लाए वेलकम वेलकम रहमान हाय नेने हेलो रहमान कइजांग चारगे ngasi कइजांग चारके नंग दगी दी तानी लाए तानी आरामबम लाए चे नु चाक चारबो हाय चारे चारे तानी नंदी चारबो कइजांग चारके नसे गेलपी de लापी बगी थैंक यू mayam like to the bazaro gadi please like to sinbio like samli eko like to sinbio please dagi thobi sanana inama khoiri naufam takhiba natam baktani sako hai arje na thobi sana noi leifam do hai dagi thobi sanana darje kaino wabagi kaino wabgai daine haiba te kanona khongdaba irang kaino kongbada irang tawde hai o iche doidi phaye doi rahman haiba uti chaye kakadi hai kaka thabak suri ye rahman kaka la ani ngatang le la ani ko tani na chare che nga thongi hai okay tani adagi di arjena o aduni ai kaura kaugre hai thobi sanana sak o hai ga mamit kalang thore sakke hai ba ibe manangbu na khwa ngai ngam daba tawganu hai banida dagi di ronai na kai haino kai gino hai aise kasar gine roni dagidi usarani na haiba nangi nupa dina ma tholak tabase nungaite manipurigi lansi da kitang nungaige hai hoine khoi da do yaudadi nungaite ko khoi da jawradi dum nok bokot pada tawi do da jaw da base nungaite ba ko chumme ado hoi da thoklani ngatang le thoklani ko ngatang ai biu da thoklani dolena haiba aidi itaw lag ega sms thara age natra di madi prank tawbada yam thi chei hai adai thai bisana na haiba meat lang thokpa natte pairi ne haiba kapsan daugi hai adagi di che kanona megha sirabo hai adagi di Ariana what are you saying hai kaino aina haisi kari ne haidoino khoiri tafam takibana tambaktani chindambikhi mahai marong nangi laubuktagi harau tayamna nokna khena sanakhi na saigonda sanakhi na saigonda nungsibada changdam ningai leitraba nungsibada changdam ningai lei ima gisu ima
ꯆꯤꯡꯂꯣꯟ ꯀꯌꯥ ꯏꯄꯥ ꯀꯌꯥ ꯂꯥꯟꯗꯨꯅꯁꯨ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯏꯊꯧꯗꯥꯡ ꯏꯀꯣꯛꯇ ꯍꯥꯞꯂꯤ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯒꯨꯟ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯃꯇ ꯅꯪꯒꯤ ꯀꯩꯅꯣ ꯅꯪ ꯎꯖꯥꯗ꯭ꯔꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯛꯇ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯒꯨꯟ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯛꯇ 이마기수 이마낭니 마니푸 이마기수 이마낭니 마니푸 ꯊꯣꯏꯕꯤꯁꯅꯥ ꯌꯥꯔꯕꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤꯀꯣ ꯁꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯅꯣꯏꯒꯤꯗꯤ ꯑꯅꯨ ꯌꯥꯝ ꯊꯦꯡꯅ ꯂꯥꯏꯚ ꯇꯧꯅꯨ ꯋꯥꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯏꯆꯦ ꯀꯥꯅꯣꯟ ꯑꯗꯨꯒ ꯑꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯛꯑꯣ ꯅꯪ ꯊꯣꯛꯄ ꯁꯛ ꯀꯩꯝ ꯍꯥꯏꯔꯣꯏ ꯀꯥꯏ ꯁꯥꯎꯈ꯭ꯔꯦ ꯗꯣꯂꯦꯟꯅ ꯍꯥꯏꯕ ꯑꯩꯁꯨ ꯁꯅꯥ ꯁꯥꯏ ꯑꯗꯣ ꯀꯨꯏꯅ ꯗ ꯉꯝꯗꯦ ꯀꯨꯏꯅ ꯗ ꯉꯝꯗꯦ ꯃꯤꯠ ꯌꯥꯗꯦ ꯕꯨꯡꯗꯤ ꯃꯤꯠ ꯌꯥꯝ ꯐꯩ ꯍꯥꯏ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯗꯥꯁꯨ ꯃꯤꯠꯇ ꯌꯥꯗꯦꯗ ꯗꯣꯂꯦꯟ ꯃꯤꯠ ꯌꯥꯗꯦ ꯑꯩꯈꯣꯏ ꯗꯥꯁꯨ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯚꯥꯇꯤꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯑꯅꯨ ꯑꯩꯁꯨ ꯅꯪꯕꯨ ꯍꯥꯏ ꯑꯅꯨ ꯑꯩꯁꯨ ꯅꯪꯕꯨ ꯏꯪꯕ꯭ꯔꯣ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯍꯣꯏ ꯁꯤꯗ ꯏꯪꯉꯦ ꯌꯥꯝ ꯏꯪꯉꯦ ꯁꯤꯗꯁꯨ ꯑꯗꯒꯤꯗꯤ ꯔꯍꯃꯟꯅ ꯍꯥꯏꯕ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯁꯩꯗꯨ ꯁꯛꯄꯤꯌꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯎꯁꯥꯔꯥꯅꯤꯅ ꯍꯥꯏꯕ ꯀꯣꯃꯦꯟꯠ ꯄꯥꯔꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯏꯁꯩꯗꯣ ꯀꯣꯟꯅ ꯁꯛꯎ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪꯒꯤ ꯂꯩꯍꯧꯒꯗꯕ ꯅꯪꯒꯤ ꯂꯩꯍꯥꯎꯗꯒꯤ ꯁꯦꯝꯂꯛꯈꯤꯕ ꯑꯉꯥꯡꯕ ꯏꯔꯤꯛꯁꯤꯡꯅ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯏꯊꯧꯗꯥꯡ ꯏꯀꯣꯛꯇ ꯍꯥꯞꯂꯤꯗꯣ ꯁꯛꯑꯣ ꯑꯗꯨꯒ ꯌꯥꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯕꯨꯡ ꯂꯣꯏꯔꯕꯣ ꯍꯥꯏ ꯗꯥꯕꯨꯡ ꯅꯪ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒꯦꯔ ꯗꯥꯕꯨꯡ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯏꯆꯦ ꯀꯥꯅꯣꯟ ꯃꯤ ꯃꯥꯡꯈ꯭ꯔꯕꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯇꯈꯦꯜꯅ ꯂꯥ ꯇꯧꯔꯤꯀꯣ ꯑꯗꯒꯤ ꯄ꯭ꯔꯚꯥꯕꯇꯤꯅ ꯀꯩ ꯍꯥꯏꯕ ꯅꯪꯕꯨ ꯁꯤꯡꯒꯔ ꯑꯣꯏꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤꯀꯣ ꯍꯥꯏ ꯑꯁ ꯂꯣꯏꯔꯦꯗ ꯀꯥꯏꯗꯩꯅꯣꯗ ꯄ꯭ꯔꯚꯥꯕꯇꯤ ꯀꯗꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯈꯣꯟꯒꯁꯦ ꯌꯥꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯀꯗꯥꯏꯗꯩꯅꯣ ꯖꯤꯔꯣꯅꯤ ꯑꯩꯈꯣꯏ ꯈꯣꯟꯁꯦ ꯖꯤꯔꯣ ꯑꯗꯨꯝ ꯁꯛꯑꯣ ꯍꯥꯏꯅ ꯃꯣꯏ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯒꯤ ꯑꯗꯨꯝ ꯁꯛꯄꯩ ꯋꯥꯅꯦꯕꯀꯣ ꯈꯣꯟꯒꯁꯤꯗꯤ ꯀꯗꯥꯏꯗꯩꯅꯣꯗ ꯊꯣꯏꯕꯤꯁꯅꯥꯅ ꯁꯥꯎꯗꯦ ꯃꯤ ꯏꯅꯝꯃ ꯁꯥꯎꯏꯇ ꯍꯥꯏꯌꯦ ꯀꯩꯅꯣ ꯍꯥꯏꯌꯦ ꯑꯩꯗꯤ ꯅꯪ ꯁꯥꯎꯔꯝꯒꯗ꯭ꯔꯅ ꯈꯜꯂꯦ ꯍꯥꯏꯕ ꯀꯤꯕꯗꯣ ꯅꯪꯅꯃꯅ ꯀꯤꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯃꯃꯤꯠꯀꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯇꯈꯦꯜꯅ ꯀꯥꯅꯣꯟ ꯀꯦꯝꯁꯤ इसे कानोन आरजे फोन मई याउदी हाइबने हाय दगिदी इसे तखेलना आरजे केमसी हाय दगिदी मिताली ना हाय हाय हेलो मिताली दलेना बुंग सारीने सानफो कई हाइनो दोलेन खंग्रे दगिदी इसे कानोन ब्राना कोबी साक तखेल दगिदी मितालना हाय हेलो मिताली ना हाय हेलो मिताली दगिदी बिसनाना हाइमा इसई इसई की इसई कीरबा ओ कियू अदुना ओइरमनी अइना हाइबागा सत सत तौरिसे हाइदनाने नना मना कीदनाने नना हाइबा सत 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 तौरिबा खंगाबा दगी आरजेना इचे कानोन दसी निहे अदुदी आरजेना इचे तखेल हवाई थोंबा अदगिदी थानीना चाक चारबो अनु ngasiदी फोन ngayhak फोन ngayhak phangle ओके ओके तोंबी थैंक यू अगी एलबी जो लापीबगी थैंक यू सो मच नंग नहांगे लाक्तबदो इसे याम नुंगाइते अदो नंग फोन दो याद्रिबो इचे कानोना अखोइसु मई लाक्ते हाय या इचे कानोन कगिनो मई लाक्त्रिसिबो इचे तखेलना ओ हाय दे प्रतिभाना यामना
ꯅꯨꯡꯉꯥꯏꯅ ꯇꯥꯖꯕꯗꯣ ꯑꯩꯈꯣꯏꯗꯤ ꯉꯝꯗꯦꯅꯦ ꯍꯥꯏꯕ ꯑꯣꯀꯦ ꯍꯣꯏꯅꯦ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤꯀꯣ ꯈꯣꯟꯖꯦꯜꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯕꯅꯤ ꯑꯗꯣ ꯑꯗꯨꯅꯤ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗ ꯏꯆꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯋꯤꯟꯇꯔꯁꯤꯗꯕꯨ ꯃꯩ ꯆꯠꯂꯤꯗꯨꯕꯨ ꯍꯥꯏ ꯑꯗꯨꯅꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩ ꯈꯔ ꯌꯥꯝ ꯀ꯭ꯌꯨꯀꯣ ꯑꯩꯅ ꯍꯥꯏꯕ ꯁꯤꯡꯗꯨ ꯁꯠ ꯐꯪꯅꯕ ꯍꯥꯏꯌꯦ ꯑꯗꯨꯅꯦꯕ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯇꯣꯔꯦ ꯀꯣꯃꯦꯟꯁ ꯄꯥꯕꯗ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯇꯈꯦꯜꯅ ꯋꯤꯟꯇꯔꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯩ ꯁꯨꯡꯆꯠ ꯆꯠꯇꯦ ꯋꯥꯂꯥꯡ ꯊꯥꯗꯗꯤ ꯈꯔ ꯆꯠꯂꯤ ꯑꯩ ꯌꯥꯁꯤꯟ ꯈꯅꯤꯡꯉꯦ ꯏꯆꯦ ꯀꯥꯅꯣꯅ ꯊꯣꯏꯕꯤ ꯈꯨꯃꯟ ꯆꯠꯈ꯭ꯔꯕꯣ ꯊꯣꯏꯕꯤ ꯈꯨꯃꯟ ꯆꯠꯂꯣꯏꯌꯦ ꯊꯣꯏꯕꯤ ꯈꯨꯃꯟꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯂꯩꯗꯣꯏꯅꯦ ꯃꯥꯗꯤ ꯑꯗꯒꯤꯗꯤ ꯉꯥꯉꯣꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯒꯤ ꯃꯅꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯩꯃ ꯃꯅꯤ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯗꯣꯂꯦꯟꯅ ꯕꯨꯡꯅ ꯁꯥꯔꯤꯕ ꯁꯅꯥꯗꯣ ꯌꯦꯡꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨ ꯑꯩ ꯐꯣꯟꯁꯦ SMS ꯊꯥꯕꯗ ꯍꯦꯛꯇ ꯁꯣꯏꯕ ꯐꯣꯟ ꯌꯥꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯑꯣꯀꯦ ꯗꯣꯂꯦꯟ ꯑꯗꯣ ꯃꯥꯒꯤ ꯁꯅꯥꯁꯦ ꯈꯪꯗꯦ ꯃꯥꯁꯦ ꯌꯦꯡꯍꯟꯕꯁꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ LPꯗꯀꯣ ꯑꯗꯣ ꯈꯪꯗꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯗ꯭ꯔꯥ ꯑꯗ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯀꯥꯅꯣꯟ ꯂꯨꯝꯃꯒ ꯀꯩꯕ ꯏꯆꯦ ꯀꯥꯅꯣꯟ ꯂꯨꯝꯃꯒ ꯂꯩꯔꯝꯅꯤꯀꯣ ꯍꯥꯏ ꯑꯗꯨꯅꯦ ꯏꯆꯦ ꯀꯥꯅꯣꯟꯁꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯥꯏꯅ ꯂꯨꯝꯃꯒ ꯇꯥꯔꯝꯗꯣꯏꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤꯁꯦ ꯑꯗꯒꯤꯗꯤ ꯉꯥꯉꯣꯝꯅ ꯀꯩ ꯍꯥꯏꯕ ꯇꯈꯦꯜ ꯍꯥꯏꯔ ꯇꯥꯛꯄꯤꯈ꯭ꯔꯦ ꯏꯆꯦ ꯀꯥꯅꯣꯅ ꯅꯪ ꯀꯧ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤ ꯈꯨꯃꯟ ꯆꯠꯈ꯭ꯔꯕꯣ ꯍꯥꯏꯅ ꯍꯪꯉꯛꯄꯅꯤ ꯏꯅꯝꯃ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯗꯣ ꯑꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯅꯤꯃꯛ ꯅꯞꯄꯤ ꯍꯦꯠ ꯍꯥꯏ ꯑꯣꯀꯦ ꯈꯨꯃꯟꯗꯣ ꯆꯠꯈ꯭ꯔꯕꯣ ꯑꯁꯦꯡꯕꯒꯤ ꯈꯨꯃꯟ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤ ꯉꯥꯡꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥꯏꯒꯨꯝꯅ ꯑꯩ ꯀꯥꯎꯊꯨꯔꯦꯅꯦ ꯃꯗꯣ ꯂꯥꯛꯈꯤꯁꯅꯨ ꯅꯥꯀꯣ ꯏꯆꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯏꯆꯥꯅꯨꯄꯥ ꯆꯠꯂꯝꯃꯅꯤ ꯈꯪꯕ꯭ꯔꯥ ꯏꯆꯥꯅꯨꯄꯥ ꯂꯩꯔꯝꯃꯔꯣꯏ ꯑꯩꯈꯣꯏ ꯏꯃꯧ ꯅꯨꯄꯤ ꯊꯥꯗꯣꯛꯑꯝꯃꯒ ꯏꯆꯟ ꯅꯨꯄꯤ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯃꯥ ꯀꯗꯣꯝ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯄꯣꯏꯔꯩꯇꯣꯟꯅ ꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ ꯀꯥꯏꯗꯩꯅꯣꯗ ꯌꯦꯡꯕꯒ ꯌꯥꯗꯕꯅꯤꯗ ꯑꯩꯈꯣꯏ ꯁꯛꯁꯤ ꯏꯀꯥꯏꯅ ꯂꯣꯟ ꯊꯣꯛꯆꯔꯛꯏꯅꯤꯀꯣ ꯑꯗꯩꯗꯤ ꯀꯥꯏꯅꯣ ꯑꯥꯔꯖꯦꯅ ꯏꯆꯦ ꯀꯥꯅꯣꯟ ꯄꯋꯥꯔ ꯕꯦꯡꯛ ꯑꯃ ꯂꯧꯋꯣ ꯍꯥꯏ ꯑꯩꯁꯨ ꯄꯋꯥꯔ ꯕꯦꯡꯛ ꯑꯃ ꯂꯧꯔꯒ ꯁꯤꯖꯤꯟꯅꯗꯅ ꯂꯩꯔꯦꯅꯦ ꯑꯥꯔꯖꯦ ꯑꯩꯈꯣꯏꯗꯤ ꯃꯩ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯄꯋꯥꯔ ꯕꯦꯡꯛꯇꯣ ꯂꯧꯔꯒꯅꯦ ꯑꯗꯨꯝ ꯂꯩꯔꯦ 1.5 ꯀꯌꯥꯅꯣ 1.5 ꯄꯤꯈꯤꯕꯗ 1.5 ꯄꯤꯈꯤꯕꯅꯦꯕ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯀꯥꯅꯣꯟ ꯇꯜꯂꯤ ꯀꯧꯕ ꯍꯥꯏ ꯀꯧꯔꯨꯅꯨ ꯊꯣꯏꯕꯤꯁꯅꯥ ꯃꯉꯣꯟꯗ ꯀꯅꯥ ꯆꯠꯂꯨ ꯍꯥꯏꯒꯦ ꯑꯗꯨꯒꯩꯗꯤ ꯂꯝꯉꯥꯟꯕꯤꯅ ꯖꯒꯣꯏ ꯁꯥꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯔꯥꯗꯤ ꯐꯥꯎꯅꯗꯦ ꯑꯃꯅ ꯃꯥꯅ ꯊꯣꯛꯄꯅꯤ ꯉꯥꯡꯂꯤꯁꯦ ꯏꯅꯝꯃ ꯅꯪꯀꯣ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯈꯨꯃꯟꯗꯣ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯗꯣꯂꯦꯅ ꯗꯣꯂꯦꯅ ꯅꯪꯁꯨ ꯄ꯭ꯔꯦꯡ ꯇꯧꯕꯨꯡꯅ ꯇꯧꯕꯗꯤ ꯀꯩꯕ ꯕꯨꯡꯅ ꯇꯧꯕꯗꯤ ꯅꯪꯁꯨ ꯍꯦꯛꯇ ꯁꯥꯎꯋꯦ ꯍꯥꯏ ꯔꯤꯚꯦꯟꯁ ꯂꯧꯔꯛꯇꯣꯏꯅꯤ ꯔꯤꯚꯦꯟꯁꯇꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯔꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯥꯏꯖꯥꯄꯣꯠꯇꯦ ꯔꯤꯚꯦꯟꯁ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯍꯨꯔꯥꯟꯅ ꯇꯧꯔꯛꯇꯣꯏꯅꯤꯅꯅꯦ ꯑꯗꯨꯅ ꯊꯥꯖꯗꯅꯕꯩ ꯃꯑꯣꯡꯗ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯔꯤꯚꯦꯟꯁ ꯂꯧꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯣꯏ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯥꯔꯖꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯏꯅꯝꯃ ꯎꯗ꯭ꯔꯣ ꯑꯁꯤ ꯂꯩꯁꯦ ꯎꯗ꯭ꯔோ ꯑꯣ ꯂꯝꯉꯥꯟꯕꯤ ꯂꯩꯔꯤꯕꯣ ꯑꯩ ꯂꯝꯉꯥꯟꯕꯤꯒ ꯈꯪꯗꯦ ꯂꯝꯉꯥꯟꯕꯤ ꯂꯩꯔꯤꯕꯒ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯚꯥꯕꯇꯤ ꯅꯪꯕꯨ ꯂꯣꯛ ꯊꯨꯡꯂꯕꯣ ꯁꯅꯥꯗꯤ ꯕꯩꯇꯤꯁ ꯗꯤꯒꯦꯟ ꯂꯩꯔꯝꯒꯅꯤꯀꯣ ꯁꯥꯏꯅꯥꯁ ꯂꯩꯌꯦ ꯑꯩ ꯁꯥꯏꯅꯥꯁꯇꯤ ꯂꯩꯌꯦ ꯁꯥꯏꯅꯥꯁ ꯂꯩꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯁꯦꯀꯣ ꯊꯥꯅꯤꯅ ꯀꯩ ꯍꯥꯏꯕ ꯐꯣꯟ ꯑꯅꯧꯕ ꯐꯪꯗ꯭ꯔꯕꯣ ꯑꯩ ꯀꯞꯄꯦ ꯍꯟꯗꯛꯇꯤ
ꯀꯪꯂꯩꯄꯥꯛꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯀꯨꯀꯤꯗ ꯑꯣꯏꯅ ꯄꯤꯔꯕ ꯍꯥꯏ ꯈꯨꯗꯣꯝꯕꯤꯁꯦ ꯀꯨꯀꯤꯗ ꯑꯣꯏꯅ ꯄꯤꯔꯕ ꯋꯥꯔꯤꯗꯤꯀꯣ ꯂꯝꯉꯥꯟꯕꯤꯅ ꯅꯣꯏ ꯇꯧꯅꯩꯁꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅꯒ ꯁꯥꯎꯔꯒ ꯂꯥꯛꯑꯦ ꯅꯪꯅꯅꯦ ꯂꯣꯜꯂꯒ ꯂꯝꯉꯥꯟꯕꯤ ꯁꯥꯔꯒ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯏꯆꯦ ꯀꯥꯅꯣꯟ ꯀꯩꯅꯣ ꯐꯥꯗꯣꯏꯅꯦ ꯍꯥꯏꯌꯦ ꯄ꯭ꯔꯚꯥꯕꯇꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯥꯏꯗꯤ ꯁꯅꯥꯅꯤꯀꯣ ꯍꯥꯏ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯥꯏꯗꯤ ꯁꯅꯥꯅꯤꯀꯣ ꯍꯥꯏ ꯑꯗꯩ ꯑꯃꯨꯔꯩ ꯂꯥꯛꯑꯦ ꯆꯥꯛ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯌꯦ ꯅꯦꯅꯦꯔ ꯁꯅꯥꯔ ꯂꯥꯛꯏꯁꯤꯕꯨ ꯁꯅꯥ ꯑꯣꯏꯔꯝꯒꯅꯤꯗ ꯁꯅꯥ ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯄ꯭ꯔꯤꯌꯥ ꯍꯣꯏ ꯆꯠꯂꯨꯏꯕꯀꯣ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯑꯥꯗꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗꯨꯒ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦꯕꯀꯣ ꯅꯨꯡꯗꯥꯡꯗ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯔꯦ ꯅꯕꯥꯏꯗꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯅꯕꯥꯏꯗꯤ ꯆꯥꯈ꯭ꯔꯦ ꯀꯥꯡꯍꯧ ꯇꯧꯕꯤꯔꯦ ꯃꯥꯒ ꯂꯨꯁꯤꯒꯒꯤꯅꯦ ꯂꯨꯁꯤꯅ ꯑꯃꯨꯛ ꯉꯥꯒ ꯇꯧꯔꯒ ꯇꯣꯠꯄꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯅ ꯉꯁꯤ ꯂꯨꯁꯤ ꯆꯥꯛ ꯌꯥꯝ ꯆꯥꯔꯦꯀꯣ ꯅꯍꯥꯟꯉꯩ ꯆꯥꯛ ꯆꯥꯗꯦꯕ ꯂꯨꯁꯤꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯔꯦ ꯑꯩꯈꯣꯏ ꯂꯨꯁꯤꯁꯦ ꯉꯥꯒ ꯇꯣꯠꯂꯒꯅꯦ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯁꯦ ꯃꯆꯥꯛ ꯆꯥꯈꯤꯕꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯂꯨꯁꯤ ꯅꯥꯕ ꯐꯔꯕꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯅꯥꯉꯁꯤ ꯆꯥꯛꯀ ꯌꯥꯝ ꯆꯥꯖꯔꯦꯕꯀꯣ ꯑꯩ ꯍꯔꯥꯎꯕꯅꯉꯁꯤ ꯑꯩꯈꯣই ꯂꯨꯁꯤꯅ ꯆꯥꯛ ꯆꯥꯕꯗꯅꯦ ꯑꯗꯒꯤꯗꯤ ꯂꯝꯉꯥꯟꯕꯤꯅ ꯃꯃꯥꯁ ꯀꯤꯆꯦꯟꯅ ꯀꯣꯜ ꯇꯧꯔꯝꯕꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯅꯪꯉꯣꯟꯗ ꯇꯧꯔꯝꯃꯤꯔꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯕꯂꯥꯅ ꯑꯅꯨ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯏꯆꯦ ꯀꯩꯅꯣ ꯆꯥꯏꯌꯦ ꯑꯩꯗꯤꯉꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥ ꯆꯥꯏ ꯃꯥ ꯀꯩꯅꯣ ꯇꯧꯔꯦ ꯀꯥꯡꯉꯧ ꯉꯧꯔꯦꯕꯀꯣ ꯑꯗꯨꯒ ꯇꯧꯔꯒ ꯆꯥꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯇꯩꯈꯜꯅ ꯑꯣ ꯏꯆꯥꯅꯨꯄꯥꯁꯦ ꯖꯦꯟꯗꯔ ꯆꯦꯟꯖ ꯑꯣꯏꯈ꯭ꯔꯕꯣꯏꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯖꯦꯟꯗꯔꯁꯦ ꯆꯦꯟꯖ ꯇꯧꯔꯒꯅꯤ ꯏꯆꯦ ꯈꯪꯕ꯭ꯔꯥ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯟꯅꯅꯦ ꯃꯥꯅ ꯇꯥꯃꯣꯕꯨꯡ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯥꯏꯅ ꯈꯣꯡꯉꯦ ꯀꯞꯄꯒ ꯉꯁꯥꯏꯗꯩ ꯂꯩꯔꯤꯅꯤ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯄꯥꯟꯗꯝꯅ ꯀꯞꯄꯒ ꯂꯥꯛꯑꯦ ꯄꯥꯟꯗꯝ ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯄꯥꯟꯗꯝ ꯂꯥꯛꯄꯒ ꯀꯩꯅꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯁꯨꯝ ꯀꯞꯄꯤꯅꯦ ꯍꯥꯏꯌꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯀꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏꯁꯦ ꯏꯃꯥꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯄꯨꯝꯅꯃꯛꯁꯨ ꯐꯥꯎꯅꯔꯤꯅꯤꯀꯣ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅꯗꯦꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩ ꯍꯥꯏꯕ ꯀꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯒꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏ ꯄꯥꯟꯗꯝ ꯀꯦꯝꯁꯤ ꯍꯥꯏ ꯂꯝꯉꯥꯟꯕꯤꯅ ꯃꯃꯥꯁ ꯀꯤꯆꯦꯟ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯃꯃꯥ ꯅꯪꯒꯤ ꯍꯥꯏꯠ ꯇꯧꯔꯝꯂꯦ ꯍꯥꯏꯠ ꯂꯧꯊꯣꯛꯂꯕꯅꯤ ꯍꯥꯏ ꯑꯗꯩ ꯗꯣꯂꯦꯅ ꯕꯨꯡ ꯂꯥꯛꯑꯒ ꯊꯥꯔꯛꯀꯦ SMS ꯑꯩ ꯕꯨꯡ ꯌꯥꯎꯗ꯭ꯔꯗꯤ ꯇꯜꯂꯤ ꯃꯥꯅ ꯌꯨ ꯊꯛꯄ ꯑꯩꯈꯣꯏꯗ ꯌꯥꯎꯗ꯭ꯔꯗꯤ ꯇꯜꯂꯤꯒ ꯍꯥꯏꯔꯦ ꯗꯣꯂꯦꯟꯅ ꯅꯥꯈꯣꯕ ꯆꯠꯈꯤꯅꯨ ꯅꯥꯈꯣ ꯗꯣꯂꯦꯟ ꯂꯩꯌꯨ ꯅꯥꯈꯣ ꯗꯥ ꯂꯥꯛꯑꯅꯦꯕ ꯗꯥꯁꯦ ꯃꯥꯒꯤ ꯍꯦꯛ ꯂꯥꯛꯄ ꯌꯥꯗꯕ ꯃꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯤ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯇꯧꯋꯤꯅꯤ ꯃꯥ ꯂꯣꯏ ꯇꯥꯏꯀꯣ ꯂꯥꯛꯑꯅꯤ ꯄꯥꯟꯗꯝꯅ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯍꯥꯏ ꯑꯗꯩ ꯏꯆꯦ ꯇꯈꯦꯜꯅ ꯑꯩ ꯆꯥꯈꯤꯒꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯏꯆꯦ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯅꯅꯥꯎ ꯒꯦꯜꯕꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯏꯆꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯁꯨ ꯇꯥꯕꯗ ꯍꯔꯥꯎꯋꯦ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤꯅꯦ ꯑꯗꯣ ꯉꯁꯤ ꯆꯥꯛ ꯆꯥꯔꯦꯕꯀோ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯁꯦ ꯑꯗꯩ ꯑꯃꯨꯔꯩꯅ ꯆꯦ ꯀꯔꯤ ꯃꯨꯛꯕꯥꯡ ꯇꯧꯋꯤꯅꯣ ꯍꯥꯏꯌꯦ ꯁꯅꯥ ꯉꯁꯤꯗꯣ ꯈꯪꯕ꯭ꯔꯥ ꯕꯦꯝꯆꯥꯅ ꯉꯥ ꯊꯣꯡꯉꯝꯃꯦ ꯃꯊꯦꯜ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯁꯨꯝꯅꯦ ꯍꯩꯖꯥꯡꯕꯨꯗꯤ ꯃꯊꯦꯜ ꯑꯅꯤꯇ ꯑꯣꯏꯗꯦ ꯉꯥ ꯊꯣꯡꯉꯦ ꯏꯔꯣꯝꯕ ꯇꯧꯔꯦ ꯁꯤꯡꯖꯨ ꯇꯧꯔꯦ ꯕꯣꯔꯥ ꯍꯧꯔꯦ ꯑꯗꯩꯗꯤ ꯊꯕꯤ ꯀꯩꯀꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯔꯦ ꯑꯗꯨꯗꯨꯅ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯁꯜꯂꯛꯑꯦꯕ ꯑꯩꯗꯤ ꯑꯗꯨꯗꯨꯒꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯀꯞꯂꯤꯕ ꯊꯣꯏꯕꯤ ꯁꯅꯥꯏ ꯁꯤꯔꯦꯗ ꯑꯗꯒꯤ ꯊꯥꯅꯤꯅ ꯃꯆꯥ ꯅꯤꯉꯣꯜ ꯇꯨꯝꯈ꯭ꯔꯕꯣꯅꯨ ꯕ꯭ꯔꯣꯗꯤ ꯊꯕꯛ ꯀꯜꯂꯤꯕ ꯃꯥꯜꯂꯦ ꯃꯈꯣꯟ ꯇꯥꯏꯌꯦ ꯍꯥꯏ ꯑꯗꯨꯅꯦ ꯇꯣꯝꯕꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯊꯕꯛ ꯈꯔ ꯀꯜꯂꯦꯕꯀꯣ ꯑꯗꯩ ꯃꯆꯥ ꯅꯤꯉꯣꯜꯗꯤ ꯉꯁꯤꯁꯦ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯃꯥ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯉꯁꯤ ꯊꯅꯝꯃꯦꯕꯀꯣ ꯍꯌꯦꯡꯁꯨ ꯃꯥ ꯀ꯭ꯂꯥꯁ ꯂꯩꯕ ꯑꯗꯨꯗꯨꯒꯤ ꯉꯁꯤꯒ ꯍꯌꯦꯡꯒ ꯀ꯭ꯂꯥꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥ ꯏꯆꯥ ꯅꯤꯉꯣꯜꯗꯣ ꯌꯨꯝꯗ ꯂꯩꯇꯦ ꯍꯌꯦꯡ ꯂꯧꯔꯨꯔꯅꯤ ꯗꯥꯅ
ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯩꯗꯤ ꯁꯤꯗ꯭ꯔꯤ ꯍꯥꯏꯅ ꯁꯥꯎꯅꯤꯡꯉꯤꯔꯣ? ꯄꯩꯈꯔꯦ ꯊꯣꯏꯕꯤ ꯁꯅꯥꯕꯨꯗꯤ ꯏꯆꯦ ꯀꯥꯟꯅꯣꯟꯕ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯏꯕꯥꯅꯤꯀꯣ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯀꯩꯕꯨꯅꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯆꯥꯛ ꯆꯥꯗꯦ ꯑꯩꯗꯤ ꯉꯁꯤ ꯍꯥꯏꯌꯦ ꯄꯥꯟꯗꯝ ꯀꯩꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯣ? ꯄꯥꯟꯗꯝꯅ ꯅꯪ ꯁꯤꯔꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ ꯄꯥꯟꯗꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯨꯒꯦ ꯃꯌꯥꯝ ꯍꯥꯏꯔꯒ ꯑꯣꯟꯅ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯥꯔꯖꯦ ꯑꯗꯒꯤ ꯔꯥꯖꯦꯟꯗ꯭ꯔ ꯀꯩꯅꯣꯅ ꯈꯨꯔꯝꯃꯦ ꯑꯗꯨꯒ ꯑꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯑꯩ ꯁꯤꯔꯦ ꯑꯩꯁꯦ ꯍꯤꯡꯉꯤꯔꯣ ꯁꯤꯔꯕꯣ? ꯐꯥꯒꯤ ꯇꯧꯅꯕꯅꯤ ꯃꯌꯥꯝ ꯁꯥꯎꯅꯕ ꯌꯥꯗꯦꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯗꯥ ꯄꯥꯟꯗꯝꯁꯦ ꯏꯀꯥꯏꯕ ꯈꯔ ꯈꯪꯕꯅ ꯐꯩꯀꯣ ꯐꯤल्म ꯏꯁꯇꯥꯔꯒ ꯀꯩꯕ ꯂꯣꯏꯅꯕꯅꯤ ꯍꯥꯏꯅ ꯀꯩꯕ ꯃꯌꯥꯝꯅ ꯏꯖꯠ ꯊꯝꯂꯤꯕꯅꯤꯀꯣ ꯍꯥꯏꯌꯦ ꯑꯣꯀꯦ ꯄꯥꯟꯗꯝꯁꯦ ꯐꯤल्म ꯏꯁꯇꯥꯔꯒ ꯂꯣꯏꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯈꯪꯗꯦꯌꯦ ꯆꯤꯆꯦ ꯀꯥꯟꯅꯕ꯭ꯔꯥ ꯅꯪꯁꯨ ꯑꯩꯒꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯊꯣꯏꯕꯤ ꯁꯅꯥ ꯂꯥꯛꯂꯦ ꯑꯃꯁꯨ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯆꯦ ꯀꯥꯅꯣꯟꯅ ꯍꯥꯏꯗꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯅꯣꯛꯈ꯭ꯔꯦ ꯄꯥꯟꯗꯝ ꯅꯣꯛꯈ꯭ꯔꯦ ꯄꯥꯟꯗꯝꯅ ꯍꯥꯏꯕ ꯑꯃꯨꯖꯥꯎ ꯍꯥꯏꯔꯒ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯅꯣꯛꯑꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯊꯣꯏꯕꯤ ꯈꯨꯃꯟ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯒꯤ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯍꯥꯏ ꯍꯦꯜꯂꯣ ꯔꯕꯤꯅꯥ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥ ꯄꯥꯟꯗꯝ ꯑꯩꯗꯤ ꯁꯤꯗꯧ ꯋꯥꯠꯂꯤ ꯅꯪ ꯁꯤꯗꯧꯔꯕꯣ ꯑꯗꯨꯏ ꯀꯛꯄꯤꯔꯣ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯗꯥ ꯄꯥꯟꯗꯝꯒꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯤ ꯇꯧꯅꯨꯀꯣ ꯍꯥꯏ ꯁꯦꯁ ꯑꯗꯒꯤ ꯔꯕꯤꯅꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯅꯝꯃ ꯍꯥꯏ ꯔꯕꯤꯅꯥ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯄ꯭ꯔꯚꯥꯕꯇꯤꯅ ꯍꯥꯏꯕ ꯏꯀꯥꯏꯒꯦꯀꯣ ꯕꯦꯡꯒꯣꯂꯤꯅ ꯅꯨꯡꯉꯥꯏꯅꯤ ꯑꯩꯒꯤ ꯀꯣꯃꯦꯟ ꯐꯖꯅ ꯄꯥꯕꯤꯔꯛꯇꯦ ꯏꯔꯣꯏꯀꯣ ꯄ꯭ꯔꯚꯥꯕꯇꯤ ꯅꯪ ꯑꯩꯅ ꯀꯣꯃꯦꯟ ꯄꯥꯈꯤꯗ꯭ꯔꯕꯣ ꯍꯥꯏꯁꯦ? ꯍꯟꯗꯛ ꯏꯔꯧ ꯌꯦꯡꯒꯦ ꯑꯩ ꯀꯃꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤꯅꯣ ꯊꯥꯗꯣꯛꯇꯦꯗ ꯈꯨꯃꯟꯅ ꯍꯥꯏꯕ ꯗꯥ ꯄꯥꯟꯗꯝ ꯃꯧ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯈꯪꯗꯦ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯕꯗꯣ ꯇꯧꯕꯤꯅꯨ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯄꯥꯟꯗꯝꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯈꯨꯃꯟ ꯀꯣ ꯐꯥꯒꯤ ꯇꯧꯕ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤꯕ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯅ ꯄꯥꯟꯗꯝ ꯀꯔꯤꯒꯤ ꯆꯥꯗ꯭ꯔꯤꯅꯣ ꯍꯥꯏ ꯗꯣꯂꯦꯅꯕꯨꯡꯗꯣ ꯊꯕꯛ ꯁꯨꯕꯗ ꯌꯥꯝ ꯆꯣꯞꯀꯅꯨ ꯍꯥꯏꯌꯨ ꯃꯤꯠꯇꯣ ꯈꯔ ꯌꯦꯡꯉꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏꯗꯤ 5 PM ꯂꯣꯏꯁꯤꯜꯂꯦ ꯍꯥꯏ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯗꯣꯂꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯀꯣ ꯗꯥ ꯀꯥꯈꯠꯂꯣ ꯅꯪ ꯄꯥꯍꯟꯗꯣꯏꯅꯦ ꯑꯩꯁꯨ ꯃꯤꯁꯦ ꯌꯥꯗ꯭ꯔꯦꯗ ꯑꯗꯒꯤꯗꯤ ꯊꯥꯅꯤꯅ ꯀꯩ ꯍꯥꯏꯕ ꯕ꯭ꯔꯣ ꯇꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯕ꯭ꯔꯣꯒꯤ ꯅꯍꯥꯟꯒꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯒꯤ ꯈꯨꯅꯨꯡꯉꯥꯏꯗꯣ ꯍꯥꯏ ꯑꯗꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯍꯥꯏꯕ ꯑꯃꯨꯖꯥꯎ ꯅꯪ ꯍꯥꯏꯅꯨꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯈꯪꯗꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯊꯕꯛ ꯌꯥꯝꯃꯦ ꯑꯃꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯐꯪꯗꯦ ꯏꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯗꯣ ꯄꯥꯟꯗꯝ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯑꯗꯣ ꯄꯥꯟꯗꯝ ꯑꯃꯨꯖꯥꯎꯒ ꯀꯧꯕꯤꯔꯛꯀꯅꯨꯗ ꯄꯥꯟꯗꯝ ꯋꯥꯍꯩꯗꯣ ꯈꯔ ꯍꯦꯟꯃꯜꯂꯦꯀꯣ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯗꯥ ꯄꯥꯟꯗꯝ ꯍꯥꯏꯔꯤꯕ ꯑꯩ ꯏꯁꯥꯅ ꯀꯔꯤꯝ ꯈꯟꯗ꯭ꯔꯗꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯁꯥꯎꯅꯔꯣꯏꯁꯤ ꯈꯨꯃꯟ ꯁꯥꯎꯅꯔꯣꯏꯁꯤ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯉꯛꯇꯅꯤ ꯀꯩꯅꯣꯅꯦ ꯑꯁꯤꯒ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯑꯗꯨꯝ ꯃꯥꯁꯨ ꯐꯥꯒꯤꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯁꯥꯎꯒꯅꯨ ꯄ꯭ꯂꯤꯖ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯅꯥꯅ ꯆꯦ ꯃꯨꯛꯕꯥꯡ ꯀꯩ ꯅꯨꯃꯤꯠ ꯊꯥꯡꯒꯠꯇꯣꯏꯅꯣ ꯉꯥꯏꯔꯦ ꯍꯥꯏꯌꯦ ꯁꯅꯥ ꯑꯩꯗꯤ ꯊꯥꯡꯒꯠꯂꯛꯑꯣꯏꯕꯀꯣ ꯃꯨꯛꯕꯥꯡꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯔꯛꯑꯔꯣꯏ ꯑꯗꯒꯤ ꯁꯨꯄ꯭ꯔꯤꯌꯥꯗꯁꯨ ꯌꯥꯎꯔꯛꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯒꯤꯅꯦ ꯀꯩꯕꯥ ꯊꯥꯡꯖꯝ
ꯊꯥꯡꯖꯝ ꯆꯅꯨ ꯕ꯭ꯂꯣꯛꯁ ꯍꯥꯏꯅꯅꯦ ꯀꯩ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯉꯁꯤꯁꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯎꯔꯦꯕꯀꯣ ꯎꯅꯕꯗꯨꯒꯅꯦ ꯑꯗꯣ ꯃꯥꯅ ꯃꯨꯛꯕꯥꯡꯗꯣ ꯃꯥꯅ ꯑꯣꯏꯅ ꯊꯥꯡꯒꯠꯆꯔꯒꯦ ꯍꯥꯏꯅ ꯃꯨꯛꯕꯥꯡꯗꯣ ꯃꯥꯅ ꯂꯧꯈ꯭ꯔꯦ ꯃꯥꯅ ꯊꯥꯡꯒꯠꯂꯅꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯨꯝ ꯊꯥꯡꯒꯠꯂꯛꯀꯅꯤ ꯁꯨꯄ꯭ꯔꯤꯌꯥ ꯍꯌꯦꯡ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯩꯒꯤꯅ ꯑꯃꯨꯛ ꯍꯪꯆꯤꯠ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯒꯦ ꯅꯨꯃꯤꯠꯇꯣ ꯄꯨꯜꯂꯔꯣꯏꯒꯦ ꯇꯧꯔꯤꯕꯅꯦ ꯑꯗꯒꯤ ꯃꯨꯛꯕꯥꯡꯒꯤꯗꯤ ꯀꯩꯅꯣꯅ ꯊꯥꯡꯖꯝ ꯆꯅꯨ ꯕ꯭ꯂꯣꯛꯁꯅ ꯊꯥꯡꯒꯠꯂꯛꯑꯅꯤ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯍꯥꯏꯕ ꯑꯃꯨꯖꯥꯎ ꯐꯥꯒꯤ ꯍꯥꯏꯁꯦ ꯀꯔꯝꯕ ꯐꯥꯒꯤ ꯇꯧꯕ ꯌꯥꯏ ꯈꯪꯉꯣ ꯃꯁꯤꯅ ꯑꯔꯣꯏꯕꯅꯦꯀꯣ ꯑꯩꯗꯤ ꯑꯌꯥꯝꯕ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯕꯅꯦꯀꯣ ꯏꯅꯥꯎ ꯍꯥꯏ ꯑꯗꯨꯅꯤ ꯐꯥꯒꯤꯅꯦꯅ ꯈꯟꯗꯣꯛꯅꯁꯤ ꯀꯩꯅꯣꯅꯦ ꯀꯩꯁꯨꯝ ꯂꯩꯕ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯑꯗꯒꯤ ꯈꯨꯃꯟꯅ ꯑꯗꯨꯏꯁꯨ ꯋꯥꯍꯩꯗꯣ ꯌꯥꯗꯦ ꯑꯗꯨꯗ ꯄꯥꯟꯗꯝꯒꯤ ꯃꯑꯣꯡꯗꯤ ꯑꯩꯅ ꯈꯪꯖꯩꯀꯣ ꯍꯥꯏ ꯑꯣꯀꯦ ꯃꯑꯣꯡꯒꯤꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯨꯃꯛꯄꯨ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯁꯤ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯕ ꯈꯤꯇꯪ ꯑꯃꯅ ꯋꯥꯍꯩꯗꯣ ꯍꯦꯟꯈ꯭ꯔꯁꯨ ꯈꯤꯇꯪ ꯋꯥꯍꯩꯗꯣ ꯀꯟꯈ꯭ꯔꯒꯁꯨ ꯑꯃꯅ ꯈꯤꯇꯪ ꯐꯥꯒꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯈꯤꯇꯪ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯁꯦꯕꯀꯣ ꯁꯥꯎꯅꯔꯣꯏꯁꯤ ꯊꯣꯏꯕꯤꯁꯅꯥꯅ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯍꯥꯏ ꯗꯣꯂꯦꯅ ꯕꯨꯡ ꯀꯩ ꯈꯨꯌꯦꯡꯅꯣ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯈꯥꯃꯤꯡꯉꯣꯏ ꯑꯩ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯐꯥꯒꯤ ꯐꯥꯒꯤ ꯉꯥꯡꯁꯤ ꯃꯌꯥꯝ ꯃꯪꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯅꯪꯁꯤꯅ ꯀꯥꯔꯗꯤ ꯕꯥꯏ ꯀꯥꯔꯗꯤ ꯈꯪꯉꯣ ꯐꯥꯒꯤꯅꯤ ꯍꯥꯏꯁꯨꯀꯣ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯆꯝꯕ ꯋꯥꯍꯩ ꯅꯠꯇꯦꯀꯣ ꯑꯆꯝꯕ ꯅꯠꯇꯦꯀꯣ ꯍꯥꯏ ꯑꯗꯒꯤ ꯇꯈꯦꯜ ꯑꯣꯏꯃꯥꯕꯨꯡꯒꯤ ꯃꯤꯠꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯩ ꯃꯤꯠ ꯅꯠꯇꯦ ꯃꯗꯨ ꯑꯃꯨꯔꯩꯅ ꯑꯗꯒꯤ ꯁꯅꯥꯅ ꯏꯕꯥꯏ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯍꯥꯏ ꯖꯨꯂꯤꯌꯥ ꯂꯥꯛꯑꯦ ꯍꯥꯏ ꯆꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯖꯨꯂꯤꯌꯥ ꯅꯪ ꯑꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯆꯦ ꯒꯦꯜꯕꯤꯗꯣ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯖꯨꯂꯤꯌꯥ ꯑꯗꯣ ꯀꯨꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯇꯣꯛꯑꯣꯗ ꯅꯣꯏ ꯐꯥꯒꯤꯗꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯣꯔꯦ ꯑꯩ ꯆꯠꯂꯦ ꯂꯩꯍꯧꯔꯣ ꯑꯅꯤꯃꯛ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯗꯨꯗ ꯁꯨꯝ ꯃꯈꯥ ꯇꯥꯁꯜꯂꯦ ꯀꯩꯅꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯁꯥꯒꯤ ꯏꯖꯠ ꯂꯩꯇꯕ ꯃꯤꯔꯣ ꯅꯣꯏ ꯏꯖꯠ ꯑꯃꯃꯝꯗ ꯍꯤꯡꯂꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯆꯨꯝꯃꯦ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯅꯦ ꯈꯨꯃꯟ ꯃꯈꯥ ꯇꯥꯔꯅꯨ ꯂꯣꯏꯁꯤꯜꯂꯁꯦ ꯋꯥꯔꯤ ꯁ꯭ꯋꯥꯏꯁꯤꯒ ꯑꯗꯒꯤꯗꯤ ꯁꯅꯥꯅ ꯒꯨꯗ ꯅꯥꯏꯠ ꯇꯥꯔꯦ ꯍꯥꯏꯌꯦ ꯒ꯭ꯌꯥꯟ ꯑꯣ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯣ ꯀꯩ ꯌꯨ ꯉꯥꯎꯕꯩꯅ ꯀꯃꯦꯟꯁꯦ ꯈꯪꯕ ꯉꯝꯃꯤ ꯃꯁꯤ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯃꯤꯒꯤꯗꯤ ꯑꯔꯤ ꯉꯔꯥꯡ ꯅꯨꯃꯤꯠ 13 ꯅꯨꯃꯤꯠ ꯒ꯭ꯌꯥꯟ ꯇꯥꯔꯦ 13 ꯍꯥꯏꯔꯛꯑꯣ ꯃꯥꯜꯂꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯄꯥꯟꯗꯝ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯇꯧꯔꯤꯕꯣ ꯍꯥꯏ ꯑꯗꯒꯤ ꯖꯨꯂꯤꯌꯥꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯑꯃꯨꯖꯥꯎ ꯃꯤ ꯃꯁꯛ ꯈꯪꯉꯣ ꯋꯥ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯃꯗꯤ ꯑꯩꯁꯦ ꯐꯥꯒꯤꯗ ꯑꯗꯨꯝ ꯇꯧꯅ ꯂꯩꯕ ꯃꯤꯅꯦ ꯀꯥꯎꯅꯨꯀꯣ ꯏꯅꯥꯎ ꯑꯃꯨꯖꯥꯎ ꯅꯪꯅ ꯍꯦꯛ ꯑꯩꯒꯤ ꯇꯧꯕ ꯊꯕꯛ ꯄꯜꯂꯒ ꯋꯥ ꯍꯥꯏꯅꯨꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯆꯦ ꯀꯥꯅꯣꯅ ꯃꯌꯥꯝ ꯑꯦꯜꯕꯤ ꯏꯁ ꯐꯦꯃꯤꯂꯤ ꯍꯥꯏ ꯑꯗꯨꯒꯗꯤ ꯗꯣꯂꯦꯟꯅ ꯕꯨꯡ ꯀꯩ ꯁꯥꯔꯤꯅꯣ ꯍꯥꯏ ꯖꯨꯉꯥꯎ ꯁꯥꯔꯤꯕ ꯖꯨꯉꯥꯎ ꯑꯩ ꯀꯩꯅꯣꯅꯦꯗ ꯑꯩꯁꯦ ꯈꯨꯃꯟꯅ ꯈꯔ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯍꯥꯏꯒꯦ ꯌꯥꯔꯕ ꯌꯦꯡꯉꯨ ꯗꯗꯥ ꯄꯥꯟꯗꯝꯗꯣ ꯀꯨꯀꯤ ꯅꯣꯡꯃꯩ ꯀꯥꯞꯅ ꯃꯦꯗꯤꯀꯦꯜꯗ ꯇꯥꯅ ꯆꯠꯄ ꯂꯥꯛꯄ ꯉꯝꯗꯅ ꯂꯩꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯅꯥꯕ ꯍꯪꯕ ꯆꯠꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨ ꯍꯥꯏꯅꯔ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣꯅꯦ ꯅꯣꯏꯕꯨ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯏꯅꯥꯎꯁꯥ ꯅꯣꯏꯕꯨ ꯂꯣꯏꯁꯜꯂꯣ ꯑꯩ ꯐꯖꯗꯦ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯃꯔꯤ ꯊꯣꯏꯕꯤꯁꯅꯥ ꯃꯔꯥꯡ ꯇꯧꯔꯦ ꯅꯣꯏ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯄꯦꯛ ꯀꯌꯥꯅꯣ ꯍꯥꯏ ꯄꯦꯛ ꯀꯌꯥꯅꯣ ꯅꯪꯒꯤꯁꯦ ꯑꯩ ꯄꯦꯛ ꯅꯠꯇꯦ ꯃꯈꯨꯝ 13ꯅꯤ ꯑꯩ ꯃꯈꯨꯝ ꯍꯥꯏꯔꯣ ꯕꯦꯇꯜ ꯃꯈꯨꯝꯗꯣ 13 ꯑꯩ ꯑꯩ ꯅꯣꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯅꯨ ꯑꯗꯨꯗ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯍꯥꯏꯅꯣ ꯗꯥꯕꯨꯡ ꯄꯦꯛ ꯀꯌꯥ ꯂꯣꯏꯔꯦꯅ ꯊꯣꯏꯕꯤꯁꯅꯥꯅ ꯇꯣꯛꯑꯣ ꯍꯥꯏꯕꯁꯦ ꯇꯥꯔꯔꯣꯏꯗ꯭ꯔꯥ ꯅꯣꯏ ꯈꯠꯅꯔ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯦ ꯂꯥꯛꯂꯔꯣꯏ ꯂꯥꯏꯐꯁꯨ ꯍꯥꯏꯌꯦ ꯑꯩ ꯑꯣꯏꯅ ꯂꯥꯏꯐꯇ ꯊꯤꯡꯖꯤꯜꯂꯁꯤꯗ ꯈꯪꯗꯦ ꯍꯥꯏꯕ ꯑꯅꯤꯁꯦ ꯈꯠꯅꯒꯅꯨ ꯍꯥꯏ ꯁꯨꯝ ꯈꯠꯅꯩ ꯀꯩꯒꯤꯅꯣ ꯁꯤꯕꯣ
ꯑꯗꯒꯤꯗꯤ ꯖꯨꯂꯤꯌꯥꯅ ꯑꯩ ꯏꯔꯣꯝꯕꯅꯤ ꯅꯨꯡꯉꯥꯏꯔꯤ ꯆꯦ ꯍꯥꯏꯌꯦ ꯍꯥꯎꯔꯝꯒꯅꯤ ꯏꯔꯣꯝꯕ ꯑꯩ ꯉꯁꯤ ꯖꯨꯂꯤꯌꯥ ꯕꯦꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯔꯦ ꯁꯨꯄ꯭ꯔꯤꯌꯥ ꯍꯣꯏꯗ ꯆꯠꯂꯨꯔꯦ ꯉꯁꯤ ꯎꯅꯔꯨꯔꯦ ꯉꯁꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯗꯥ ꯄꯥꯟꯗꯝ ꯁꯣꯔꯤ ꯉꯥꯛꯄꯤꯌꯨꯀꯣ ꯅꯅꯥꯎꯅ ꯉꯥꯡꯈꯤꯕꯗꯣ ꯀꯣ I am ꯑꯉꯝꯕ sorry ꯉꯥꯡꯅꯔꯒ ꯑꯃꯨꯛ ꯂꯥꯜꯂꯦ ꯑꯃꯨꯛ ꯍꯥꯏꯅꯗꯣꯏ ꯁꯔꯨꯛꯇꯤ ꯂꯥꯟꯗꯕꯅ ꯐꯠꯇ꯭ꯔꯣ ꯁꯔꯥꯅ 이바이ꯅ ꯍꯦꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯂꯥꯏꯛ ꯇꯧꯗꯕ ꯖꯥꯔꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨ ꯈꯟꯅꯒꯅꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯟꯅꯔꯒ ꯐꯖꯕ꯭ꯔꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯤꯅ ꯂꯨꯝꯅ ꯌꯦꯡꯉꯝꯃꯗꯤ ꯃꯣꯏꯁꯦ ꯈꯟꯅꯩꯁꯦ ꯌꯦꯡꯉꯨꯅꯤ ꯍꯥꯏꯅ ꯂꯨꯝꯅ ꯌꯦꯡꯉꯝꯃꯗꯤ ꯃꯣꯏ ꯐꯥꯎ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯃꯣꯏ ꯃꯁꯦꯟ ꯐꯥꯎ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯈꯟꯅꯩ ꯆꯩꯅꯤ ꯍꯥꯏꯅ ꯃꯤꯅ ꯌꯦꯡ ꯂꯩꯔꯝꯃꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯁꯦꯕ ꯀꯩꯅꯣ ꯀꯃꯦꯟ ꯄꯥꯎ ꯀꯩꯅꯣ ꯆꯤꯛꯍꯜꯂꯣ ꯀꯃꯦꯟ ꯃꯊꯛ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯂꯩꯇꯦ ꯍꯥꯏꯕ ꯑꯗ ꯄꯟꯈ꯭ꯔꯖꯥꯠꯂ ꯈꯪꯗꯦ ꯀꯃꯦꯟ ꯄꯟꯕꯤ ꯇꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯇꯉꯥꯡꯂ ꯆꯤꯟꯕꯥꯜꯂ ꯑꯩꯗꯤ ꯀꯩꯅꯣ ꯃꯣꯏꯕꯨꯡ ꯈꯣꯡꯅꯤꯡꯉꯩꯁꯦ ꯀꯩꯒꯤꯅꯣ ꯇꯜꯂꯤꯕꯣ ꯅꯪ ꯇꯨꯀꯠꯆꯩꯕꯣ ꯅꯪ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯃꯦꯟ ꯄꯜꯂꯝꯅꯦꯅ ꯑꯗꯒꯤꯗꯤ ꯆꯩ ꯃꯈꯥ ꯅꯍꯣ ꯅꯍꯣ ꯑꯗꯨꯗꯒꯤꯗꯤ ꯊꯥꯅꯤꯅ ꯌꯥꯝꯅ ꯐꯖꯩꯌꯦ ꯕ꯭ꯔꯣ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯗꯩ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯃꯨꯖꯥꯎ ꯍꯥꯏꯅ ꯂꯞꯀꯤ ꯁꯦꯝꯕꯣꯜꯒ ꯄꯤꯁꯜꯂꯦ ꯑꯗꯒꯤꯗꯤ ꯃꯣꯏꯁꯨ ꯄ꯭ꯔꯦꯡ ꯇꯧꯋꯦ ꯉꯔꯥꯡ ꯅꯨꯡꯉꯥꯏꯅ ꯏꯕꯥꯏ ꯅꯣꯛꯂꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯄꯥꯟꯗꯝꯅ ꯁꯤꯔꯦꯍꯦ ꯑꯩ ꯍꯥꯏ ꯖꯨꯂꯤꯌꯥꯅ ꯑꯁ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯝꯒꯅꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯉꯁꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯖꯨꯂꯤꯌꯥ ꯑꯁꯦꯡꯃꯛꯀꯤꯗ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯅꯍꯥꯟ ꯐ꯭ꯂꯦꯇꯣꯔꯗ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗꯒꯤ ꯉꯁꯤꯅꯅꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯏ ꯅꯍꯥꯟꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯦꯗꯅ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯉꯁꯤ ꯑꯗꯨꯗꯒꯤꯗꯤ ꯀꯗꯥꯏꯅꯣ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯈꯨꯃꯟ ꯅꯪ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯍꯥꯏ ꯑꯗꯒꯤ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯂꯥꯛꯑꯦ ꯆꯦꯅꯨ ꯍꯥꯏꯅ ꯂꯥꯛꯑꯦ ꯁꯤꯡꯍ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯁꯤꯡꯍ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯂꯩꯕꯗ ꯏꯅꯝꯃꯒ ꯗꯥꯕꯨꯡꯒ ꯃꯅꯤ ꯈꯨꯍꯟ ꯗꯣꯔꯦ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯃꯔꯝꯒꯤ ꯂꯥꯟ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯌꯦ ꯂꯩꯌꯨ ꯅꯥꯈꯣ ꯆꯠꯈꯤꯅꯨ ꯅꯥꯈꯣꯍꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯏꯕꯦꯝꯃ ꯈꯨꯃꯟꯁꯤꯅ ꯁꯅꯥ ꯅꯪ ꯏꯕꯥꯏꯅ ꯍꯦꯜꯂꯤ ꯍꯥꯏꯕꯤꯅꯨ ꯀꯥꯏꯅꯦ ꯑꯗꯒꯤꯗꯤ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏ ꯑꯗꯒꯤ ꯆꯦ ꯀꯥꯅꯣꯅ ꯉꯔꯥꯡ ꯑꯔꯥꯝꯕꯥꯏꯅ ꯀꯨꯀꯤ 23 ꯍꯥꯠꯂꯦ ꯃꯐꯝꯗꯤ ꯈꯪꯗꯦ ꯑꯅꯨ ꯍꯥꯏ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯗꯥꯕꯨꯡ ꯉꯥꯎꯔꯦ ꯍꯥꯏ ꯉꯥꯎꯔꯣ ꯅꯪ ꯉꯥꯎꯕ ꯁꯥꯔꯣ ꯑꯗꯒꯤ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯆꯦ ꯑꯅꯨ ꯑꯩꯁꯦ ꯑꯇꯣꯝꯕꯤ ꯃꯆꯥꯔꯣ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪ ꯑꯇꯣꯝꯕꯤ ꯃꯆꯥ ꯀꯅꯥꯅ ꯑꯇꯣꯝꯕꯤ ꯃꯆꯥꯅꯦ ꯍꯥꯏꯒꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯁꯤꯡꯍꯅ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯒꯦ ꯆꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯂꯥꯛꯑꯦ ꯉꯁꯥꯏꯗꯒꯤ ꯑꯩ ꯈꯜꯂꯤꯅꯤ ꯄꯣꯠꯁꯝꯕꯝꯁꯦ ꯂꯥꯛꯇꯦꯀꯣ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯏꯅꯥꯎꯅ ꯃꯌꯥꯝꯕꯗ ꯑꯣꯏꯅꯖꯕꯅꯦ ꯑꯃꯨꯖꯥꯎ ꯍꯥꯏ ꯑꯃꯨꯖꯥꯎꯁꯤꯅ ꯄꯪꯕꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯈꯪꯕ꯭ꯔꯥ ꯃꯥ ꯈꯪꯗꯦ ꯍꯥꯏꯕ ꯃꯌꯥꯝꯕꯅ ꯉꯁꯥꯏꯗꯒꯤ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ ꯍꯥꯏꯕ ꯅꯨꯡꯁꯤꯅ ꯂꯛꯅꯔꯤꯅꯦ ꯍꯥꯏꯕ ꯃꯥ ꯑꯩꯌꯥ ꯈꯪꯗꯦ ꯅꯣꯏ ꯍꯥꯏꯕ ꯃꯌꯥꯝ ꯅꯣꯏ ꯁꯥꯎꯅꯅꯨꯀꯣ ꯅꯣꯏ ꯁꯥꯎꯔꯗꯤ ꯑꯩ ꯀꯞꯄꯛꯇꯣꯏꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨ ꯇꯛꯁꯜꯂꯒ ꯊꯥꯡꯖꯧ ꯆꯥꯁꯤꯜꯂꯨꯔ ꯅꯣꯏ ꯄꯨꯝꯅꯃꯛ ꯄꯥꯕꯣꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯥꯕꯨꯅ ꯂꯥꯛꯆꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥꯅ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯄꯥꯡꯒꯜ ꯀꯜꯂꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤ ꯄꯋꯥꯔ ꯕꯦꯡ ꯍꯥꯞꯄꯒ ꯂꯥꯛꯑꯅꯤ ꯃꯄꯥꯡꯒꯜꯗꯣ ꯄꯋꯥꯔ ꯕꯦꯡꯛꯗꯒꯤ ꯍꯥꯞꯆꯤꯜꯂꯒ ꯅꯣꯏ ꯍꯧꯖꯅꯨ ꯍꯥꯏꯁꯤꯅꯤꯀꯣ ꯄꯥꯟꯗꯝꯅ ꯍꯥꯏꯕ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯍꯥꯏꯅ ꯂꯚ ꯃꯌꯥꯝ ꯄꯤꯁꯜꯂꯦ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯔꯨꯀꯣ ꯊꯣꯏꯕꯤ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯆꯠꯂꯣꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯊꯣꯏꯕꯤꯁꯅꯥ ꯆꯠꯂꯣꯏ ꯃꯥ ꯂꯩꯗꯣꯏꯅꯤ ꯃꯥ ꯑꯩꯁꯦ ꯁꯥꯎꯔꯁꯨ ꯂꯩꯗꯣꯏꯅꯤ ꯀꯣꯏ ꯀꯛꯎꯕꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯆꯦꯟꯕꯤꯅꯁꯦ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯏꯕꯥꯏ ꯕ꯭ꯂꯨ ꯌꯥꯎꯗꯦ ꯆꯦꯅꯨ ꯍꯥꯏꯌꯦ ꯑꯣ ꯕ꯭ꯂꯨ ꯂꯧꯕ ꯌꯥꯔꯔꯣꯏ ꯑꯃꯨꯛ ꯕ꯭ꯂꯨꯁꯦ ꯑꯃꯨꯛ ꯂꯧꯕ ꯌꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯀꯨꯝꯊꯔꯒꯗꯤ ꯌꯥꯅꯤꯗ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯒꯤ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯤꯅꯦ ꯑꯩꯒꯤꯅꯦ ꯁꯤꯡꯍ ꯅꯪ ꯍꯌꯦꯡꯗꯤ ꯉꯟꯅ ꯂꯥꯛꯑꯣ ꯄꯨꯡ 8ꯒꯤ ꯑꯗꯨꯒ ꯑꯩ ꯀꯃꯦꯟꯁꯦ ꯍꯦꯛꯇ ꯍꯦꯡ ꯑꯣꯏꯕꯗ ꯍꯦꯡ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯑꯃꯨꯛ ꯑꯩ ꯇꯟꯕꯅ ꯑꯗꯨꯅ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯀꯩ ꯍꯥꯏꯕ ꯈꯠꯉꯩ ꯈꯠꯅꯔꯒ ꯑꯃꯨꯛ ꯀꯧꯅꯧ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯅꯤꯃꯛ ꯀꯧꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ
ꯑꯗꯒꯤ ꯁꯤꯡꯍꯅ ꯍꯥꯏ ꯀꯥꯀꯣꯟ ꯍꯥꯏ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯕꯤꯅꯥ ꯀꯥꯟꯙꯤꯗ ꯑꯦꯛꯁꯄꯣ ꯃꯦꯂꯥ ꯇꯧꯋꯦ ꯍꯦꯟꯂꯨꯝꯒꯤ ꯂꯥꯛꯑꯣ ꯆꯦ ꯐꯤ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯌꯣꯜꯂꯦ ꯂꯥꯛꯎꯅ ꯆꯦ ꯍꯥꯏ ꯑꯩ ꯂꯥꯛꯀꯦ ꯈꯜꯂꯤꯅꯦꯕ ꯑꯗꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯤ ꯈꯪꯕ꯭ꯔꯥ ꯄꯣꯠꯁꯝꯕꯝ ꯄꯩꯁꯥ ꯂꯩꯔꯝꯕꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯄꯩꯁꯥ ꯈꯔꯒ ꯁꯥꯒꯠꯂꯒ ꯂꯥꯛꯀꯦ ꯃꯌꯥꯝ ꯈꯔ ꯍꯥꯞꯄꯤꯔꯛꯎ ꯑꯗꯒꯤꯗꯤ ꯑꯦꯛꯁꯄꯣ ꯄꯥꯟꯗꯝꯅ ꯆꯧꯒꯦ ꯍꯥ ꯁꯤꯔꯦ ꯊꯣꯏꯕꯤ ꯅꯪ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯥꯅꯤꯅ ꯕ꯭ꯔꯣ ꯅꯍꯥꯟꯒꯤ ꯀꯩꯕ ꯐꯥꯈꯤꯗꯕ ꯄꯔꯥꯗꯣ ꯃꯨꯛꯕꯥꯡ ꯑꯃꯨꯛꯇꯪ ꯄꯥꯕꯤꯔꯛꯎ ꯚꯥꯏ ꯀꯅꯥ ꯀꯩꯅꯣꯅ ꯇꯣꯝꯕꯤꯅ ꯅꯜꯂꯣ ꯑꯗꯒꯤꯗꯤ ꯁꯤꯡꯍꯅ ꯆꯦꯅꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯁꯤꯡꯍ ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯍꯦꯡ ꯆꯥꯔꯅꯦ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤꯅꯦ ꯕ꯭ꯂꯨ ꯄꯤꯗꯗꯤ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯅ ꯗꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤꯅꯦ ꯀꯣꯃꯦꯟꯠꯁ ꯄꯥꯔꯤꯕ ꯁꯤꯒꯩ ꯄꯥꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯃꯌꯥꯝ ꯐꯦꯁꯦꯜ ꯇꯧꯅꯒꯗ꯭ꯔꯥ ꯂꯥꯎ ꯑꯗꯒꯤꯗꯤ ꯗꯣꯂꯦꯟꯅ ꯍꯥꯏꯕ ꯕꯨꯡ ꯅꯪꯅ ꯅꯍꯥꯟ ꯌꯨ ꯊꯛꯄꯒꯤ ꯄ꯭ꯔꯦꯡꯗꯣ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯑꯗꯣ ꯅꯣꯏ ꯁꯥꯏꯅ ꯇꯧꯕꯗ ꯅꯍꯥꯟꯃꯨꯛ ꯑꯃꯨꯛ BP ꯋꯥꯡꯕꯗꯣ ꯕꯨꯡ ꯅꯪꯀꯣ ꯅꯍꯥꯟ ꯄ꯭ꯔꯦꯡꯇꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯅꯣꯏ ꯁꯥꯏ ꯀꯩ ꯍꯥꯏꯕ ꯇꯣꯡꯂꯅ ꯆꯥꯅꯤ ꯍꯥꯏꯗꯣ ꯍꯥꯏ ꯁꯥꯏꯅ ꯇꯣꯡꯂꯒ ꯆꯥꯅꯤ ꯍꯥꯏꯗꯣ ꯍꯦꯟꯃꯟꯈꯔꯦ ꯍꯥꯏꯌꯦ ꯄꯥꯟꯗꯝꯅ ꯀꯥꯟꯅꯔꯣꯏ ꯅꯪ ꯑꯩꯅ ꯊꯣꯏꯕꯤ ꯁꯅꯥ ꯀꯥꯟꯅꯔꯣꯏ ꯅꯪ ꯑꯩꯅ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯄꯣꯠꯁꯝꯕꯝ ꯅꯪ ꯃꯦꯂꯥ ꯀꯣꯏꯔꯨꯕ꯭ꯔꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯧꯔꯛꯀꯅꯨ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯤꯃꯛ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯆꯦꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯀꯣꯏꯔꯨꯌꯦ ꯁꯤꯡꯍ ꯍꯥꯏꯔꯗꯤ ꯆꯦ ꯀꯥꯅꯣꯅ ꯔꯣꯛ ꯏꯆꯦ ꯀꯧꯑꯣ ꯍꯥꯏ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯑꯩꯁꯨ ꯏꯔꯣꯝꯕ ꯆꯥꯏ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯑꯗꯒꯤ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯀꯥꯅꯣꯟ ꯀꯅꯥꯗ ꯀꯧ ꯍꯥꯏꯅꯣ ꯏꯆꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯁꯅꯥ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯅꯅꯥꯎꯁꯦ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯗ ꯀꯨꯏꯗ꯭ꯔꯤꯌꯦ ꯏꯆꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯔꯍꯃꯟꯅ ꯀꯀꯥ ꯍꯥꯏꯌꯦ ꯔꯍꯃꯟꯅ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯃꯩ ꯊꯥꯖꯤꯜꯂꯒ ꯑꯣꯏꯅ ꯊꯝꯃꯣ ꯃꯥꯏꯗ ꯊꯝꯂꯤꯗꯨ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯥꯅꯤꯅ ꯀꯩꯅꯣ ꯕ꯭ꯔꯣ ꯇꯧꯔꯤꯗꯨꯕꯨ ꯃꯥꯏꯗꯣ ꯆꯥꯛꯅ ꯇꯣꯛꯄ ꯇꯥꯔꯦꯅꯦ ꯍꯥꯏꯌꯦ ꯐꯦꯁꯦꯜ ꯇꯧꯔꯤ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯔꯣꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯇꯦꯖꯦꯟꯗ꯭ꯔ ꯁꯤꯡꯍꯅ ꯄꯥꯒꯜ ꯍꯥꯏ ꯀꯩꯅꯣ ꯇꯧꯗꯥꯏꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯪ हमें भी प्यार हुआ मुलाकात हुआ दैदी मुलाकात की घड़ी मुलाकात करी रील्सता तꯧꯕꯗꯣ हम भी प्यार हुआ ꯑꯗꯒꯤꯗꯤ मुलाकात हुआ अभी वही घड़ी ꯑꯗꯒꯤꯗꯤ ꯁꯅꯥꯅ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯩꯗꯤ ꯁꯤꯡꯍꯅ ꯑꯣ ꯀꯥꯅꯣꯟ ꯀꯧꯒꯦ ꯀꯥꯅꯣꯟ ꯍꯥꯏꯅ ꯍꯥꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯟꯇꯤꯡꯗꯅ ꯑꯗꯣꯝꯒꯤ ꯏꯁꯀꯤꯟꯕꯨ ꯃꯥꯏꯗ ꯅꯥꯜꯍꯟꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯣ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯇꯧꯒꯦ ꯃꯌꯥꯝꯅ ꯁꯣꯝꯒꯤ ꯃꯥꯏ ꯑꯗꯨꯕꯨ ꯁꯦꯟ ꯇꯤꯡꯗꯅ ꯃꯥꯏ ꯅꯥꯜꯍꯟꯅꯤꯡꯕ ꯗꯥꯕꯨꯡ ꯇꯥꯔꯒꯗꯤ ꯃꯥꯏꯗꯣ ꯁꯨꯃꯥꯏꯅ ꯅꯥꯟꯊꯣꯛꯄꯤꯌꯨ ꯏꯁꯤ ꯌꯥꯝ ꯀꯟꯅ ꯁꯥꯍꯟꯕꯤꯒꯅꯨ ꯌꯥꯝ ꯀꯟꯅ ꯁꯥꯔꯒꯗꯤ ꯃꯅꯨꯡꯒꯤ ꯐꯥꯎꯒꯠꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯁꯥꯔꯕ ꯃꯇꯝꯗ ꯑꯗꯣꯝ ꯏꯁꯀꯤꯟꯗ ꯁꯨꯃꯥꯏꯅ ꯆꯤꯡꯕꯤꯌꯨ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯒꯦꯔꯦꯟꯇꯤꯗꯤ ꯑꯩ ꯄꯤꯖꯕ ꯉꯝꯖꯔꯣꯏ ꯍꯥꯏꯔꯣꯅꯦ ꯑꯇꯩ ꯔꯤꯂꯥꯏꯁ ꯇꯧꯔꯣꯅꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯖꯔꯦ ꯏꯁꯇ꯭ꯔꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯏꯁꯇ꯭ꯔꯤꯁꯤꯅ ꯂꯪꯕ ꯁꯨꯃꯥꯏꯅ ꯑꯁꯣꯝꯒꯤ ꯃꯥꯏꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯒꯅꯤ ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤꯗꯤ ꯑꯩ ꯄꯤꯖꯕ ꯍꯥꯏꯖꯕ ꯉꯝꯖꯔꯣꯏ ꯉꯝꯖꯔꯣꯏ ꯑꯗꯨꯅ ꯃꯩ ꯌꯥꯝꯅ ꯁꯥꯕ ꯂꯤꯛꯄꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯩ ꯌꯥꯝ ꯀꯟꯅ ꯁꯥꯍꯟꯕꯤꯒꯅꯨ ꯑꯗꯨꯅ ꯃꯩ ꯁꯥꯍꯟꯕꯗꯨꯗ ꯃꯩ ꯌꯥꯝ ꯁꯥꯍꯟꯗꯅ ꯑꯗꯣꯝꯒꯤ ꯃꯥꯏꯕꯨ ꯅꯥꯜꯍꯟꯕ ꯉꯝꯃꯕ ꯑꯗꯨꯒꯨꯝꯕ ꯏꯁꯇ꯭ꯔꯤ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯄꯥꯊꯔꯛꯑꯒꯦꯀꯣ ꯀꯃꯦꯟꯁ ꯄꯥꯊꯔꯛꯑꯒꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯃꯥꯏꯗꯣ ꯇꯤꯡꯅꯕ ꯃꯩ
ꯊꯥꯔꯗꯤ ꯇꯧꯋꯣ ꯊꯥꯔꯒ ꯇꯧꯋꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯅꯆꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯣꯜꯂꯤꯕ ꯐꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯒꯩꯗꯤ ꯈꯔ ꯍꯣꯡꯉꯦ ꯆꯦ ꯌꯥꯝ ꯊꯨꯅ ꯂꯧꯋꯣ ꯂꯣꯏꯈꯤꯗꯧꯔꯦ ꯍꯥꯏ ꯑꯩ ꯑꯃꯨꯛꯀꯤ ꯂꯣꯏꯈꯤꯗ꯭ꯔꯣꯕ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯡꯊꯤꯟꯗ ꯂꯥꯛꯑꯒ ꯆꯥꯒꯗ꯭ꯔꯥ ꯄꯣꯠꯁꯝꯕꯝ ꯅꯤꯡꯊꯧꯀꯥꯕ ꯅꯨꯡꯊꯤꯟꯗ ꯂꯥꯛꯑꯒ ꯆꯥꯒꯗ꯭ꯔꯥ ꯂꯩꯈꯤꯗ꯭ꯔꯥ ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯅꯤꯡꯊꯧꯀꯥꯕꯒꯤ ꯅꯨꯡꯊꯤꯟꯒꯨꯝꯕꯁꯦ ꯂꯥꯛꯀꯦ ꯈꯜꯂꯤꯅꯦꯕ ꯗꯣꯂꯦꯅ ꯏꯇꯥꯎꯕꯨꯡ ꯒꯨꯗ ꯅꯥꯏꯠ ꯅꯦꯠ ꯌꯥꯗ꯭ꯔꯦꯅꯦ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦ ꯕꯨꯡꯅ ꯈꯨꯝꯕꯤꯔꯛꯑꯣ ꯃꯩꯁꯨ ꯃꯨꯠꯂꯦ ꯍꯥꯏꯌꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯅꯪꯅ ꯈꯨꯝꯃꯛꯑꯣ ꯍꯥꯏ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯩ ꯃꯨꯠꯂꯒ ꯇꯥꯔꯒꯗꯤ ꯃꯩꯗ ꯃꯣꯕꯥꯏꯜꯗꯣ ꯀꯔꯦꯟ ꯂꯩꯇ꯭ꯔꯒꯁꯨ ꯃꯩꯐꯨꯗ ꯑꯣꯏꯅ ꯅꯝꯁꯤꯟꯕꯤꯌꯨ ꯆꯥꯔꯖ ꯇꯧꯁꯟꯕꯤꯌꯨ ꯃꯩꯗ ꯍꯥꯞꯆꯤꯜꯂꯒ ꯃꯩꯐꯨꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯒꯤ ꯑꯗꯣꯝꯒꯤ ꯏꯆꯦ ꯃꯣꯕꯥꯏꯜꯗꯣ ꯏꯆꯦ ꯀꯥꯅꯣꯅ ꯔꯣꯛ ꯍꯥꯏ ꯑꯗꯨ ꯑꯩꯗꯤ ꯄꯣꯠꯁꯟꯕꯝꯅ ꯐꯤꯁꯨ ꯃꯈꯜ ꯃꯈꯜ ꯐꯪꯉꯤ ꯑꯍꯣꯡꯕꯕꯨ ꯑꯇꯥꯡꯕꯁꯨ ꯑꯗꯨꯒ ꯄꯣꯠꯁꯨ ꯃꯥꯟꯅꯗꯦ ꯑꯍꯣꯡꯕꯒ ꯑꯇꯥꯡꯕꯒ ꯍꯥꯏ ꯊꯥꯅꯤꯅ ꯏꯃꯥ ꯏꯄꯥ ꯀꯔꯤ ꯍꯥꯏꯕ ꯕ꯭ꯔꯣ ꯃꯈꯥ ꯇꯥꯕꯤꯔꯛꯎ ꯑꯃꯨꯛꯇꯪ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯑꯗꯣ ꯃꯇꯥꯡ ꯃꯇꯥꯡꯗ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯥꯁꯨ ꯑꯣꯏꯔꯛꯄ ꯌꯥꯎꯏ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯏꯆꯦ ꯀꯥꯅꯣꯟ ꯃꯩ ꯂꯩꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥꯕꯨꯡ ꯑꯩ ꯀꯥꯕꯗ ꯗꯥꯕꯨꯡ ꯀꯥꯕꯗ ꯀꯣꯃꯦꯗꯤ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦ ꯐꯖꯅ ꯇꯧꯔꯛꯑꯣ ꯑꯄꯪꯕꯒꯤꯗꯣ ꯍꯥꯏꯌꯦ ꯗꯥ ꯃꯦꯘꯥꯁꯦ ꯑꯃꯨꯛ ꯈꯨꯔꯝꯃꯛꯑꯦ ꯂꯥꯛꯑꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯀꯩ ꯍꯥꯏꯕ ꯀꯥꯃꯁꯨ ꯌꯥꯕ꯭ꯔꯣ ꯃꯩꯐꯨ ꯂꯩꯇ꯭ꯔꯗꯤ ꯐꯣꯟꯗꯣ ꯍꯥꯏ ꯌꯥꯏ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯃꯥꯟꯗꯦꯗ ꯂꯥꯛꯑꯣ ꯑꯗꯨꯒꯩꯗꯤ ꯀꯩ ꯍꯥꯏꯅꯣ ꯁꯤꯒ ꯀꯩꯅꯣꯁꯤꯅ ꯊꯦꯡꯊꯔꯅꯨ ꯍꯥꯏꯕ ꯊꯦꯡꯊꯔꯅꯨ ꯍꯥꯏꯕ ꯑꯣꯀꯦ ꯀꯩꯅꯣ ꯄꯣꯠꯁꯝꯕꯝ ꯄꯣꯠ ꯍꯣꯡꯉꯦ ꯌꯥꯝꯅ ꯑꯩꯁꯤꯁꯨ ꯅꯍꯥꯟꯅꯦ ꯑꯟꯖꯂꯤꯅ ꯊꯥꯡꯒꯠꯂꯛꯄꯗ ꯎꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯋꯥꯡꯈꯩꯒꯤ ꯐꯤꯒꯗꯣꯅꯦ ꯌꯥꯝ ꯍꯣꯡꯉꯦꯕ ꯃꯣꯏꯅ 3,500 5,500ꯒ ꯍꯥꯏꯗꯣ ꯌꯥꯝ ꯍꯣꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯄꯥꯝꯃꯤꯅꯦ ꯑꯗꯣ ꯈꯪꯗꯦꯅꯦ ꯄꯣꯠꯁꯝꯕꯝ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤꯅꯣ ꯄꯣꯠꯁꯝꯕꯝ ꯄꯩꯁꯥ ꯇꯤꯡꯉꯣꯏꯗꯕ ꯂꯝꯕꯤ ꯑꯝꯇ ꯇꯥꯛꯄꯤꯔꯛꯎ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯂꯝꯕꯤ ꯁꯤꯟꯕꯤꯔꯛꯀꯅꯨ ꯁ꯭ꯋꯦꯇꯥꯅ ꯍꯥꯏꯕ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ हाय ओके ओके श्वेता वेलकम वेलकम मेरे एलबी पे आने के लिए थैंक यू सो मच और मेरे चैनल को सपोर्ट कीजिए प्लीज अदैदी थोइबिसनाना तौरꯛꯑꯣ हाइबा मेघाचंद्रना चलब्रो बला हाय अदगी श्वेताना कैन यू स्पीक इन इंग्लिश आई डोंट अंडरस्टैंड हाय sorry श्वेता I don't know English okay kaya ni forgive me okay ꯂꯣꯜꯂꯦ ꯈꯔꯗꯤ ꯂꯣꯜꯈ꯭ꯔꯦ ꯈꯔ ꯃꯥꯟꯈ꯭ꯔꯦ ꯈꯔ ꯃꯥꯟꯈ꯭ꯔꯦ ꯏꯪꯂꯤꯁꯁꯦ ꯉꯝꯗꯦꯕ ꯉꯥꯡꯕꯁꯦ ENGLISH English I am ꯑꯗꯒꯤꯗꯤ speaking ꯀꯥꯅꯣꯟꯕꯂꯥꯅ ꯍꯥꯏꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯅꯦ हाय मी लेते हाइबने हाय प्यार हुआ मुलाकात हुआ घबरैया अय्या नोई पुनमक तुमिन लैरी कꯩꯒꯤꯅꯣ ꯑꯖ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯉꯁꯤꯒꯤ ꯗꯥꯕꯨꯡ ꯉꯁꯤꯒꯤ ꯒꯨꯂꯤ ꯆꯥꯗ꯭ꯔꯤꯕꯣ ꯅꯠꯇ꯭ꯔꯒ ꯃꯆꯨ ꯑꯣꯟꯅꯔꯤꯔꯣ ꯍꯥꯏ ꯑꯗꯩ ꯁꯨꯁꯤꯀꯥꯟꯇꯅ ꯏꯁꯩ ꯃꯇꯦꯛ ꯍꯧꯕꯤꯔꯛꯎ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯦꯘꯆꯟꯗ꯭ꯔꯅ ꯑꯩ ꯂꯩꯕꯂꯥ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯅ ꯆꯠꯂꯒꯦ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟꯁꯨ ꯀꯩꯅꯣ ꯃꯩ ꯂꯩꯇꯕꯒꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯁꯤꯗꯣꯔꯦ ꯏꯕꯥꯏ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯄꯩꯁꯥ ꯇꯤꯡꯗꯕ ꯋꯥ ꯅꯠꯇꯦ ꯇꯔꯥ 10,000 ꯄꯨꯔꯛꯑꯒꯗꯤ ꯐꯖꯅ ꯌꯥꯔꯦ ꯆꯦ ꯍꯥꯏ 10,000 ꯇꯥꯕꯗ ꯑꯩꯈꯣꯏ ꯗꯥ ꯍꯧꯖꯤꯛ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯖꯤꯠ ꯁꯤꯡꯍꯅ ꯍꯥꯏ ꯑꯅꯨ ꯅꯪꯒꯤ ꯂꯥꯏꯚ ꯉꯁꯤ ꯑꯍꯥꯟꯕ ꯆꯪꯉꯛꯄꯅꯦ ꯍꯥꯏ ꯍꯦꯜꯂꯣ ꯑꯖꯤꯠ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯖꯤꯠꯁꯦ ꯄꯨꯁꯝ ꯁꯦꯟꯗꯜ ꯒꯥꯕꯤ ꯈꯔ ꯂꯧꯒꯦ ꯑꯗꯒꯤꯗꯤ ꯑꯄꯨꯐꯅ ꯀꯩ ꯍꯥꯏꯕ
क्या आप स्टडी करते हो नो नो ꯑꯗꯨꯒꯒꯤꯗꯤ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯉꯥꯎꯔꯤꯗꯨꯒ ꯍꯥꯏꯔꯗꯤ ꯃꯆꯨ ꯑꯣꯟꯕ ꯃꯥꯜꯂꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯀꯥꯏꯗꯅꯣ ꯕꯂꯥ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯩꯄꯨꯞꯅ ꯋꯤꯆ ꯂꯦꯡꯒ꯭ꯋꯦꯖ ꯃꯅꯤꯄꯨꯔꯤ ꯕ꯭ꯔꯣ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯁꯨꯁꯤꯂꯥꯗ ꯕꯨꯡ ꯂꯥꯛꯇ꯭ꯔꯦ ꯆꯦ ꯁꯨꯁꯤꯂꯥꯗ ꯕꯨꯡ ꯂꯥꯛꯇꯔꯦ ꯍꯥꯏꯔꯣ ꯀꯊꯠꯈ꯭ꯔꯦ ꯑꯦꯄ꯭ꯔꯨꯞꯅ ꯋꯤꯆ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯄ꯭ꯔꯨꯞ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯕꯅꯦ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯕꯅꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯣ ꯑꯦꯄ꯭ꯔꯨꯞꯅ ꯑꯣꯀꯦ ꯍꯥꯏ ꯁꯣꯔꯤ ꯕ꯭ꯔꯣ ꯁꯣꯔꯤ ꯄꯣꯠꯁꯝꯕꯝꯒꯤ ꯀꯃꯦꯟꯗ ꯄꯥꯎ ꯑꯦꯄ꯭ꯔꯨꯞꯅ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯏꯕꯥꯏ ꯅꯪ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯁꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯟꯕꯩ ꯑꯩ ꯁꯤꯔꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯗꯥ ꯕꯨꯡꯁꯦ ꯋꯥꯟꯊꯔꯦꯕ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯑꯅꯨ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯏꯆꯦ ꯃꯝꯇꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯑꯗ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯏꯆꯦ ꯍꯣꯏ ꯌꯥꯗꯗꯤ ꯑꯌꯨꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯏꯆꯦ ꯑꯗꯩꯗꯤ ꯑꯦꯄ꯭ꯔꯨꯞꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ 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 ꯍꯔꯦ ꯍꯔꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯟꯕꯂꯥꯅ ꯃꯩ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯑꯣꯀꯦ ꯑꯩꯗꯤ ꯉꯁꯥꯏ ꯏꯆꯦ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯃꯩ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯔꯨꯔꯦꯕ ꯍꯦ ꯔꯤꯅꯥꯝ ꯑꯖꯤꯠ ꯁꯤꯡꯍꯅ ꯑꯖꯤꯠ ꯅꯠꯇꯦ ꯑꯁꯤꯠ ꯍꯥꯏꯕꯅꯦ ꯑꯩ ꯃꯥꯂꯨꯒ꯭ꯔꯥꯝꯒꯤꯅꯤ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯁꯤꯗ ꯍꯥꯏꯕꯀꯣ ꯑꯁꯤꯁꯦ ꯉꯁꯥꯏ ꯂꯥꯛꯑꯝꯕꯗ ꯃꯥꯜꯂꯦ ꯉꯁꯥꯏ ꯀꯥꯏ ꯂꯥꯛꯑꯝꯒꯦ ꯀꯩꯅꯣꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯑꯩꯅ ꯃꯝꯇꯥ ꯍꯪꯕ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯩ ꯏꯆꯦ ꯃꯝꯇꯥꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯏꯆꯦ ꯃꯝꯇꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯁꯦꯡꯃꯛꯀꯤꯗ ꯏꯆꯦ ꯃꯝꯇꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯦꯡꯕ ꯏꯆꯦ ꯀꯩꯅꯣ ꯏꯇꯩꯃ ꯑꯩꯒ ꯏꯪꯂꯤꯁ ꯂꯣꯟꯅꯁꯤꯔꯣ ꯏꯆꯦ ꯃꯝꯇꯥꯗ ꯏꯪꯂꯤꯁ ꯂꯣꯟꯅꯁꯤꯔ ꯍꯥꯏꯉꯣ ꯅꯪ ꯏꯪꯂꯤꯁ ꯍꯩꯕ꯭ꯔꯥ ꯑꯂꯣꯏꯕꯤ ꯏꯪꯂꯤꯁꯅꯤ ꯏꯆꯦ ꯃꯝꯇꯥ ꯃꯥ ꯉꯥꯡꯉꯛꯇꯣꯏꯁꯦ ꯏꯇꯩꯃ ꯅꯪ ꯏꯪꯂꯤꯁ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯀꯥꯟꯅꯣꯅ ꯇꯨꯝꯂꯒꯦ ꯃꯦꯘꯥ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯅꯪꯅ ꯑꯗꯨ ꯀꯩꯅꯣ ꯊꯤꯜꯂꯤꯗꯣ ꯄꯣꯠꯁꯝꯕꯝꯅ ꯑꯩꯁꯦ ꯀꯩꯅꯣ ꯑꯗꯨꯅꯦꯕ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡꯁꯦ ꯈꯪꯗꯦꯅꯦ ꯁꯦ ꯔꯥꯅꯤ ꯑꯃꯗ 10,000 ꯇꯥꯔꯀꯥꯟꯁꯤꯗ ꯍꯥꯏꯌꯦ ꯑꯗꯨꯅꯤꯅꯦ ꯑꯗꯣ ꯃꯥ 10,000 ꯍꯥꯏꯕꯁꯤꯒ ꯇꯥꯁꯟꯅꯔꯤꯁꯦ ꯎꯔꯕꯁꯦ 10,000ꯕꯨ ꯍꯧꯖꯤꯛꯀꯥꯟꯗ ꯄꯩꯁꯥꯔꯕ ꯏꯆꯦ ꯃꯝꯇꯥꯅ ꯑꯅꯨ ꯑꯩ ꯀꯩꯁꯨꯝ ꯊꯣꯡꯗ꯭ꯔꯤ ꯍꯥꯏ ꯑꯣ ꯏꯆꯦ ꯉꯜꯂꯝꯈꯤꯅꯤ ꯑꯥꯗꯀꯣ ꯊꯣꯡꯕꯒꯤ ꯃꯇꯝ ꯋꯥꯠꯂꯝꯈꯤꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯥꯕꯨꯡꯒꯤ ꯀ꯭ꯔꯁꯇꯣ ꯃꯥꯡꯈꯔꯦ ꯂꯝꯉꯥꯟꯕꯤꯗꯨ ꯍꯥꯏꯗꯨꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯃꯥ ꯇꯜꯂꯦ ꯍꯥꯏꯕ ꯃꯥꯁꯦ ꯑꯩꯅ ꯑꯃꯨꯛ ꯊꯧꯁꯥꯕꯤꯗꯕꯗꯨꯒꯅꯦ ꯃꯥꯡꯈ꯭ꯔꯦꯕ ꯏꯆꯦ ꯃꯝꯇꯥꯅ ꯀꯥꯏꯗꯦ ꯍꯥꯏꯌꯦ ꯑꯦꯄ꯭ꯔꯨꯞꯅ ꯚꯒꯋꯥꯟ ꯀꯣ ꯃꯥꯟꯇꯦ ꯍꯣ ꯍꯥ ꯍꯥ ꯃꯥꯟꯇꯦ ꯍꯦ ꯑꯗꯩ ꯄꯨꯞꯅ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯆꯦ ꯄꯣꯠꯁꯝꯕꯝ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦꯕ ꯈꯪꯂꯕꯅꯤ ꯐꯤꯗꯣ ꯍꯥꯏ मैं कौन हूँ मैं कहाँ हूँ ꯑꯩꯅꯦ ꯄꯣꯠꯁꯝꯕꯝ ꯈꯪꯕ꯭ꯔꯥ ꯋꯥꯡꯈꯩ ꯐꯤꯗꯨꯛꯇꯣ ꯑꯃꯈꯛ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯋꯥꯡꯈꯩꯗꯣ ꯍꯣꯡꯉꯤ ꯅꯠꯇ꯭ꯔꯅꯦ 5,500 6,000 ꯍꯥꯏꯗꯣ ꯍꯣꯡꯗ꯭ꯔꯅꯦ ꯗꯥꯅ ꯍꯦꯟꯖꯜꯂꯛꯀꯅꯨ 5,500 ꯇꯔꯨꯛ ꯈꯛꯇꯪ 5,500 6,000 ꯍꯥꯏꯗꯣ ꯍꯣꯡꯗ꯭ꯔꯅꯦ ꯄꯣꯠꯁꯝꯕꯝ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯣ ꯅꯠꯇꯦꯗ ꯕꯣꯔꯗꯔ ꯖꯥꯎꯕꯤꯅꯤ ꯈꯪꯕ꯭ꯔꯥ ꯕꯣꯔꯗꯔ ꯁꯨꯝ ꯄꯥꯛꯅ ꯖꯥꯎꯕꯤ ꯈꯪꯕ꯭ꯔꯥ 5,500 ꯇꯔꯨꯛ ꯑꯩꯈꯣꯏ ꯁꯤꯒ ꯐꯪꯗꯦꯕ 5,500 ꯇꯔꯨꯛꯅꯗ ꯑꯗꯣ ꯌꯥꯝ ꯄꯥꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯂꯩꯕꯤꯕ ꯑꯩ ꯖꯥꯔꯣꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯔ ꯊꯥꯗꯣꯔꯤ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯕꯤꯍꯧꯔꯒꯗꯤ ꯑꯩ ꯅꯨꯄꯤꯒꯤ ꯋꯥꯡꯈꯩ ꯐꯤꯗꯨꯛ ꯑꯝꯇꯪ ꯂꯩꯖꯒꯦ ꯃꯌꯥꯝ ꯂꯝꯄꯥꯎ ꯑꯝꯇꯪ ꯊꯥꯖꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯨ ꯂꯨꯄꯥ 5,500 ꯂꯝꯄꯥꯎ ꯑꯃ ꯊꯥꯖꯒꯦ ꯑꯗ ꯏꯆꯦ ꯃꯝꯇꯥꯅ ꯍꯥꯏꯕ ꯑꯅꯨ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯃꯋꯥ ꯑꯣꯠꯄꯤꯗꯣ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒ ꯈꯟꯅꯔꯦ ꯍꯥꯏ ꯏꯆꯦ ꯀꯩꯒꯤ ꯈꯟꯅꯩꯅꯣꯅꯦ ꯑꯩꯒ ꯈꯟꯅꯔꯦ ꯍꯥꯏꯅꯦ ꯏꯆꯦ ꯀꯩꯒꯤ ꯈꯟꯅꯩꯅꯣ ꯈꯟꯅꯒꯅꯨꯅꯦ ꯑꯗꯒꯤ ꯂꯝꯉꯥꯟꯕꯤꯅ ꯇꯥꯃꯣꯕꯨꯡ ꯍꯥꯏꯅ ꯍꯧꯔꯛꯑꯦ ꯉꯁꯤ ꯍꯧꯔꯛꯑꯦ ꯃꯥꯂꯪ ꯉꯥꯟꯕꯤ ꯂꯥꯛꯑꯕ
Thaibi Sanana Dabung BP Dabung BP Pokhai Tare Noibu and Okre, they prove na which drama hai, they posam na Satin Kai Satina Honge Che ai Hajin Banate Yam Tunala Wachi Aduni Mina Roy Kando Mani Bo Samaki Fazava Roy Kando Mani Mina. Oh, who is your favorite god? My father. My father is the best god of my life. Adagidi approve atisi hagre ko digi Dameghana Wangkhai phi aikoi sai makhal ahumni pamadi pa phauna se hai onki sabra ne Damega nachalda sadi amta thonbi rogdana Ikai khangdabi mai thabi hairunu nachal se nusidro nachal na khana thonbi ro Wangkhai do lan da dun chara hai na le de nong da Wangkhai thola ni ne dagi approve na dagi di langan bi na tamo bung nang udradi leiba ngamdre ngahakta laglage nanakta laglage lamngan bi nang lakpiro nang laaga ai thi phaiba jabra jingjage nang ina sabdu uraga ai khong hamningi da mai gan eji bamtana kai ba magne aingonda yenglaga nokphet tauri hai do kai khanai no aba ije khanaganu aba adagidi che kanona pamjade hai adagidi thobisarana inama phi ama thabirake kayam phajai yengu nang soi ngauni ubada horen hai okay tharau ne jenge ne tharau ba nang phido photo da dharak dora adagidi langan bina tamo bung ichemhan da kay haino khangde kaino lamngan bi ki comment pa bada ai khong hamningi हमें भी प्यार हुआ मुलाकात हुआ kano da hairo langan bi da hairo nang da no da ne ai mi che kara de yeng udra guys majing udaran adagidi kay ba tamo bung ichemanda ngathanu ko ai ngathanu ko ai ni megatandana kanwon balagi amaga ichalgi amaga pirage hai okay Damekha nachalna Damekhagi pirakadaba Wangkhaido nachalna khara na ngaijari kaina ses sida Damekha phagi tawbane ngai le ga whatsapp tha lo sangai du mai to iche mamtana nokphet tauge wa mayam leibado hai kaiba nokphet tuga wa mayam leibado hai o khange iche nai je khange to bisara na photo ni he asengba nate mi aigi ni ai aina haidra adai do you know Hindi hai na hai yes हमको हिंदी आता है adagi di lamngan bi na tamo bung tere biba adura hu kaino हुआ मेरा दिल में kaya ba tamo bung tere kay hay khangde he sina ma marwara ma epumna please talk in English saya sorry bro I don't know English okay don't mind adagidi che kanona khai ba hoi mega hai de approve na jum English ta hai le re he English ngang ba se khoi na ngam da ba si ga ne Nenana hai che anu dabung kai mathel charage hai nena welcome ngasi di akoi khoi da ai cha de cha ko khoi da cha khoi da di kara taure kangawai na chare ko kangaw ga cha koina le Damekha na yam luba ama kanon balagi leifam khangdri ai jini ise kanona kaino da hai di Damekha kongba da hai di aduga idi che kano brana anu bye oirage bye hai okay che kanon bye bye good night sweet dream che hengu na si hengu lau ko idi langan binna ichemhan inemhan ne na khuram gare masina ne amada mu icheman kawi amada mu inemhan kawi amada mu inem bok kawi amada mu inem ton kawi oi bengo
ꯅꯪꯁꯦ 이붕ꯉꯣ 하이도이라 이베마 하이도이라 이뱅ꯉꯣ 하이도이라 ꯀꯩꯅꯣ 하이도이ꯁꯦ 하이ꯔꯣ ꯃꯥ 이뱀 랑ꯅꯤ ꯑꯗꯒꯤꯗꯤ ꯏꯆꯦ ꯊꯣꯏꯕꯤꯁꯅꯥ ꯒꯤꯐ ꯔꯥꯅꯤ ꯐꯤ ꯂꯩꯕꯤꯗ꯭ꯔꯣꯕꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯍꯥꯏ ꯑꯁꯦꯡꯃꯛꯀꯤꯔꯅꯦ ꯏꯆꯦ ꯀꯥꯅꯣꯟꯗꯣ ꯀꯣꯡꯕꯒꯤꯅꯦ ꯍꯥꯏꯗꯨꯗꯤ ꯗꯥ ꯃꯦꯘꯥ ꯑꯗꯒꯤꯗꯤ ꯅꯦꯅꯥꯅ ꯆꯦ ꯑꯅꯨ ꯗꯥꯕꯨꯡꯁꯦ ꯆꯦ ꯑꯅꯨꯗ ꯀꯦꯖꯔꯤꯔꯣ ꯍꯥꯏ ꯑꯁꯦꯡꯕꯒꯤ ꯍꯧꯒꯠꯂꯨ ꯇꯜꯂꯤ ꯍꯩꯅꯗꯦꯍꯦ ꯑꯁꯦꯡꯕ ꯍꯧꯒꯠꯂꯨ ꯇꯜꯂꯦꯕ हमें भी प्यार हुआ ꯑꯗꯩꯗꯤ ꯅꯦꯅꯥꯅ ꯍꯥꯏꯕ मुलाकात ꯍꯥꯏ ꯂꯝꯉꯥꯟꯕꯤ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ इनमगीदी फजना कोना लैदोइनी खल्लगा प्रॉमिस है ओके इचन्ना अꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯊꯣꯂꯛꯄꯗꯣ ꯅꯅꯃꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯧꯒꯅꯤꯀꯣ हरा ꯂꯧꯔꯣ हरा ꯍꯣꯏ ने नोंग नोंग ꯊꯣꯏꯕꯤꯁꯅꯥ ꯂꯧꯔꯣꯏ ꯀ ꯍꯥꯏꯗ꯭ꯔꯤꯅꯦꯕ ꯑꯩꯁꯦ ꯍꯔꯥꯎꯅ ꯂꯧꯅꯤ ꯍꯥꯏꯔꯤ ꯄꯤꯔꯛꯀꯅꯨꯗ ꯊꯣꯏꯕꯤ ꯄꯣꯁ ꯑꯦꯗ꯭ꯔꯦꯁꯇꯣ ꯍꯥꯏꯔꯛꯀꯦ ꯅꯪ ꯄꯤꯔꯛꯀꯅꯨ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯦꯗ꯭ꯔꯦꯁꯇꯣ ꯐꯖꯅ ꯋꯥꯆꯞꯇ ꯍꯥꯏꯔꯛꯀꯦꯗꯣ ꯅꯪ ꯊꯥꯗꯤ ꯊꯥꯔꯛꯀꯅꯨꯀꯣ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯅ ꯍꯥꯏꯕ ꯃꯦꯘꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯦꯘꯥꯆꯟꯗꯅ ꯕꯂꯥ ꯆꯠꯈꯤꯅꯨ ꯋꯥ ꯂꯣꯏꯁꯤꯟꯈꯤ ꯂꯣꯏꯊꯣꯛꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯂꯝꯉꯥꯟꯕꯤꯅ ꯏꯅꯦꯝꯍꯟꯅꯦꯅ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯁꯤꯅ ꯕꯨꯡ ꯑꯅꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯊꯣꯏꯕꯤꯁꯔꯥꯅ ꯂꯝꯉꯥꯟꯕꯤ ꯅꯪꯒꯤꯗꯤ ꯅꯣꯏ ꯍꯤꯔꯣꯗ ꯍꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯉꯥꯉꯣꯝ ꯑꯃ꯭ꯔꯤꯇꯥ ꯕ꯭ꯂꯣꯛꯁ ꯑꯃ꯭ꯔꯤꯇꯥꯅ ꯉꯥꯉꯣꯝ ꯑꯃ꯭ꯔꯤꯇꯥ ꯕ꯭ꯂꯣꯛꯁꯅ ꯆꯦ ꯑꯅꯨ ꯏꯕꯥꯏ ꯄ꯭ꯔꯦꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯄ꯭ꯔꯦꯡꯗꯣꯀꯣ ꯑꯗꯒꯤꯗꯤ ꯂꯝꯉꯥꯟꯕꯤꯅ ꯍꯥꯏꯕ ꯏꯆꯦ ꯊꯣꯏꯕꯤꯁꯅꯥꯒꯤ ꯂꯩꯕꯤꯗꯣꯏꯅꯤ ꯍꯥꯏ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯩ ꯅꯦꯅꯥꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯂꯝꯉꯥꯟꯕꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯁꯤꯅꯤ ꯍꯥꯏ ꯑꯗꯒꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯤꯆꯦ ꯑꯅꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯅꯦꯅꯥꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯁꯤꯒꯦꯔꯣ ꯃꯦꯘꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯂꯝꯉꯥꯟꯕꯤꯅ ꯏꯅꯦꯝꯍꯟ ꯑꯅꯨ ꯈꯨꯃꯟ ꯏꯆꯦ ꯊꯣꯏꯕꯤꯁꯅꯥꯅ ꯄꯤꯅꯤ ꯍꯥꯏꯗꯣ ꯀꯅꯥꯅ ꯂꯩꯕꯤꯗꯣꯏꯅꯣ ꯍꯪꯕꯤꯌꯨ ꯍꯥꯏ ꯑꯗꯩꯗꯤ ꯂꯝꯉꯥꯟꯕꯤꯅ ꯇꯥꯃꯣꯕꯨꯡ ꯑꯩꯒꯤ ꯔꯥꯅꯤꯅ ꯐꯤ ꯑꯃꯠꯇ ꯂꯩꯕꯤꯌꯨꯀꯣ ꯍꯥꯏ ꯃꯥꯜꯂꯦ ꯂꯩꯕꯤꯒꯦ ꯔꯥꯅꯤ ꯅꯠꯇꯦ ꯈꯩꯅꯤ ꯅꯨꯄꯤ ꯂꯩꯕꯤꯒꯦ ꯈꯩꯅꯤ ꯑꯣꯏꯅ ꯂꯩꯕꯤꯒꯦ ꯎꯝ ꯅꯪꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏꯃꯤꯅꯀꯣ ꯎꯝ ꯈꯩꯅꯤ ꯆꯥꯔꯝꯒꯅꯦꯕ ꯑꯗꯨꯅ ꯈꯩꯅꯤ ꯂꯩꯕꯤꯗꯣꯏꯕ ꯅꯪꯒꯤ ꯅꯪ ꯔꯥꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯈꯩꯅꯤ ꯂꯩꯒꯦ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯒꯤꯐ ꯌꯥꯝꯅ ꯐꯪꯗꯣꯔꯦꯍꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯒꯤꯐ ꯌꯥꯝꯅ ꯐꯪꯗꯣꯔꯦꯍꯦ ꯍꯥꯏ ꯅꯦꯅꯥꯅ ꯆꯤꯆꯦ ꯑꯅꯨ ꯑꯩꯗꯤ ꯊꯔꯣꯏ ꯆꯥꯏ ꯍꯥꯏ ꯃꯥ ꯍꯥꯎꯔꯝꯒꯅꯤꯍꯦ ꯊꯔꯣꯏꯗꯤ ꯆꯥꯅꯤꯡꯉꯦ ꯑꯗꯒꯤꯗꯤ ꯉꯥꯉꯣꯝ ꯑꯅꯤꯃꯥꯅ ꯑꯩ ꯍꯧꯖꯤꯛꯇ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯂꯝꯕꯅꯤ ꯏꯕꯥꯏꯒꯤ ꯑꯦꯛꯇꯤꯡꯗꯣ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯆꯦꯁꯨ ꯀꯞꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯦ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯃꯥ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯃꯥ ꯏꯅꯝꯃꯗ ꯕꯨꯡꯗꯣ ꯗꯥꯕꯨꯡꯗꯣ ꯍꯥꯏꯃ ꯑꯣ ꯏꯅꯝꯃ ꯗꯥꯕꯨꯡꯗꯣ ꯂꯥꯛꯇꯅ ꯂꯥꯡꯉꯤꯗꯣ ꯀꯩꯅꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯕ ꯄꯥꯎꯈꯨꯝꯁꯦ ꯅꯍꯥꯟ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯒ ꯂꯧꯅꯤꯡꯗꯦ ꯀꯔꯤ ꯇꯧꯕꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯒꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯁꯤ ꯏꯪꯗ꯭ꯔꯤ ꯕꯂꯥ ꯅꯪ ꯎꯔꯀꯥꯟꯗ ꯁꯤꯒꯦ ꯕꯂꯥ ꯍꯥꯏꯌꯦ ꯑꯣ ꯁꯤꯅꯤꯡꯗ꯭ꯔꯤ ꯕꯂꯥ ꯅꯪ ꯎꯔꯀꯥꯟꯗ ꯁꯤꯒꯦ ꯍꯥꯏꯌꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯄꯣꯠꯁꯝꯕꯝ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯦꯅꯥꯅ ꯃꯤ ꯑꯃ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯀꯅꯥꯅꯣ ꯅꯦꯅꯥ ꯎꯗ꯭ꯔꯤꯁꯦ ꯂꯝꯉꯥꯟꯕꯤꯅ ꯇꯥꯃꯣꯕꯨꯡ ꯔꯥꯅꯤꯅ ꯐꯤ ꯀꯩ ꯍꯥꯏꯕ ꯗꯣ ꯂꯩꯕꯤꯌꯨꯀꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯁꯦꯠꯂꯨꯒꯦꯀꯣ ꯀꯥꯏꯅ ꯑꯣꯏꯃ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯆꯤꯂꯤꯁꯅ ꯀꯩ ꯍꯥꯏꯕ ꯉꯥꯉꯣꯝ ꯃꯆꯥ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯁꯤꯅ ꯈꯟꯖꯟꯗ ꯂꯩ ꯀꯥꯈꯠꯂꯒ ꯄꯥꯒꯦ ꯌꯥꯔꯦ ꯏꯆꯜ ꯅꯪꯗꯤ ꯃꯦꯂꯥꯗꯒꯤ ꯔꯥꯅꯤ ꯂꯩꯔꯛꯄ꯭ꯔꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯇꯥꯏ ꯍꯣꯡꯉꯤꯁꯨ ꯍꯥꯏ ꯉꯥꯉꯣꯝ ꯃꯆꯥ ꯀꯅꯥꯗ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯉꯣꯝ ꯃꯆꯥ ꯅꯪꯒꯤꯁꯦ ꯀꯅꯥꯗ ꯍꯥꯏꯅꯣ
ꯑꯗꯣ ꯑꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯝꯉꯥꯟꯕꯤ ꯑꯩꯒꯤꯗꯤ ꯍꯥꯏ ꯑꯗ ꯂꯝꯉꯥꯟꯕꯤꯅ ꯏꯆꯦ ꯊꯣꯏꯕꯤꯁꯅꯥ ꯂꯩꯕꯤꯅꯤ 10K ꯄ꯭ꯔꯥꯏꯖ ꯄꯤꯕꯤ ꯍꯥꯏ ꯕꯥꯞꯔꯦ 10K ꯄ꯭ꯔꯥꯏꯖꯇꯣ ꯏꯕꯨꯡꯉꯣ ꯍꯣꯡꯉꯤꯅꯤ ꯈꯪꯕ꯭ꯔꯥ ꯍꯣꯡꯉꯤꯅꯤ 10ꯒꯤ ꯃꯊꯛ 10ꯒꯤ ꯃꯈꯥ ꯑꯃꯐꯥꯎ ꯐꯖꯗꯦ 10ꯒꯤ ꯃꯊꯛ ꯉꯩ फजरीदो खंगब्रा 18,000 पीबा 20 25 अदुगुम्बदुनी रानीदा फजरी से खंगब्रा 10 का पीबदो कछु जाम फजदे अदुने आई रानी लईदी अखोय दानने लईबीबा ngamgiroi हायराने अैना पामिसिनाने 18 का पीबदो पांबा 20 का पीबदो दो अखोय दानने हमरा पंगांग संगांगे एंगोंदा अदुबु अदुमाय तांगो पीबु कना सेनागे हाय अखोय दाना अदुना आई सेटपीद्रे mayam tespurda lao hengde अदगिदी पोसमम ना हैमा कनानोनी अैगी मिंगा याम खंगना कौरग ए इचल काइना हाय ओ नंगोदरा पोसमम हायरेइसे अदगिदी इचे कानोना हायबा सिरो सिरो अै चलगे मेघाय इचे कानोन कगी साविनो सावनु मी नंगबो थोइबिसनाना वाव हाय पोसमम नंग के लेरके अमता हायरौने कई पोल लेरके नंग कई फी लेरके कया ताबी लेरके अमता हायरौने पोसमम ले यादे खोदे पिरो अदगिदी मेघाना हायबा ओझा बुंसी लीला याउदौनी सिनफम ओनरे लीला याउसी अदगी रेनी देवी ना चेनु वेलकम रेनी वेलकम mayam वेलकम kana tespur chale नसे गेलबी लापी बगी थैंक यू रेनी manipur ki expo leiribau ai tespur ki ticket ka ne मेघा चंद्रना हायबा चटखिनु बला हाय चे बला चटखिनु ngaतंग लेयुना bala bala अदगिदी o लंगानबीना bala हायबा चे पोसंबम ननाव नुपी थोइबिसना लुहोंगबा पोडियेंग अचौबा तौबीरउको हाय थोइबिसना अई कायबा आईदी मिंगदुगा अदगिदी हैनदे हे नसागीदा लागु वाय इसे कानून वारे हायबा मेघा हाय इसे कानून वारे हाय साइड गेल बियाबगी ngसा हवलपदे इबुदी जावरैनी को इचे कानून से ilbi jagani lagalo sanjar ni ja jangal treba दोइगिदी दोइदी कइनोना का हायबा तका संगे दोइसे थोइबिसनाना हायरेको इसे कानून वारे हायरे दोइगिदी दामेघाना अैखोइसिदसु तेनपुर लैये दगी नेनाना तेजपुर ले हाय मारा नेनाना करिनो तौइसिबु हाय दगिदी सेनासना इतैदी तुमबो हाय इतैसे दुम ताना तुमना दुम लै दाना समाय तुंगदबो दिना थबक सुरुरो चो कई काना गेना कइनो जावबनी एलबी जावबने लागाना सिदगी पला थबक सुरुरो चो नंग doi ki dawai no सौनुम जावेबा मा ai तौइसे ki dawai no तौसना मा kabe na nang na pare ai ki dawai no नंग पारोसे अै मुंगा तंग हाइदगे tunda haidab yar पोसमम कइनो हाय थोइबिसनाना हायबा इनम वारी लेइत्रे पोसमम हायबा अैने मुगा सूट अमा लौरगे बॉर्डर याउबी 3,000 हायमा बॉर्डर तो क्या पाके पोसमम याम चाउना सु क्या चाउन बॉर्डर तो पाकप्रा हायबा ऐसे पामे kari border no pocham अया ऐसे पामे दा पैसा पियो pakistan border ro kashmir border ro दाई पामे से मकीदा ऐ लेगे बा ऐ मुगा सूट दंग लेगे दा से मंग दंग mayam kana kini logudabli kini discount thari दा से मंग manipur ki expo la pam tun दाना लुपा 9,000 ने नंगने कानादोइनी खंगब्रा lising ohum kana bada lising 10 puthukti me ba mayam lising ohum shift bada lising 10 puthukti mayam se khanna jigbi नते अब 10,000 पीबा पोसमम नंग लेरेइदो अखोइ सिगा क्या पीदि हाइबजेंगे 10,000 दी ओइरंगनी को 10,000 मु जबो पोर ओइदोइने आई खांगेबा अदो 10,000 फंगा पाइसे 9,000 तारक पाइसे lising ohum save oina bagi damta lising 10 puthukti ne boji अदुगा गिदी दोइदि काय जखरगे ले मांगखरेने काहाखरेने दगिदी सावबसु लेजदे कनादसु हाय दई दामेखाना करी सुदन वारिनो हाय दगिदी केप कना थबिसना नंग रानी न फी कया पीबी पामगे दगिदी कानून लाइव मरी सुरे हाय थबिसना न अमु फरक निको हाय दगिदी नेनाना का हाय बचेचे अनुदा चेचे अनुदा बुंगदो इचेदा केजरी ने साउरुनु हाय दे इचे ममताना बुंग वारुनु अैगी नुपादी तेजपुर मथौता
ꯗꯥꯔꯦ ꯂꯋꯥꯏꯗ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯑꯦꯖꯤꯂꯤꯁꯅ ꯀꯩ ꯍꯥꯏꯕ ꯏꯆꯜ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯉꯥꯡ ꯌꯥꯎꯔꯕꯣ ꯍꯥꯏ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯕꯂꯥ ꯅꯪ ꯂꯩꯐꯝ ꯍꯥꯏꯌꯨ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯏꯅꯥꯎ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯄꯣꯠꯌꯦꯡ ꯗꯤ ꯃꯤꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯈꯪꯉꯤ ꯍꯥꯏ ꯑꯗꯒꯤ ꯁꯦꯍꯅꯥꯖꯅ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯍꯧꯒꯠꯂꯛ ꯏꯁꯤꯗꯤ ꯍꯥꯏꯌꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ 5,000 ꯄꯤꯕ ꯄꯥꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯒꯗꯤ ꯆꯦꯅꯥꯁꯅ ꯀꯩ ꯍꯥꯏꯕ ꯁꯦꯔꯥꯖꯅ ꯍꯥꯏꯕ ꯍꯧꯒꯠꯂꯛ ꯏꯇꯩꯁꯦ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯦ ꯍꯧꯒꯠꯂꯛꯏꯁꯤꯗꯤ ꯑꯗꯒꯤ ꯀꯦꯞꯀꯠꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯤꯔꯝꯃꯨ ꯍꯧꯖꯤꯛꯇꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯔꯗ ꯄꯤꯔꯛꯂꯒꯦ ꯍꯥꯏꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯗꯒꯤꯗꯤ ꯆꯦ ꯀꯥꯅꯣꯟꯅ ꯀꯣꯡꯕ ꯍꯥꯏꯕꯅꯦ ꯃꯦꯘꯥ ꯅꯪꯕꯣ ꯍꯥꯏ ꯗꯥ ꯃꯦꯘꯥꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯕꯂꯥꯅ ꯀꯣꯡꯕꯅꯤ ꯍꯥꯏꯕꯁꯤꯒ ꯊꯥꯖꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯏꯆꯦ ꯕꯂꯥꯁꯦ ꯀꯣꯡꯕ ꯍꯥꯏꯃꯟꯅ ꯋꯥꯔꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯒꯤ ꯐꯤꯗꯣ 10,000 ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏ ꯊꯨꯅꯤ 2,000ꯗꯤ ꯅꯪ ꯁꯦꯞ ꯑꯣꯏꯗ꯭ꯔꯥ 2,000 ꯁꯦꯞ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯅ 10,000 ꯄꯨꯊꯣꯛꯇꯣꯏꯕ ꯅꯍꯤ 10,000 ꯄꯨꯊꯣꯛꯇꯣꯏꯕ 10,000 ꯅꯠꯇꯦ 3 ꯈꯛꯇꯅꯤꯅꯦ ꯗꯥ ꯑꯇꯣꯞꯄ ꯅꯪꯕꯣ 2,000 ꯁꯦꯞ ꯇꯧꯕꯒꯤꯗꯃꯛꯇ 8,000 ꯄꯨꯊꯣꯛꯇꯣꯔꯤꯃꯦꯕ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯣꯡꯕ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯆꯦ ꯀꯥꯅꯣꯟꯅ ꯀꯣꯡꯕ ꯀꯣꯡꯄꯥꯟꯒꯤ ꯀꯣꯡꯕꯗ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯀꯦꯞꯀꯠꯅ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗꯤ ꯁꯦꯡꯉꯤꯀꯣ ꯀꯥꯏ ꯑꯗꯒꯤꯗꯤ ꯁꯦꯔꯃꯣꯅꯤ ꯀꯤꯔꯃꯨꯟꯅ ꯀꯨꯟ ꯀꯩ ꯍꯥꯏꯕ ꯀꯦꯟ ꯌꯨ ꯁ꯭ꯄꯤꯛ ꯏꯪꯂꯤꯁ ꯅꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯅꯤ ꯂꯩꯔꯨ ꯍꯥꯏꯕ ꯂꯩꯅꯤ ꯂꯩꯔꯨ ꯈꯨꯃꯟ ꯑꯩ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯗꯥꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯄꯣꯠ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯥ ꯅꯦꯅꯥ ꯄꯩꯁꯥ ꯁꯥꯏꯈꯣꯝꯅꯒ ꯆꯤꯆꯦ ꯋꯥꯔꯅꯤ ꯏꯇꯩꯗ ꯑꯃꯨꯛ ꯄꯥꯍꯜꯂꯣ ꯀꯃꯦꯟꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯑꯩ ꯑꯃꯨꯛ ꯍꯧꯖꯔꯒꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯥꯔꯒꯦ ꯃꯌꯥꯝ ꯅꯃꯁꯀꯥꯔ ꯀꯦꯞꯀꯠꯅ ꯍꯥꯏꯈ꯭ꯔꯦ ꯌꯥꯔꯦꯀꯣ ꯅꯣꯏꯀꯣ ꯔꯥꯅꯤ ꯏꯅꯐꯤꯒꯤ ꯋꯥꯔꯤ ꯇꯣꯛꯂꯣ ꯏꯕꯥꯏꯒ ꯑꯩꯒ ꯀꯩꯕ ꯂꯦꯛꯊꯔꯦꯀꯣ ꯁꯤꯂꯤꯁꯅ ꯀꯩꯕ ꯉꯥꯉꯣꯝ ꯃꯆꯥ ꯀꯩꯕ ꯉꯥꯉꯣꯝ ꯃꯆꯥꯗ ꯀꯩꯕ ꯉꯁꯤꯒꯤ ꯑꯅꯨꯒꯤ ꯂꯥꯏꯐꯁꯤꯗꯤ ꯔꯥꯅꯤꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅꯤ ꯉꯁꯤꯒꯤ나 ꯔꯥꯅꯤꯒꯤ ꯑꯣꯏꯅ ꯈꯟꯅꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯀꯣꯡꯕꯗ ꯏꯃꯥꯟꯅꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯈ꯭ꯔꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯦꯞꯀꯠꯅ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯕꯅꯤ ꯋꯥꯔꯧꯅꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤꯗ ꯁꯦꯔꯃꯅꯤ ꯃꯨꯟꯅꯒ ꯑꯣꯀꯦ ꯑꯥꯏ ꯂꯥꯏꯛ ꯎꯠ ꯍꯥꯏꯔꯦ ꯎꯠ ꯍꯥꯏꯔꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈ꯭ꯔꯦ ꯅꯪ ꯂꯦꯛꯊꯕ ꯂꯥꯏꯔꯤ ꯂꯩꯔꯣꯏꯗꯣꯔꯤꯔꯣ ꯍꯥꯏꯔꯦ ꯌꯥꯝ ꯐꯔꯕ ꯁꯧꯒꯥꯏꯈꯣꯗꯅ ꯑꯃꯨꯛꯖꯥꯎ ꯐꯔꯅꯤꯅꯦ ꯁꯧꯒꯥꯏꯀꯣ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯒꯗꯅ ꯂꯩꯕꯤꯅꯤꯒ ꯂꯨꯄꯥ 9,000 ꯄꯥꯟꯗꯩ ꯍꯧꯔꯦ ꯈꯪꯉꯨ ꯑꯩꯐꯥꯎꯗ ꯀꯣꯛꯀꯁꯦ ꯂꯣꯏꯔꯕꯅꯤ ꯁꯂꯒꯥꯛ ꯁꯥꯔꯕꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯀꯩꯕ ꯇ꯭ꯔꯥꯟꯁꯂꯦꯠ ꯏꯪꯂꯤꯁ ꯍꯜꯂꯛꯑꯅꯤ ꯈꯪꯉꯕꯅꯤꯅ ꯌꯥꯝꯅ ꯀꯩꯅꯣꯃꯂꯥꯅ ꯑꯩꯁꯦ ꯀꯩꯅꯣ ꯀꯩꯕ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯃꯦꯘꯥ ꯍꯥꯏꯔꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯥꯔ ꯌꯨ ꯏꯟꯗꯤꯌꯟ ꯌꯦꯁ ꯋꯤ ꯑꯥꯔ ꯏꯟꯗꯤꯌꯟ ꯑꯗꯩꯗꯤ ꯀꯦꯞꯀꯠꯅ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯂꯩꯕꯤꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ರೆ ꯃꯊꯪꯗ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯩꯗꯤ ꯏꯆꯦꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯣꯛꯃꯤꯟꯅꯕꯒꯨꯝ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯗ ꯑꯁꯣꯛ ꯊꯦꯡꯛ ꯌꯨ ꯀꯨꯃꯥꯔꯅ ꯑꯦꯂꯦꯛꯁꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯜꯂꯣ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯑꯩꯒꯤꯗꯤ ꯍꯌꯦꯡ ꯃꯦꯁꯦꯟꯖꯔꯗ ꯐꯣꯇꯣ ꯊꯥꯔꯛꯀꯦꯀꯣ ꯏꯆꯦ ꯊꯥꯔꯛꯑꯣ ꯃꯉꯣꯟꯗ ꯅꯣꯏ ꯌꯥꯝ ꯄꯣꯠꯁꯝꯕꯝ ꯊꯥꯔꯛꯑꯣ ꯑꯩ ꯌꯦꯡꯒꯦ ꯑꯁꯦꯡꯕꯒꯤ ꯊꯥꯔꯛꯑꯣ ꯁꯧꯒꯥꯏꯔꯛꯀꯅꯨꯅꯦ ꯅꯣꯏꯕꯨ ꯍꯌꯦꯡ ꯊꯥꯔꯛꯀꯅꯨ ꯉꯁꯤ ꯊꯥꯔꯛꯑꯣ ꯄꯣꯠꯁꯝꯕꯝ ꯉꯁꯤ ꯊꯥꯔꯛꯑꯣꯕ ꯈꯪꯕ꯭ꯔꯥ ꯑꯦꯜꯕꯤ ꯂꯣꯏꯔꯒꯅꯦ ꯅꯪ ꯊꯥꯔꯛꯑꯣꯕ ꯑꯩ ꯑꯦꯜꯕꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯣꯏꯔꯒ ꯚꯦꯔꯤ ꯒꯨꯗ ꯌꯦꯡꯒꯦꯕ ꯍꯥꯏꯈ꯭ꯔꯦ ꯌꯦꯡꯅꯤꯡꯕꯅ ꯃꯗꯨꯒꯤ ꯂꯣꯏꯔꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯑꯁꯦꯡꯕꯀꯤꯗ ꯂꯩꯀꯥꯏ ꯈꯪꯗ꯭ꯔꯗꯤ ꯈꯪꯉꯣꯏ ꯍꯥꯏꯔꯦ ꯀꯦꯞꯀꯠꯅ ꯑꯃꯨꯛ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯦ ꯄꯣꯠꯁꯝꯕꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯍꯥꯏ ꯃꯗꯨꯒꯩꯗꯤ ꯅꯪ ꯀꯩ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯁꯦ ꯅꯪ ꯀꯩ ꯎꯌꯦꯟ ꯊꯥꯗꯣꯏꯔꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣ ꯊꯥꯔꯅꯤ ꯍꯥꯏꯌꯦ ꯀꯦꯔꯤꯃꯨꯟꯅꯒꯕ ꯁꯣ ꯋꯤꯆ ꯂꯦꯡꯒ꯭ꯋꯦꯖ ꯗꯨ ꯌꯨ ꯏꯁ ꯏꯪꯂꯤꯁ ꯗꯨ ꯌꯨ ꯁ꯭ꯄꯤꯀꯤꯡ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ꯗ꯭ꯔꯃꯥ ꯖꯥꯎꯕꯤ ꯆꯟꯗꯅꯤ ꯈꯪꯕ꯭ꯔꯣ ꯕꯂꯥ ꯍꯥꯏꯈ꯭ꯔꯦ ꯏꯆꯦ ꯀꯃꯅ ꯌꯦꯡꯉꯣ ꯅꯪ ꯂꯩꯕ꯭ꯔꯣ ꯌꯥꯔꯦꯀꯣ ꯅꯪ ꯂꯩꯕ꯭ꯔꯣ ꯃꯦꯘꯥ ꯑꯩ ꯇꯨꯝꯂꯒꯦ ꯍꯥꯏ ꯀꯖꯥ ꯋꯥꯔꯤꯅꯝ ꯅ ꯀꯩꯕ ꯑꯥꯔ ꯌꯨ ꯇꯨꯒꯦꯗꯔ ꯌꯦꯁ ꯑꯗꯩꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯥꯏꯕ ꯏꯆꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯦꯛ ꯁꯦꯡꯗꯕꯒꯨꯝ ꯇꯧꯏ ꯈꯔ ꯁꯦꯡꯗ ꯈꯔ ꯆꯞꯄꯦ
ꯑꯗꯨꯅꯅꯤ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯕꯗꯤ ꯗ ꯍꯣꯔꯦꯟ ꯊꯥꯔꯛꯀꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯀꯣ ꯍꯥꯏꯕ ꯊꯥꯔꯛ ꯄꯣꯠꯁꯝ ꯊꯥꯔꯛ ꯍꯣꯔꯦꯟ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯤꯁꯦ ꯄꯣꯠꯁꯝꯕ ꯅꯠꯇꯦ ꯑꯣ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯊꯥꯔꯛ ꯍꯣꯔꯦꯟ ꯀꯦꯞꯀꯠ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔꯅ ꯍꯥꯏꯒ꯭ꯔꯦ ꯏꯕꯥꯏ ꯑꯩ ꯁꯤꯔꯦ ꯀꯩꯅꯣ ꯁꯤꯔꯦ ꯍꯥꯏꯔꯣ ꯁꯣꯔ ꯍꯣꯟꯗ꯭ꯔꯕꯣ ꯍꯣꯜꯂꯨ ꯁꯤꯔꯁꯨ ꯁꯣꯔ ꯍꯣꯜꯂꯨ ꯑꯗꯩꯗꯤ ꯉꯥꯉꯣꯝ ꯃꯆꯥꯅ ꯍꯥꯏꯈ꯭ꯔꯦ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯤꯗꯨꯕꯨ ꯂꯩꯊꯣꯛꯔꯣ 18K ꯄꯤꯕꯗꯣ ꯀꯥꯏꯗꯩꯅꯣꯍꯦ ꯀꯔꯦꯕ ꯂꯨꯍꯣꯡ ꯄꯟꯊꯥꯁꯤꯗ ꯂꯩꯗꯅ ꯀꯔꯝ ꯃꯇꯝꯗ ꯂꯩꯗꯣꯏꯅꯣ ꯖꯤꯡꯖꯥꯡ ꯆꯨꯝ my brain is out of my head my brain is out of the head my brain is blasting in my head my soul is out of my brain ꯑꯗꯒꯩꯗꯤ ꯀꯦꯞꯀꯟꯅ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯆꯦꯅꯨ ꯈꯨꯝꯅ ꯇꯧꯅꯨꯀꯣ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯇꯨꯝꯈꯤꯅꯨ ꯕꯂꯥ ꯑꯩ ꯅꯪ ꯂꯩꯕꯩ ꯂꯥꯛꯏꯅꯤꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕ ꯉꯥꯏꯈ꯭ꯔꯦ ꯐꯤ ꯂꯩꯌꯨ ꯍꯥꯏꯔꯨꯕꯗꯩ ꯁꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯐꯤ ꯂꯩꯔꯨꯕꯗꯩ ꯈꯨꯃꯟꯗꯨꯁꯨ ꯁꯤꯈ꯭ꯔꯤꯃꯤ ꯃꯣꯏꯁꯦ ꯐꯤꯕꯨ ꯍꯥꯏꯔꯗꯤꯅꯦ ꯃꯣꯏꯁꯦꯅꯦ ꯇꯧꯁꯟꯅꯕꯅꯤ ꯏꯆꯦ ꯈꯪꯕ꯭ꯔꯥ ꯀꯥꯅꯣꯃꯂꯥꯅ ꯍꯥꯏꯈ꯭ꯔꯦ ꯚꯥꯏ ꯕꯨꯡ ꯑꯅꯨ ꯍꯥꯏ ꯑꯩꯁꯤꯕꯨ ꯚꯥꯏ ꯍꯥꯏꯔꯛꯏꯅꯦ ꯃꯥꯏꯁꯦ ꯚꯥꯏ ꯍꯥꯏꯔꯛꯏꯅꯦꯕ ꯑꯣꯀꯦ ꯏꯆꯦ ꯀꯥꯅꯣꯃꯂꯥ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯁꯦ ꯐꯤꯒ ꯋꯥꯔꯤ ꯍꯧꯕꯗꯩ ꯉꯥꯎꯔꯕ ꯀꯩꯅꯣ ꯉꯥꯎꯔꯤꯅꯗꯤ ꯏꯕꯦꯝꯃ ꯕ꯭ꯔꯦꯟ ꯀꯩꯅꯣ ꯇꯧꯈꯠꯂꯛꯏꯃꯤ ꯈꯔ ꯗꯤꯁꯀꯅꯦꯛ ꯑꯣꯏꯔꯛꯏꯃꯤ ꯑꯗꯩꯗꯤ ꯅꯅꯥ ꯁꯥꯈꯣꯝꯅ ꯍꯥꯏꯈ꯭ꯔꯦ ꯆꯤꯆꯦꯒ ꯏꯇꯩꯒ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯊꯔꯣꯏ ꯊꯤꯕ ꯐꯪꯗꯕꯩꯗꯩꯅꯤꯀꯣ ꯑꯗꯨꯒꯩꯗꯤ ꯃꯦꯘꯥꯅ ꯀꯩ ꯕꯂꯥꯏ ꯗ꯭ꯔꯤꯝꯅ ꯈꯕꯨꯝ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯑꯦꯆꯤꯂꯦꯁ ꯑꯦꯟ ꯑꯦꯜꯕꯤꯅꯥ ꯅꯪ ꯀꯥꯏꯒꯤꯅꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯕ ꯃꯤꯅꯤ ꯁꯦ ꯆꯦ ꯑꯅꯨ ꯑꯩꯗꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯀꯃꯦꯟꯁꯦ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯂꯥꯛꯄꯤ ꯁꯥꯏꯟꯁꯤꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯀꯦꯞꯀꯠꯅꯒ ꯇꯧꯁꯤꯟꯕꯤꯔꯣ ꯑꯩꯗꯤ ꯃꯥ ꯈꯪꯗꯦ ꯑꯗꯩꯗꯤ ꯀꯦꯞꯀꯠꯅꯒ ꯊꯣꯏꯕꯤꯁꯅꯥ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛ ꯃꯨꯒꯥꯒꯤ ꯁꯦꯠ ꯑꯃ ꯊꯝꯕꯤꯔꯤꯀꯣ ꯑꯦꯁ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯕꯥꯏ ꯃꯦꯘꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩꯅꯕꯨ ꯄꯥꯝꯒꯗ꯭ꯔꯥ ꯇꯧꯁꯤꯟꯅꯕ ꯌꯥꯔꯣꯏ ꯄꯛꯅ ꯍꯥꯏꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯥꯏꯕꯗꯒ ꯂꯩꯗ꯭ꯔꯗꯤ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯀꯦꯞꯀꯠꯅ ꯆꯦ ꯄꯣꯠꯁꯝꯕꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯍꯥꯏꯕꯤꯔꯛꯇꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯃꯨꯀꯥ ꯅꯠꯇꯦ ꯔꯥꯅꯤ ꯐꯤ ꯄꯣꯠꯁꯝꯕꯝꯅ ꯑꯦꯁꯤꯂꯦꯁ ꯅꯪꯁꯨ ꯂꯩꯔꯨꯆꯣꯅ ꯀꯩꯅꯣ ꯌꯥꯝ ꯍꯣꯡꯕꯅꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦꯆꯦ ꯑꯩ ꯉꯁꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯒꯨꯗ ꯅꯥꯏꯠ ꯅꯦꯅꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯕꯥꯕꯥꯏ ꯅꯥꯏꯠ ꯒꯨꯗ ꯁ꯭ꯋꯤꯠ ꯅꯥꯏꯠ ꯒꯨꯗ ꯗ꯭ꯔꯤꯝ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯕꯂꯥ ꯉꯁꯤꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯏꯆꯦ ꯀꯥꯅꯣꯃꯂꯥꯅ ꯋꯥꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯃꯌꯦꯛ ꯁꯦꯡꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯣ ꯑꯩꯈꯣꯏ ꯁꯤꯒꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯑꯗꯨꯒ ꯑꯝꯇ ꯃꯌꯦꯛ ꯁꯦꯡꯗꯦꯅ ꯀꯩꯅꯣꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯂꯥꯏꯛ ꯇꯧꯗꯕ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯌꯥꯎꯔꯗꯤ ꯀꯔꯤꯕ ꯕꯂꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯋꯥꯔꯦ ꯀꯦꯞꯀꯠꯅꯒ ꯏꯕꯥꯏ ꯑꯩꯀꯣ ꯏꯆꯦ ꯑꯅꯨꯈꯨꯃꯟꯒ ꯊꯣꯏꯕꯤꯁꯅꯥꯒ ꯃꯥꯟꯅꯗꯣꯔꯤ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯩꯗꯧꯕꯩ ꯋꯥꯔꯤꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯐꯤꯒꯤ ꯋꯥ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤ ꯋꯥꯟꯗꯕ ꯌꯥꯎꯔꯅꯤ ꯑꯗꯨꯅꯦ ꯄꯣꯠꯁꯝꯕꯝꯅ ꯀꯦꯞꯀꯠ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟꯅꯦ ꯈꯪꯉꯦꯗꯅ ꯄ꯭ꯔꯤꯟꯁ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯣꯠꯁꯝꯕꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟ ꯄꯨꯡ ꯑꯅꯤꯗ ꯇꯧꯁꯦ ꯁꯤꯗ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯁꯥꯡꯅ ꯇꯧꯔꯤꯁꯤ ꯍꯟꯒꯦꯕ ꯈꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯥꯅꯤ ꯐꯤꯒꯤ ꯋꯥꯔꯤ ꯄꯨꯁꯜꯂꯛꯑꯕꯅꯤꯅ ꯃꯨꯒꯥ ꯁꯨꯠꯀꯤ ꯋꯥꯔꯤ ꯄꯨꯁꯜꯂꯕꯅꯤꯅ ꯄꯩꯁꯥꯁꯨ ꯀꯗꯥꯏꯗ ꯋꯥꯗꯅ ꯇꯥꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯔꯝꯃꯨ 64
ꯃꯁꯤ ꯃꯤ ꯂꯩꯇꯦ ꯃꯁꯤ ꯃꯤ ꯑꯅꯧꯕ ꯂꯥꯛꯇꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯔꯤꯁ ꯂꯣꯏꯔꯝꯃꯅꯤ ꯗꯣꯅꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔꯅꯤ ꯑꯃꯨꯛ ꯄꯣꯊꯥꯕ ꯌꯥꯔꯛꯑꯅꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯅꯨꯡꯁꯤ ꯂꯩꯄꯨꯟꯕꯨ ꯀꯩꯅꯣ ꯀꯃꯦꯟꯗꯨ ꯄꯥꯔꯛꯈꯤꯅꯦ ꯀꯃꯦꯟ ꯌꯧꯔꯝꯃꯅꯤꯅꯦ ꯏꯁꯩ ꯌꯧꯔꯁꯦ ꯑꯗꯩꯗꯤ ꯀꯦꯞꯀꯠꯅ ꯀꯩꯕ ꯑꯣꯀꯦꯁꯦ ꯄꯣꯠꯁꯝꯕꯝ ꯑꯣꯀꯦ ꯖꯅꯋꯥꯔꯤꯒꯤ ꯂꯨꯍꯣꯡꯕꯗ ꯂꯨꯍꯣꯡꯕ ꯂꯩ ꯀꯥꯔꯗ ꯊꯝꯃꯝꯒꯦꯀꯣ ꯑꯣꯀꯦ ꯀꯦꯞꯀꯠ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯊꯕꯤꯁꯅꯥꯅ ꯑꯩꯈꯣꯏꯅ ꯐꯤ ꯋꯥꯔꯤ ꯁꯥꯕꯗ ꯆꯥꯛꯏ ꯃꯥꯜꯂꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯖꯕꯁꯦ ꯕꯨ ꯍꯛ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯂꯩꯔꯨꯗꯧꯁꯤ ꯅꯠꯇꯕꯗꯨꯕꯨ ꯂꯧꯔꯨꯗꯧꯁꯨ ꯉꯥꯏꯅꯦ ꯀꯦꯞꯀꯠꯅ ꯊꯣꯏꯕꯤꯁꯅꯥ ꯂꯩꯕꯤꯅꯤꯀꯣ ꯔꯥꯅꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯊꯣꯏꯕꯤꯁꯅꯥ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯇꯦꯅꯋꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗꯥꯏ ꯖꯣগ ꯃꯥꯟꯕꯤ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ ꯈꯪꯕ꯭ꯔꯥ ꯉꯥꯉꯣꯝ ꯃꯆꯥꯅ ꯀꯩꯕ ꯂꯧꯔꯝꯗꯥꯏꯗꯗꯤ ꯃꯣꯏ ꯇꯦ ꯄꯩꯁꯥ ꯇꯦ ꯇꯥꯟꯕꯩ ꯇꯧꯗꯣꯏꯕ ꯂꯝꯕꯤ ꯅꯤꯌꯦ ꯅꯣꯏ ꯑꯅꯤꯅ ꯇꯨꯝꯗꯕꯒꯤ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯁꯤꯗꯤ ꯄꯥꯝꯗ꯭ꯔꯦꯕ ꯄꯩꯁꯥꯗꯤ ꯐꯪꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯁꯦ ꯏꯆꯦ ꯀꯥꯅꯅ ꯄꯩꯁꯥ ꯕꯥꯏ ꯃꯌꯥꯝ ꯂꯥꯛꯇ꯭ꯔꯤꯌꯦ ꯕꯥꯏ ꯄꯩꯁꯥ ꯒꯨꯗ ꯅꯥꯏꯠ ꯐꯪꯗ꯭ꯔꯤꯌꯦ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯏꯆꯦ ꯀꯅꯃꯂꯥ ꯑꯗꯩꯗꯤ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯀꯥꯅꯟꯕꯂꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯗ꯭ꯔꯤꯝ ꯀꯔꯤꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯄꯩꯁꯥ ꯂꯩꯅ ꯇꯥꯟꯕꯗꯤ ꯁꯟꯍꯧ ꯍꯨꯔꯥꯟꯕꯅꯤ ꯄꯩꯁꯥ ꯂꯥꯏꯅ ꯇꯥꯟꯕꯗꯤ ꯁꯟ ꯍꯨꯔꯥꯟꯕꯅꯦ ꯄꯣꯠꯁꯝꯕꯝꯅ ꯖꯅꯋꯥꯔꯤ ꯗꯦꯠ ꯀꯌꯥꯗ ꯀꯦꯞꯀꯠ ꯀꯩꯅꯣ ꯄꯣꯠꯁꯝꯕꯝ ꯀꯩꯅꯣꯒꯤ ꯀꯦꯞꯀꯠꯀꯤ ꯂꯨꯍꯣꯡꯕꯗꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 32ꯗ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 32ꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯒꯅꯤ ꯃꯌꯥꯝ ꯃꯇꯝ ꯆꯠꯅ ꯂꯥꯛꯄꯤꯌꯨ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 32 ꯀꯥꯎꯕꯤꯔꯒꯅꯨ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 32 ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗꯒꯤ 10ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 32 ꯀꯦꯞꯀꯠꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨꯀꯣ ꯒꯥꯏ ꯃꯃꯤꯠꯇꯤ ꯄꯤꯒ ꯎꯔꯨ ꯎꯔꯨ ꯇꯧꯏ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯁꯤꯡꯉꯨ ꯈꯪꯕ꯭ꯔꯥ ꯂꯧꯔꯝꯗꯥꯏ ꯇꯦꯅꯋꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗꯥꯏ ꯖꯣꯡ ꯃꯥꯟꯕꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗ ꯂꯧꯔꯝꯗꯥꯏꯁꯤꯗꯗꯤ ꯃꯣꯏꯅ ꯑꯗꯨ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯨ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯨ ꯂꯩꯕꯤꯗꯣꯏꯅꯤ ꯔꯥꯅꯤ ꯂꯩꯕꯤꯅꯤ ꯑꯗꯩ ꯋꯥꯡꯈꯩ ꯂꯩꯕꯤꯅꯤ ꯅꯪꯒꯤ ꯁꯅꯥ ꯁꯥꯕꯤꯅꯤ ꯃꯌꯥꯝ ꯍꯥꯏꯖꯟꯗꯣꯏꯅꯦꯕ ꯑꯗꯣ ꯍꯌꯦꯡ ꯂꯧꯔꯀꯥꯟꯗꯅꯅꯦ ꯏꯕꯦꯝꯃ ꯆꯦꯡ ꯋꯥꯟꯕ ꯁꯤꯂꯤꯟꯗꯔ ꯂꯣꯏꯈꯤꯕ ꯑꯗꯩꯗꯨ ꯇꯧꯕ ꯑꯁꯨꯝ ꯇꯧꯕꯅꯦ ꯍꯥꯏꯕ ꯂꯩꯕꯤꯕꯗꯤ ꯄꯣꯠꯁꯝꯕꯝꯅ ꯂꯩꯇ꯭ꯔꯦ ꯀꯩꯕ ꯂꯩꯇ꯭ꯔꯦ ꯀꯔꯤꯝ ꯖꯅꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯗꯦꯠ ꯀꯌꯥꯗ ꯀꯦꯞꯀꯠ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯑꯁꯤꯁꯦ ꯕꯂꯥ ꯅꯪ ꯅꯆꯦꯗ ꯅꯕꯨꯛ ꯐꯠꯇꯦ ꯐꯪꯉꯕꯅꯤ ꯈꯪꯉꯕ ꯄꯣꯠꯁꯝꯕꯝ ꯁꯤ ꯆꯦ ꯆꯩꯅꯥꯁꯦ ꯑꯅꯨ ꯈꯪꯉꯣ ꯃꯤ ꯌꯥꯝꯅ ꯆꯥꯛꯅꯔꯦ ꯔꯥꯅꯤ ꯐꯤ ꯋꯥꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯀꯦꯞꯀꯠꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨꯀꯣ ꯊꯣꯏꯕꯤꯆꯅ ꯅꯃꯅꯤ ꯈꯪꯉꯤ ꯏꯅꯝꯃ ꯍꯌꯦꯡꯋꯥꯏ ꯍꯥꯏꯔꯗꯤ ꯅꯃꯥꯏꯗꯨ ꯊꯥꯔꯛꯀꯅꯤ ꯐꯤ ꯄꯥꯝꯕ꯭ꯔꯕꯨꯅ ꯍꯥꯏꯔꯛꯀꯅꯤ ꯅꯠꯇ꯭ꯔ ꯏꯅꯝꯃ ꯑꯩꯈꯣꯏꯗꯥꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯋꯦꯅ ꯃꯤ ꯄꯨꯝꯕꯅ ꯍꯥꯏꯗ꯭ꯔꯥ ꯇꯧꯁꯨ ꯇꯧꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯐꯤꯒꯤ ꯏꯆꯦ ꯁꯅꯥꯒꯤ ꯃꯇꯥꯡꯗꯗꯤ ꯀꯅꯣꯃꯂꯥꯅꯒ ꯑꯐꯕ ꯑꯃ ꯌꯦꯡꯉꯣ ꯃꯦꯘꯥ ꯐꯤ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯨꯔꯗꯤꯅꯦ ꯉꯁꯥꯏ ꯂꯥꯎꯊꯣꯔꯛꯑꯅꯤ ꯀꯌꯥ ꯇꯥꯕꯤꯅꯣ ꯍꯩꯁ ꯑꯗꯨꯗꯤ ꯌꯥꯝꯃꯤꯌꯦ ꯇꯣ ꯂꯧꯔꯨꯔꯅꯨ ꯅꯪ ꯍꯧꯖꯤꯛ ꯍꯟꯅꯨꯔꯦ ꯑꯇꯥꯡꯕ ꯐꯤꯗꯣ ꯁꯦꯠꯂꯒ ꯀꯩꯁꯨ ꯐꯖꯔꯔꯣꯏ ꯅꯉꯣꯟꯗ ꯇꯣ ꯁꯦꯠꯂꯨꯔꯅꯨ ꯄꯣꯠꯁꯝꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯀꯤꯞꯀꯠꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯗꯦꯠ 24 26 ꯁ꯭ꯋꯥꯏꯗꯅꯤꯀꯣ ꯑꯃ ꯗꯦꯠꯀ ꯂꯦꯞꯈ꯭ꯔꯦꯅ ꯃꯥꯏꯁꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯐꯠꯇ꯭ꯔꯁꯨ ꯂꯣꯏꯅꯕ ꯌꯥꯗ꯭ꯔꯣ ꯁ꯭ꯔꯤꯅꯤꯋꯥꯁ ꯊꯣꯛꯆꯣꯝꯅ ꯕ꯭ꯔꯗꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯂꯥꯟ ꯌꯥꯎꯕ ꯍꯥꯏꯔꯣ ꯑꯣꯀꯦ ꯂꯥꯛꯒꯦ ꯃꯌꯥꯝ ꯃꯤꯅꯤꯠ ꯃꯤꯅꯤꯠ 3 ꯉꯥꯏꯔꯦꯀꯣ ꯃꯤꯅꯤꯠ 3 ꯊꯥꯔꯒ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯃꯤꯅꯤꯠ ꯄꯨꯡ 2 ꯈꯛꯇꯪ ꯇꯧꯗꯣꯏꯅꯤ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯔꯣꯏ ꯋꯥꯏꯑꯦꯕꯀꯣ ꯌꯥꯝꯅ ꯑꯩꯁꯨ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏ ꯉꯁꯤꯁꯦ ꯏꯅꯝꯃ ꯋꯥꯔꯦ ꯗꯣꯅꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩꯗꯤ ꯂꯥꯏꯚ ꯂꯣꯏꯔ ꯈꯣꯡ ꯍꯥꯝꯃꯨꯈꯤꯅꯤ ꯃꯥ ꯇꯜꯂꯤꯕꯣ ꯑꯣꯖꯥ ꯅꯪ ꯑꯁꯦꯡꯃꯛꯀꯤ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯅꯪ ꯔꯤꯌꯦꯜꯒꯤ ꯅꯪ ꯅꯁꯥꯒꯤ ꯀꯩꯅꯣꯒꯤ ꯋꯥꯔꯤꯗꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕ ꯅꯃꯥꯏꯗꯣ ꯈꯣꯡ ꯍꯥꯝꯅꯤꯡꯕꯕꯨ ꯅꯪ ꯅꯃꯥꯏꯁꯦ ꯐꯖꯅ ꯊꯥꯕ ꯃꯤꯅꯤꯍꯦ ꯑꯁꯦꯡꯕꯒꯤꯗ ꯊꯥꯖꯕ ꯀꯥꯏꯅꯕꯨꯗꯤ ꯊꯥꯗꯦꯗ ꯌꯥꯝ ꯀꯟꯅ ꯊꯥꯗꯦ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡꯒꯤ ꯆꯤꯟꯒꯤ ꯃ꯭ꯌꯨꯖꯤꯛꯇꯣ ꯇꯧꯋꯣ
tause yade jagamna pasamna okay kepka dabung gi date 32 haibaduga aidi kok ngaure jadi ngangom macana nipagi magun sidi girlfriend oibana khangoi girlfriend oibana khangoi ye wife ki ming phangani khangdoise ming phangagani khangdoise dei mega chandra ka kainaramdai nungsiba kochi thangba hore bala thoibi sanana tawro o dabong एक बार विदाई देऊ माँ गोरिया से Magmag po Ngasi magmundok tre. Ure Masalo yara ba? aroi bani ko bye mayam bye bye good night sweet dream good night ऐसे काम ला तो बिचाना ने यारी तो ओ Duni ba? Mini mari da ngaire maya mini mari bu phade da si taro ko sandro ba ko. Pungani di phale se ba ko. ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯈꯪꯗꯦ ꯉꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯕꯁꯨ ꯌꯥꯏ ꯈꯔꯅꯤꯒꯤ ꯆꯦꯅꯣ ꯂꯥꯏꯐꯇ ꯃꯤꯒꯤ ꯃꯁꯛ ꯀꯃꯥꯏ ꯄ꯭ꯔꯣꯐꯥꯏꯜ कमाई खंगी प्रोफाइल थमी से कमाई येंगे प्रोफाइल थमी से लाइव तदी चंगबा यारोय लाइव प्रोफाइल थमी से चंगबा तारगदि अखोइना ब्लू पीबाइदो ब्लू पीरगदि चंगबा ngमगनेबा अदो अखोइना ब्लू पीबे नंगी दि ब्लू केनो इतेदनको अदो मथंग द केन तबो मथंगी लाइव द इताकरे ब्लू पी तारगदि नंगना अतोप मी एनी केनोम द चंगबदा मागी मिंगदो द टच तौबदा माई चैनल दो मागी चैनल लेगेरा लेरोगेरा माई प्रोफाइल लो जेंग यानेबा मासे कना चैनल पाइबा मीरा पाइदो मीरा इदु जेंग जानेबा अदोनी अदो ब्लू लौरिसे अदुगिनेबा ब्लू से अखोइना Power pa ba haitar. मंगोंदा आईडी माना सिम लाइव सिदगी कनागुम अतोप चैनल पाइबम द चंगा सपोर्ट तो सुया ngमगनेबा मेगाचना फरे बला हयेंग कैदौबा तो बिचना कईनो अदु कईनो आईडी हायरकनो कईनो अदु हायरकनो कईनो अदे हायरकनो हे ओइगेसु तुमो ओ कई ओइगो तुमिन ओइगो कपनिंगे के कोइना नोकपदा खांगमद्रे हा 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 नोले जारा पुंगनी फारबा Phadri phadore mini ni khata ngai gare. ओके Tumninge ma'am. सिदी खरा वासु वार Wasu ware ngasi je chatlu bagi ne. Ware yan. tumningdribo jambung amadi te matumdrobe adudi aingonda blue piro ko aingonda khangba mi yawe aina di khangdaba adu tobane adoni posam si hojik te posam jahan da yabre Posama ngasi thengwani daram do mande. posambam se mamangda jawgi da mare ne posambam nang am ta jenge ko mamangda comment se mamangda lakpada jawgi pre jenge o posambam nang se sida lakpada jawda mare ko Ma thenga lakpani ne. Mathak da jawdre ba. jawda Posama mathangi LB da ne nangi blue pira kya. o live arobane haido ara sum kena tore mida akogi audience se sum liksalak pa hai tare audience liksalak pa idi akogi keno sidane kana bakara walak pa dumaina tawreba do wara di to di kana di tanako adu kene live itrago sum mayam kena to bujai Video di thagalakani nuai video nuai ba. tagalakani Ado jengani live se akhoi gi marak ta sum lakpa ngambra jenge do
ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯇꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯈꯔ ꯄꯤꯕꯗꯣ ꯑꯗꯨ ꯋꯥꯠꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯂꯥꯛꯀꯅꯤ ꯑꯦꯜꯕꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯀꯣ ꯁꯤꯝꯇ ꯄꯥꯏꯌꯨꯅꯦ ꯑꯗꯨꯐꯥꯎ ꯑꯩ ꯀꯩꯅꯣꯝ ꯁꯦꯝꯍꯧꯈꯤꯒꯦ ꯄꯨꯡ 2ꯗꯤ ꯐꯥꯔꯦ ꯑꯗꯨꯒ ꯕꯤꯅꯥꯟꯅ ꯃꯥꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯑꯦꯜꯕꯤ ꯂꯣꯏꯔꯝꯗꯥꯏꯁꯦ ꯑꯩꯁꯦ ꯑꯃꯇꯪꯗꯤ ꯑꯣꯖꯥ ꯄꯨꯡꯗꯒꯤ ꯇꯥꯁꯦ ꯏꯆꯦ ꯑꯃꯇꯪꯗꯤ ꯑꯣꯖꯥ ꯄꯨꯡꯗꯒꯤ ꯇꯥꯁꯦ ꯍꯥꯏ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯄ꯭ꯔꯣꯐꯥꯏꯜ ꯏꯃꯥꯅꯤ ꯑꯗꯨꯕꯨ ꯑꯗꯨꯏꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏ ꯑꯗꯨꯅꯤꯕ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯦꯜꯕꯤꯒ ꯂꯥꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯐꯪꯅꯔꯣꯏꯗꯣꯏꯅꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ ꯅꯨꯃꯤꯠꯀꯤ ꯅꯣꯛꯃꯤꯟꯅꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯁꯦ ꯅꯠꯇ꯭ꯔꯅꯦ ꯀꯣꯃꯦꯟ ꯁꯤꯟꯅꯕꯗꯨꯅ ꯋꯥꯔꯤ ꯑꯃꯅꯤꯅꯀꯣ ꯑꯁꯤꯅꯕꯨ ꯊꯥꯡꯉꯩꯁꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯆꯦ ꯍꯌꯦꯡ ꯇꯪꯒ ꯂꯥꯛꯎꯗ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯄꯣꯠꯁꯝ ꯍꯌꯦꯡꯒ ꯂꯥꯛꯑꯝꯒꯦ ꯑꯦꯜꯕꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇꯗꯤ ꯂꯥꯛꯀꯦ ꯍꯥꯏꯕ ꯁꯨꯝ ꯀꯣ ꯑꯩ ꯄꯨꯔꯥꯗꯤ ꯂꯦꯞꯄꯣꯏꯕ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯑꯦꯜꯕꯤ ꯇꯧꯔꯛꯀꯦꯕꯀꯣ ꯅꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯩ ꯀꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯔꯛꯀꯅꯤꯕ ꯑꯩ ꯉꯁꯤ ꯑꯦꯜꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯀꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣꯕꯀꯣ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯂꯥꯛꯀꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯆꯦ ꯍꯌꯦꯡ ꯇꯪꯒ ꯂꯥꯛꯑꯣꯗꯣ ꯍꯥꯏꯕꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯦꯔꯥ ꯏꯅꯝꯃ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯁꯛꯁꯦ ꯀꯩꯅꯣ ꯁꯥꯁꯦ ꯀꯩꯅꯣ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯑꯗꯨꯅꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯦꯀꯣ ꯕꯕꯥ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯕꯕꯥ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯁꯦ ꯊꯕꯛꯁꯨ ꯈꯤꯇꯪ ꯆꯤꯟꯕ ꯑꯗꯨꯒꯤꯅꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯖꯗꯦ ꯅꯪ ꯊꯕꯛ ꯁꯨꯈꯤꯗꯣꯏꯔꯣ ꯊꯕꯛꯁꯦ ꯉꯥꯏꯍꯥꯛ ꯁꯨꯁꯤꯔ ꯑꯩꯅꯁꯨ ꯈꯟꯕꯅꯤ 11 ꯁꯨꯔꯒꯦꯔꯥ ꯊꯦꯡꯗꯤ ꯊꯦꯡꯉꯦ ꯑꯗꯣ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯑꯩ ꯊꯕꯛ ꯌꯥꯝ ꯇꯧꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡꯁꯦ ꯂꯥꯛꯀꯦꯀꯣ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯥ ꯇꯧꯔꯛꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯁꯨꯝ ꯍꯥꯏꯖꯔꯒꯦ ꯅꯠꯇ꯭ꯔꯒ ꯀꯝꯃꯨꯅꯤꯇꯤꯗ ꯁꯨꯝ ꯈꯪꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯔꯣ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯕꯕꯥꯏ ꯄꯣꯠꯁꯝꯃꯝ ꯕꯕꯥꯏ ꯊꯣꯏꯕꯤꯁꯅꯥ ꯕꯕꯥꯏ ꯍꯥꯏꯔꯣ ꯕꯕꯥꯏ ꯏꯆꯦ ꯃꯝꯇꯥꯅ ꯒꯨꯗ ꯅꯥꯏꯠ ꯑꯅꯨꯕꯨꯡ ꯑꯦꯟ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯃꯝꯇꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯏꯆꯦ ꯃꯝꯇꯥ ꯕꯕꯥꯏ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯕꯕꯥꯏ ꯀꯦꯞꯀꯠ ꯕꯥꯏ ꯕꯥꯏ ꯊꯣꯏꯕꯤꯁꯅꯥ ꯆꯦ ꯃꯝꯇꯥ ꯕꯥꯏ ꯕꯕꯥꯏ ꯂꯣꯏꯁꯜꯂꯒꯦꯀꯣ